삭삭만박이 자 해도노 복세가 너 떠보도 삐탄만박이 골중엄 탁살린 감싸가 아빈마 또뭐 굿나잇 닥터 시탁들 em liêng lăng ngầm để phục gì dùng sáng mấy hàm đúng anh là chị sao với dùng sáng mấy hàm hi Ken no good afternoon 벌써 안 싸니까 용 상마로 문찬이 부해라 와니 당에 싸울 법 항공도 배 피 가져가야 피 매암 찐까 버trận nó đời rồi nông sẽ thôi chứ ngã tăng tàu bù đồ cái nó căng cả tin cái lối bài bên không tàu ấy cái chú kháng được đó mà không muốn thôi Hi Suresh Manipur da thola ba Manipur thole cheiraoba yaw balai ni ningo chakawa maga cheiraoba maga ko ani simong da suti ma khallo ha ba dai na kaino an khan gre ba ningo chakari ba cheiraoba aina cheiraoba ni hena pa men chingka ba datte ko ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯕ ꯑꯥꯗꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯤꯅꯕ ꯃꯤꯁꯤꯡꯅ ꯀꯩꯕ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯛꯄꯀꯣ ꯑꯩꯅ ꯁ꯭ꯇꯦꯇꯁ ꯊꯥꯒꯠꯂꯦꯕ ꯀꯩꯅꯣꯒꯤ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯊꯥꯕꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏꯅ ꯀꯩꯅꯣ ꯍꯥꯏꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯅꯦ ꯅ꯭ꯌꯨ ꯌꯔ ꯍꯥꯏꯗꯅꯀꯣ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯁꯦ ꯑꯗꯨꯒꯤ ꯃꯣꯏꯅ ꯀꯩꯅꯣ ꯅꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯣ ꯂꯩꯕꯥꯛꯀꯨꯝꯕꯒ ꯋꯥꯏ ꯇꯩꯔꯒ ꯇꯧꯕꯗꯣ ꯈꯔ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯑꯦ ꯈꯔ ꯑꯃꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣꯒ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯃꯌꯥꯡꯁꯤꯡꯅ ꯈꯪꯗꯗꯅ ꯍꯪꯉꯛꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤꯕ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯎꯋꯦꯀꯣ ꯗꯥꯎ ꯌꯥꯔꯅꯤ ꯂꯣꯏꯅ ꯍꯥꯎꯋꯦ ꯍꯦꯟꯖꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯦ ꯎꯇꯤꯅ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇꯤ ꯂꯥꯛꯇꯔꯣ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯑꯥꯗ ꯂꯩꯍꯧꯋꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯂꯩꯍꯧꯋꯦ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ ꯑꯌꯨꯛꯇ ꯑꯩꯉꯣꯟꯗ ꯑꯩꯅ ꯃꯅꯤꯄꯨꯔꯗꯀꯣ ꯍꯥꯏꯌꯣꯅꯦ ꯍꯦꯞꯄꯤ ꯆꯩꯔꯥꯎꯕ ꯍꯥꯏꯌꯣꯀꯣꯅ ꯍꯥꯏꯍꯜꯂꯛꯄꯅꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤ ꯇꯧꯕ ꯌꯥꯗꯦꯗꯅꯀꯣ ꯐꯣꯟ ꯑꯩꯒꯤꯗꯤ ꯐꯣꯟꯁꯨ ꯑꯃꯈꯛꯇꯅꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯍꯦꯞꯄꯤ ꯆꯩꯔꯥꯎꯕ ꯈꯔ ꯍꯥꯏꯍꯜꯂꯦ ꯃꯌꯥꯡ ꯃꯔꯣꯟꯗꯨꯗꯀꯣ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯈꯜꯂꯦꯀꯣ ꯚꯤꯗꯤꯑꯣꯗ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯒꯗꯕꯅꯦꯕ ꯃꯥꯅ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝ ꯌꯦꯡꯒꯦ ꯀꯥꯏꯅ ꯍꯥꯏꯐꯦꯠꯀꯁꯨ ꯌꯦꯡꯍꯜꯂꯦꯀꯣ ꯑꯩꯅ ꯁꯨꯝ ꯌꯨꯝ ꯌꯦꯡꯅꯤꯡꯕꯗꯣ ꯌꯨꯝꯒꯤ ꯋꯥ ꯅꯠꯇꯅ ꯁꯨm ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯃꯣꯏ ꯋꯥꯈꯜꯗꯒ ꯑꯗꯨꯝ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯔꯒ ꯆꯤꯡ ꯉꯥꯛꯇꯒ ꯂꯩꯔꯒ ꯑꯃ ꯄꯍꯥꯔꯅꯤ ꯀꯥꯏ ꯇꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯣꯏꯒꯤ ꯋꯥꯈꯜꯗꯀꯣ ꯃꯥ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯌꯥꯝꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯃꯥꯏꯟꯁꯦꯠꯇ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯆꯤꯡꯒꯤ ꯂꯝꯅꯤ ꯅꯣꯔꯠ ꯏꯁꯇꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯈꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯀꯩꯕ ꯖꯒꯥꯅꯦꯅ ꯈꯟꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯎꯅꯤꯡꯗꯅ ꯊꯣꯡꯅꯥꯎꯗꯤ ꯈꯔꯒꯕꯨꯗꯤ ꯎꯠꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯦ ꯆꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯈꯪꯗꯦ ꯑꯉꯥꯡ ꯇꯨꯝꯕ ꯊꯦꯝꯕ ꯆꯠꯈ꯭ꯔ ꯐꯨꯖꯜꯂꯛꯏ ꯑꯉꯥꯡ ꯑꯗꯨ ꯃꯨꯊꯠꯂꯣ ꯑꯗꯨ ꯊꯥꯕ ꯌꯥꯗꯦ ꯑꯝꯇ
อันนี้มักเลยมากูสาอะไรก็ได้ต้มมันสิล่ะละเนี่ยละเดมาพันเอกก็เลยเต่าเลยฮะบางงางสิเดมาเลิกพันเอกเต่าเลยสิดา อย่าคุ้งกระดาษแก งางภาษาในพันเอกเต่าเลยกุยจะไปใช้ยิงกันไปใช่เรียบแบบนี้เสียงไปอยู่ไอเดี๋ยวเขามาหน่อยมั้ง 누마 그마가 마삭 만에 피분 주 어. 무지 주 만에 스타일 주 만에 ทาเวลาอะไรแล้วมัน ชาไปแล้วต้องกันนี่ 나봐 นี่มาสักกี่ชาไปไล่ก็แต่สุดเลยบรให้เสีย ก็ไล่นั่งแบบอะไรมันใช่ไหม นี่ไล่นั่งวันร้อยนะครั้งยังด้วยนะตัวแบบนี่มาสักเสียชาไปไล่ก็แต่สุดเลยก็ไม่ต้องบุญครั้งนี้ชาไปไล่แบบนั้นอ่ะก็ชวนเราตัดปะตาเด็กกันอีกคุเชียนน้อง ไปนี่ เด็กไปนี่หายไปสับไปกี่เลยก็เลยเด็ก อยากดิอันนั้นใช่ยังก็ใช่แบบ 니가 호래 อ่ะแต่ฉันเตียงงอเวลาเกี่ยมมาง่ายสิ 동원이 남아 이도 떼는 끼래나 이 비방에 건나 복 톡도 미시다 ไอ้ลูกถมบรข้างในแม่อันทักจังเลยไม่น่าบอกฉันนะเต่าหรือผิวไอ้เรื่องการใช้พุทธมองตาดระ อะไรมันเนี่ย อ่ะต้องกลัวน้ำจังเลยอะไร 아마 지가 똑같다 ไปแบบมีจังหวะจะรักปะตาเรียงงามจะยาลีบ้านน้องป่ะเฮปปี้เจ้าบ้าบ้าริมชิลาชิลาอัสโต 아이 나 말을 ข้างกับน้องป่ะชิลาวะลาลาลาลาลาโอดันนาเซลาวลาวลาวลาวลาว โอ้ยเสียนี่เราไม่ได้เจอแล้วครับ เอ้ยอิมาใกล้จะโดนสิงาก็สิเบ็ดกันสิเช่เดี๋ยวก็สิไปโยงกันเช่ดิเช่ก็สิ 빨리 쭉 쫓아야 เช่เฮปปี้เจ้าบ้านตายดอกก็สิยายเฟรไม่ยามตายกันนะอัศบอกเขาก็เลยทั้งกันยุ่งเลยมาบอกที่ไปโยงจำเดียวมันน้ำให้น้ำให้ตัวก็ได้ที่สักแค่ไปเถอะกันเลยเสียบตาน้ำให้ไปเถอะกันเลยฮะบ้า ที่เลย ก็สิตุ้มมวยอีปังนะ 한 개? ตุ้มมวยก็จะ 또 뭐 이제 ดาหงจะจับใช่เลยสุดจ้ะ 네 너무 잘 그래 아는 거다 ลาตุ้มจะดิสิลา ถ้าถือว่ามันจะสะโพกเนี่ย เราทบไปแล้วโซดทิ้งมาคุตตะปันเลยพยมโด แต่คุณยาประกาศอย่างนี้ลังว่า salam da yam nuai re ko samai na lang ga ko cha hi ma gi mo samai thola ga anga ma sa sing se ai ni pang yam te ya de ba ko anga ma sa sing se ha be de mo ne mi to pe ne na khan ba to ko ado hu ji kha ga khang na ra ga pam ba ya re da na ado ai na heng tha ma lai do ni na tha ma pra khang na ra ni khang na ra ga pam ba ya ba ma tam de kha ta ai mu cha lan ai yam nuai re de ท่านไป ma salam da yam nuai re ko mo anga sing se อืม si khan la ga mu si tal le nông ní đi cái nó tôi phong cái à để thiền cái à điểm tôi vậy ngang hai rồi có không chết thì vậy nữa tôi vậy xin lỗi ibungo macha ish cái gì cái mà sủi nó sana mà sủi đó กลมลามาสิกลมลาลงมาสิก็สิแบบ tingka sa tapos eh kano class ka ka ba dito sa lamdam no orang ani pwede tingka sa tapos พยมเช็ดเลย hayong loy lakchan na loy kaya to mabuk taga ngang sa man nam di gay nga sa kano to กับ ba กับคุณ yung sa amam pa photo nam bina den ngale tung ga dramo siya คุณก็เลย hore tum hawalam dam nam biras chirao ba gini na nga sing no photo memory wai na ba mam nam hingit nam bi ga taw ba ne ba ก็ต้องเกี่ยว adun is maram mo edak ko ยูทูบเนี่ยเทียบไปใหญ่น้ำไปใหญ่ maram mo edak อัน ko นี้นั่งอุตุ้งเรื่องนี้อ่าง ay tumaro he kay tumdorige ay tumgrani อันนั้นที่จะสอนสร้างมันคือคุณร่วมอย่างนี้แทงตรงตรงจิตตรง sa doon na sa bayan Toy sana toy ba is
Nang apple chaira. Ay yeng ba ba yang kalli ko ngang sing si ay tal yung ne. Se yeng o se yeng o se. Yeng o se. Yeng o se. Hay! Ngang sing si na yeng. Lao di yara. Lao di panggi di yara, di ba? Panggi lao. Cheiraoba ba si handaki cheiraoba ni hen ba mamang cheiraoba ni hen ba mi masing sa. เขาไปของงานถึงทุกนะ Thongan ay lak pa dagi amutang thok pa di thok 3 thongan da. อืม Cheiraoba lo de hen dem tang thongan thok ra ni. Kwa ไม่ใช่ทุกงานเลยนะอันนี้คือมาลุกชูมัน pogo sa ka ba ตั้ sa. งแค่มันอีก Pogo. มันจะได้มันจะจบมันคิดดูนะไอ้ดูก็มันจะ Kay naman trabo. Hey, tulay kup sangre am tieng o ma. Mo ji thang ka lo kup sangre to gang ji. อืม Nan le ma thanda. Ay si do eta no pa ta. Mo ji ma thale ma thang ka li je. Tai xiang o. Nong chu bro hai. Richie mas. Nong khang di nong chu bro pan da. Chu de da. Nong chu di. Masai. Nong shi taw ra me ba kwa. Tong di chu de ba. Nong chu bi dra di phai ni thaban chong ba kho pa lai ne ha ba ni na kwa. Ai bu de cha la de su. Khoi le ka yu thaban chong ni ha dai na. คุณต้องเจออย่างนี้ Ado nong chu de no ai te da na. Sa hi ma gem tang ma chong ja ba ni. Chi ma khom lai sa da thang jang ma se ma kha da. ยุ่งนี่ Lum de kai no chong ban tai xiao. Anga ni ko cha na sai ki ba. Thiêm kia vào cái gì cheiraoba da sing kai simi mayam dagi kai ba aphaba oi ge hen ge adugumba gi ni hai dai ne sing kai sa aduma hai dum natabra จ้าไปทับผมจ้าดราน้ำโพบาที่จ้าดรา กินแล้วกินอะไรนี่นะกินก่อน ma sa ba thak tum na boy kai sa da dia pe le aduma hai da bani smai na hai bani kai ba mi mayam dagi kai ba aphaba awang ba pot hai ja phai da na du gi adumai kar ga lai khuram na bani ado amoram de dia mu su sa sing tap sa lai mu lai mu khuram ne gyan ta de da si pot kai da lai ya ayum da lai manipur thole manipur ไอ้คนไปจังล่ะ bo ki phone di ale to se คน channa matum เดี๋ยวอีกนิด se siniman thang ga ni hai ma se yam no pai brana thakere hagolak tore sila hagalane se to kese hagalane ama ditong gare se so khom se kai bol don to pinal ma bol ma cha do bol don to pinal as tai so se na khom bol chana se bol chana na yong gare te ho to na bai gale khom jang gare tai so kai no possible kai khushana no khang de ga เดี๋ยวนี้นะทางอะไรเนี่ยไอ้ยังมั่ง nang zum bar bram taw e ni ki pesa ton bi jam ma le kai no du bo rohan singha risk ka we hey coco melon thasra this is che kai hai no wisdom tabal chong ye yeng ba su chat loi chong chu chong ngoi
ꯊꯥꯕꯜꯗꯤ ꯌꯦꯡꯕꯁꯨ ꯇꯟ ꯏꯁꯩ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯏꯁꯩ ꯑꯣꯏꯔꯗꯤ ꯌꯦꯡꯕ ꯆꯠꯄ ꯌꯥꯕ ꯊꯥꯕꯜ ꯌꯦꯡꯕ ꯆꯠꯅꯤꯡꯗꯦ ꯀꯨꯏꯔꯦꯗ ꯊꯥꯕꯜꯒ ꯎꯕ ꯐꯪꯗꯕ ꯗꯦꯜꯂꯤꯗꯁꯨ ꯍꯟꯗꯛ ꯗꯣꯂꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯆꯣꯡꯅꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯒ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯃꯣꯏ ꯊꯥꯕꯜꯗꯣ ꯏꯃꯥ ꯅꯪ ꯇꯥꯕ꯭ꯔꯥ ꯃꯣꯏ ꯊꯥꯕꯜ ꯑꯧ ꯆꯣꯡꯅꯤ ꯇꯧꯕꯗꯣ ꯗꯦꯜꯂꯤꯗ ꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯀꯩꯒꯤ ꯊꯤꯡꯉꯤꯅꯣ ꯄꯩꯁꯥ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯌꯦ 250 ꯈꯥꯏꯌꯦ ꯑꯗꯨꯁꯨ ꯃꯤ ꯑꯃꯃꯝꯗ ꯄꯩꯁꯥ ꯑꯃꯃꯝ 250 ꯌꯥꯝ ꯌꯥꯝꯃꯦꯗꯅꯀꯣ ꯑꯗꯣ ꯐꯦꯁꯕꯨꯛꯇꯒ ꯍꯥꯏꯗꯅꯀꯣ ꯄꯩꯁꯥ ꯌꯥꯝ ꯀꯩ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯑꯗꯨꯗꯨꯒ ꯌꯥꯝ ꯍꯥꯏꯅꯈꯤꯕꯅꯦꯕ ꯆꯣꯡꯅꯤꯅ ꯀꯥꯡꯒꯣꯝꯗꯤ ꯁꯦꯝ ꯁꯥ ꯂꯣꯏꯅꯔꯝꯃꯤꯅꯦ ꯑꯩ ꯌꯦꯡꯕ ꯆꯠꯀꯦꯗꯤ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤꯁꯨ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯆꯣꯡꯗ꯭ꯔꯕꯅꯤ ꯁꯦ ꯇꯨꯝꯈ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯁꯥꯟꯇꯤ ꯑꯃꯗꯤ ꯇꯨꯝꯈ꯭ꯔꯦ ꯑꯃ ꯑꯃꯗꯤ ꯇꯨꯝꯈ꯭ꯔꯦ ꯇꯧꯏꯁꯦ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛ ꯑꯃꯗꯤ ꯂꯩꯔꯦ ꯇꯣꯔꯅꯥꯃꯦꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯦ ꯄꯥꯛꯇꯨꯝꯃꯣꯏꯕꯁꯦ ꯃꯦꯆꯤꯟ ꯅꯣꯏ ꯀꯩ ꯑꯣꯏ ꯁꯥꯟꯅ ꯂꯩꯔꯤꯁꯦ ꯈꯔꯪ ꯆꯣꯝꯗꯅ ꯀꯩꯁꯪꯉꯣ ꯃꯥꯏ ꯕꯣꯜ ꯌꯥꯝ ꯄꯥꯝꯃꯦ ꯄꯤꯊꯣꯛꯈ꯭ꯔꯦ ꯁꯦ ꯁꯥꯟꯅꯔꯣ ꯀꯩꯁꯪ ꯏꯁꯇꯦꯟꯗꯒ ꯂꯣꯏ ꯀꯥꯎꯊꯣꯔꯛꯇꯣꯔꯦ ꯏꯃꯥ ꯌꯧꯈ꯭ꯔꯦ ꯅꯣ ish ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯌꯥꯝ ꯀꯧꯗꯣꯔꯕꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯍꯣꯁꯄꯤꯇꯥꯜ ꯀꯩꯕ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯑꯃꯁꯨ ꯁꯥꯒꯠꯇꯣꯔꯦꯕꯀꯣ ꯁꯥꯒꯠꯇꯣꯔꯦ ꯍꯥꯏꯁꯦ ꯕꯦꯁꯃꯦꯟꯗꯤ ꯂꯣꯏꯔꯦ ꯕꯦꯁꯃꯦꯟ ꯅꯠꯇꯕ ꯃꯊꯛ ꯁꯥꯒꯠꯂꯛꯑꯒꯗꯤꯀꯣ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯂꯧꯔꯅꯦꯕ ꯐꯃꯨꯡ ꯆꯅꯤꯒꯤ ꯑꯃꯃꯨꯛ ꯍꯥꯞꯀꯠꯇꯣꯔꯦꯕꯀꯣ ꯐꯃꯨꯡ ꯆꯅꯤꯁꯦ ꯌꯥꯝꯃꯦꯗꯅ ꯐꯃꯨꯡ ꯆꯅꯤ ꯂꯩꯔꯒꯗꯤ ꯁ꯭ꯇꯥꯐ ꯌꯥꯝꯗ꯭ꯔꯕꯗ ꯀꯌꯥꯃꯨꯛꯇꯤ ꯂꯧꯔꯛꯀꯅꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯀꯩꯅꯣꯅꯦꯕ ꯄꯦꯁꯦꯟ ꯅꯤꯄꯥꯟꯅꯦꯕ ꯄꯥꯏꯗꯣꯏꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ 1:8ꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ 1,000 ꯑꯣꯏꯔꯒꯗꯤ ꯀꯌꯥ ꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯁ꯭ꯇꯥꯐ 50ꯒꯤ ꯃꯊꯛꯇ ꯂꯧꯔꯛꯑꯅꯦꯕ ꯗꯣꯛꯇꯔꯁꯨ ꯂꯧꯔꯛꯀꯅꯤ ꯑꯗꯣ ꯑꯌꯥꯝꯕꯅ ꯍꯣꯁꯄꯤꯇꯥꯜ ꯕ꯭ꯔꯥꯟꯁ ꯑꯃ ꯍꯥꯡꯗꯣꯛꯄ ꯍꯥꯏꯁꯦꯀꯣ ꯀꯩꯅꯣꯅꯦꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯣꯏꯅ ꯂꯧꯔꯛꯀꯗꯣꯏꯅꯦ ꯔꯤꯁꯦꯞꯁꯟꯗꯒꯤ ꯍꯧꯔꯒ ꯀꯣ ꯂꯣꯏꯅ ꯌꯥꯎꯔꯦ ꯗꯤꯄꯥꯔꯠꯃꯦꯟ ꯅꯔꯁ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯥꯏꯁꯨꯒꯤꯀꯣ ꯑꯥꯏꯁꯨꯒꯤ ꯅꯔꯁ ꯀꯧꯋꯦ ꯑꯥꯏꯁꯨꯒꯤ ꯅꯔꯁꯁꯦ 3 ꯀꯧꯋꯦꯀꯣ ꯃꯤꯅꯤꯃꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯆꯍꯤ 3 ꯑꯣꯏꯕꯅꯦ ꯑꯥꯏꯁꯨꯒꯤꯀꯣ ꯑꯗꯣ 50 ꯕꯦꯗꯦꯠ ꯀꯣ 50 ꯕꯦꯗꯦꯠꯇꯒꯤ ꯇꯥꯗꯕꯤꯗꯀꯣ ꯇꯥꯅ ꯍꯥꯏꯈ꯭ꯔꯦ ꯇꯥꯗꯕꯤꯗ ꯇꯧꯔꯛꯄ ꯍꯣꯁꯄꯤꯇꯥꯜꯒꯤ 1 year ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯄꯥꯏꯒꯗꯕ ꯀꯝꯄꯜꯁꯔꯤ ꯑꯗꯨꯒ ꯆꯍꯤ 2 ꯑꯃꯅ ꯑꯥꯏꯁꯨꯒꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏꯀꯣ ꯑꯥꯏꯁꯨꯒꯤꯀꯣ HDU ICU ꯑꯗꯨꯗ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯥꯏꯁꯤꯌꯨꯒꯤ ꯑꯣꯏꯅꯀꯣ ꯇꯣꯇꯦꯜ 1 to 3 years ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯇꯥꯔꯒꯗꯤ ꯕꯦꯁꯅꯦ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯁꯦꯂꯔꯤꯁꯨ ꯌꯥꯝ ꯌꯥꯝꯅꯦ ꯑꯩ ꯋꯥꯈꯜꯗꯗꯤꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏ ꯗꯤꯞ ꯁꯔꯃ ꯁꯦꯂꯔꯤꯁꯨ ꯌꯥꯝ ꯌꯥꯝꯅꯦꯕ ꯑꯗꯨꯒꯤꯗꯤ ꯑꯗꯨꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ ꯀꯧꯔꯤꯕꯅꯦ ꯑꯩꯕꯨꯗꯤ ꯁꯤꯗ ꯂꯩꯀꯣ ꯃꯅꯤꯄꯨꯔꯗ ꯇꯧꯔꯒꯁꯨ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕꯀꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯀꯩꯗ ꯆꯣꯡꯉꯤꯗꯨꯕꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯔꯤꯁꯦꯞꯁꯟꯒꯤꯀꯣ ꯔꯤꯁꯦꯞꯁꯟꯒꯤꯁꯨ ꯁ꯭ꯇꯥꯐ ꯑꯃ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯉꯔꯥꯡ ꯈꯛꯇꯪ ꯅꯣꯇꯤꯁ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩ ꯂꯩꯇꯕꯅꯤꯅ ꯑꯩ ꯍꯥꯏꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯉꯔꯥꯡ ꯈꯛꯇꯪ ꯄꯥꯎ ꯐꯪꯕꯅꯦ ꯑꯗꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯀꯣ ꯑꯦꯅꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯄ꯭ꯂꯁ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯣꯔꯁ ꯂꯣꯏꯔꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯁꯦꯞꯁꯟꯗ ꯂꯩꯕ ꯌꯥꯏ ꯔꯤꯁꯦꯞꯁꯟꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯔꯟ ꯗꯦꯛꯁ ꯀꯣ ꯑꯗꯨꯗꯨꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯑꯗꯨꯝ HR ꯎꯅꯕꯤꯌꯣ ꯑꯩ ꯂꯩꯕ ꯇꯥꯔꯒꯗꯤ ꯐꯕꯀꯣ ꯍꯧꯖꯤꯛ ꯂꯩꯇꯕꯅꯤꯅ ꯀꯩꯅꯣ ꯇꯧꯒꯦꯕ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯑꯗꯨꯒꯤꯗꯤ ꯋꯥꯗ꯭ꯔꯤꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯣꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯂꯧꯈꯠꯂꯣ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯗ꯭ꯔꯣ ꯂꯧꯈꯠꯈꯤꯔꯣꯏ ꯅꯣ ꯂꯧꯈꯠꯄ ꯆꯦ ꯆꯠꯄ ꯌꯥꯔꯣꯏ ꯃꯄꯥꯟ ꯆꯠꯄ ꯌꯥꯔꯣꯏ ꯃꯄꯥꯟ ꯆꯠꯄ ꯌꯥꯔꯣꯏ ꯑꯩ ꯀꯩ ꯇꯧꯔꯤꯗꯨꯕꯣ ꯅꯪ ꯗꯦꯜꯂꯤ ꯆꯠꯂꯁꯤꯔꯥ ꯗꯦꯜꯂꯤ ꯆꯠꯈ꯭ꯔꯁꯤꯔꯣ ꯆꯠꯂꯁꯤꯔꯥ ꯗꯦꯜꯂꯤ ꯆꯠꯁꯤꯔꯥ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯈꯪꯗꯕꯩ ꯌꯦꯡꯉꯤꯁꯦ ꯇꯤꯀꯦꯠ ꯀꯛꯑꯕꯣ ꯀꯛꯇ꯭ꯔꯤꯕꯣ ꯀꯥꯏ ꯆꯠꯄꯩꯅꯣ ꯏꯃꯥ
ꯀꯜꯀꯇꯥ ꯆꯠꯄꯩꯗꯨꯔꯥ ꯀꯛꯇ꯭ꯔꯤ ꯀꯛꯑꯗꯕꯅꯤ ꯅꯕꯣꯛꯁꯤꯅ ꯁꯃꯨꯗ꯭ꯔ ꯀꯥꯗꯣꯔꯕꯅꯤ ꯌꯦꯡꯅꯤꯡꯉꯦ ꯀꯥꯗꯣꯔꯕꯅꯤꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯕ ꯅꯝꯕꯨ ꯇꯨꯔꯦꯟ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯩꯅ ꯁꯃꯨꯗ꯭ꯔ ꯅꯠꯇꯗꯤ ꯌꯦꯡꯖꯔꯔꯣꯏ ꯑꯗꯣ ꯑꯩ ꯁꯥꯎꯔꯦ ꯃꯊꯟꯇ ꯀꯛꯊꯠꯂꯣꯕꯅꯦ ꯀꯩꯗꯧꯕ ꯌꯦꯡꯅꯤꯡꯉꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯍꯥꯏ ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯀꯣꯏꯔꯨ ꯂꯥꯛꯎꯕ ꯗꯦꯜꯂꯤ ꯌꯥꯗꯦ ꯁꯃꯨꯗ꯭ꯔ ꯀꯣꯏꯔꯣ ꯌꯦꯡꯅꯤꯡꯉꯤ ꯀꯣꯏꯗꯤ ꯀꯣꯏꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯀꯣꯏꯔꯣꯏ ꯀꯣꯏꯍꯜꯂꯨꯔꯕꯅꯤ ꯇꯞ ꯇꯥꯏ ꯅꯨꯃꯤꯠ 10ꯅꯤ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯑꯍꯜ ꯑꯣꯏꯗꯤ ꯑꯉꯥꯡ ꯑꯣꯜꯂꯦꯗꯣ ꯑꯗꯨꯅꯤ ꯀꯛꯀꯦꯔꯒ ꯑꯩꯈꯣꯏꯕꯨ ꯀꯛꯑꯣ ꯍꯥꯏꯕ ꯌꯦꯡꯅꯤꯡꯗꯤ ꯁꯃꯨꯗ꯭ꯔ ꯑꯩ ꯇꯌꯥꯔꯤ ꯇꯧ ꯃꯣꯏꯅ ꯂꯣꯏꯔꯕꯅꯤ ꯁꯃꯨꯗ꯭ꯔ ꯌꯦꯡꯅꯤꯡꯉꯦ ꯄꯥꯕꯨꯡꯗꯨꯗ ꯂꯣꯏꯁꯜꯂꯝꯒꯦ ꯇꯧꯕꯅꯤ ꯁꯦꯃꯤ ꯁꯦ ꯂꯝ ꯍꯦꯟꯒꯠꯂꯁꯤꯕꯨ ꯃꯣꯃꯣꯇꯥ ꯅꯪ ꯌꯨꯝꯗ ꯊꯣꯛꯂꯛꯑꯕꯣ ꯑꯧ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣ ꯃꯤ ꯅꯈꯨꯠꯅ ꯁꯥꯒꯠ ꯏꯆꯥ ꯆꯦꯜꯂꯦ ꯍꯥꯏꯌꯣ ꯍꯥꯏ ꯀꯣꯅꯤꯀꯥ ꯅꯣꯏ ꯆꯩꯔꯥꯎꯕ꯭ꯔꯣ ꯌꯨꯝ ꯊꯣꯛꯂꯛꯑꯦ ꯅꯍꯥꯟ ꯊꯣꯛꯂꯛꯑꯦ ꯆꯩꯔꯥꯎꯕ ꯌꯥꯎꯕ ꯊꯣꯛꯂꯛꯏꯅꯦ ꯏꯕꯣ ꯅꯪ ꯃꯔꯦꯡ ꯆꯠꯂꯤꯗꯣ ꯀꯩꯗꯩꯅꯣ ꯇꯧꯏꯗꯨꯕꯣ ꯂꯥꯛꯑꯣ ꯁꯦ ꯅꯕꯣꯛ ꯃꯅꯥꯛꯇ ꯉꯥꯛꯇ ꯂꯩꯁꯦ ꯅꯕꯨꯛꯁꯦ ꯄꯠꯂꯦ ꯉꯝꯗ꯭ꯔꯦ ꯁꯦ ꯆꯠꯂꯣ ꯁꯦ ꯏꯁ ꯑꯣꯏ ꯀꯥꯏ ꯕꯥꯏ 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 ꯆꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯃꯊꯦꯜ 9 ꯇꯧꯋꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯦ ꯎꯇꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯉꯁꯤ ꯍꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯂꯣꯏ ꯍꯥꯎꯋꯦ ꯉꯁꯤ ꯂꯣꯏ ꯍꯥꯎꯋꯦ ꯑꯗꯨꯏꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯦ ꯎꯇꯤꯒ ꯐ꯭ꯔꯨꯠ ꯁꯂꯥꯗꯀ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯥꯛꯁꯨ ꯃꯔꯨ ꯍꯥꯎꯋꯤꯗ ꯌꯥꯝ ꯆꯥꯈꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯖꯤꯛ ꯈꯔ ꯅꯠꯇꯦ ꯑꯩꯅ ꯆꯥꯕꯁꯦ ꯅꯍꯥꯟꯈꯩ ꯆꯥꯕ ꯐꯪꯒꯗꯕ ꯃꯌꯥꯝꯗꯣ ꯐꯨꯒꯠꯂ ꯆꯥꯈꯔꯦ 35-40 ꯑꯗꯨꯝ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯂꯦꯡꯗꯤ ꯂꯦꯡꯗꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥꯡꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯧꯒꯗꯕꯗꯣ ꯑꯩ ꯁꯨꯇꯤ ꯐꯪꯗꯦꯕꯀꯣ ꯑꯗꯨꯗꯒꯤ ꯌꯨꯝꯒꯤ ꯃꯤ ꯁꯨꯗ꯭ꯔꯗꯤ ꯂꯥꯎꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯃꯥꯡꯗꯁꯨ ꯇꯧꯗꯦꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯒꯤ ꯍꯟꯗꯛ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯗ ꯌꯣꯡꯆꯥꯛ ꯂꯩꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯥꯜꯂꯦ ꯃꯌꯥꯝ ꯍꯥꯏ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕꯣ ꯑꯩ ꯗꯦꯜꯂꯤꯗ ꯄꯨꯅꯕ ꯂꯩꯕ ꯂꯥꯛꯀꯦ ꯍꯟꯗꯛꯀꯤ ꯂꯣꯏꯈꯔꯦ ꯃꯊꯪꯗ ꯂꯥꯛꯀꯦ ꯃꯊꯪꯗ ꯑꯩꯒꯤ ꯌꯣꯝꯁꯤꯜꯂ ꯀꯔꯤꯕ ꯃꯥꯔꯛ ꯇꯧꯔ ꯊꯝꯃꯃꯣ ꯃꯁꯥ ꯑꯃ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯌꯣꯡꯆꯥꯛ ꯑꯃꯐꯥꯎ ꯍꯦꯛꯇ꯭ꯔꯤ ꯄꯨꯟꯁꯤꯗ ꯏꯁꯥꯅ ꯌꯥꯝ ꯍꯦꯛꯆꯅꯤꯡꯉꯤ ꯃꯤ ꯁꯨꯃꯥꯏꯅ ꯅꯦꯝꯅꯒ ꯄꯥꯟꯕꯒ ꯌꯥꯝ ꯌꯥꯎꯗ꯭ꯔꯅꯦ ꯌꯥꯟꯊꯔꯒ ꯄꯥꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯍꯦꯛꯅꯤꯡ ꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯨꯝ ꯊꯣꯛꯂꯛꯑꯒ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯉꯥꯡ ꯅꯨꯕꯤꯔ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯄꯪꯒꯦ ꯌꯥꯗꯕꯁꯦ ꯈꯪꯅꯔꯦꯗꯅꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯣꯏꯁꯦ ꯊꯥꯡꯒꯗꯅꯤꯀꯣ ꯊꯥꯡꯒꯗ ꯑꯣꯏꯔꯁꯨ ꯂꯥꯛꯑꯒꯦ ꯊꯥꯡꯒꯗꯣ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯂꯩꯗ ꯈꯪꯕ ꯑꯣꯏꯅꯀꯣ ꯊꯥꯡꯒ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯊꯥꯡꯒꯗ ꯑꯩꯈꯣꯏ ꯃꯤ ꯂꯩꯕ꯭ꯔꯥ ꯑꯣꯏꯅꯥꯝ ꯊꯥꯡꯒ ꯑꯣꯏꯅꯥꯝ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯖꯗꯦ ꯊꯥꯡꯒꯗ ꯑꯩꯈꯣꯏ ꯃꯤ ꯂꯩ ꯊꯥꯡꯒ ꯑꯣꯏꯅꯥꯝꯗ ꯃꯤ ꯂꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯔꯣ ꯀꯩꯅꯣ ꯃꯔꯤꯗꯤ ꯊꯥꯡꯅ ꯊꯣꯛꯅꯕ ꯃꯔꯤ ꯊꯥꯞꯅ ꯊꯣꯛꯅꯕ ꯂꯩꯌꯦ ꯀꯩꯅꯣ ꯂꯩꯔꯝ ꯀ꯭ꯋꯥ ꯂꯩꯔꯛꯀꯦ ꯀꯥꯏ ꯀꯣꯟꯅꯤꯀꯥꯟ ꯊꯣꯡ ꯍꯥꯡꯒꯦꯕ ꯀꯩꯅꯣꯗ ꯀꯥꯏꯗ ꯑꯩ ꯂꯩꯗꯅ ꯍꯧꯖꯤꯛ ꯄꯣꯔꯛꯀꯦ ꯅꯪ ꯆꯠꯂꯣ ꯀꯅꯥ ꯍꯥꯡꯒꯦ ꯌꯦꯡꯉꯨ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯀ꯭ꯋꯥ ꯆꯥꯅꯤꯡꯕ ꯃꯤꯅ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯉꯥꯎꯕ ꯍꯩ ꯆꯥꯅꯤꯡꯕ ꯃꯤꯅ ꯍꯩ ꯆꯥ ꯑꯩꯈꯣꯏꯗꯤ ꯍꯩ ꯃꯍꯤꯒꯨꯝꯕ ꯑꯃ ꯊꯛꯅꯤꯡꯉꯤ ꯆꯥꯛꯆꯥ ꯑꯗꯨꯅ ꯑꯩ ꯊꯛꯆꯜꯂꯤꯗꯣ ꯀꯩ ꯍꯥꯏꯅꯣ ꯃ꯭ꯌꯨꯖꯝ ꯂꯩꯕꯗꯣ ꯇꯣꯡꯕ꯭ꯔꯝꯗ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯩꯗꯤ ꯑꯃꯨꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ ꯃꯥ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝꯗꯅꯦ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯨꯛꯇꯪꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯝꯕꯒꯤ ꯑꯗꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯈꯪꯗꯦ ꯆꯠꯇꯕꯒ ꯆꯞ ꯃꯥꯟꯅꯩꯗꯤ ꯌꯥꯝ ꯄꯤꯛꯏꯀꯣ ꯏꯃꯥ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯈꯪꯗꯦꯕ ꯈꯥꯕ ꯀꯥꯏꯔꯦ ꯃꯣꯏ ꯕꯁ ꯂꯣꯏꯔꯕꯅꯦ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯤꯛꯏꯗꯅꯀꯣ ꯀ꯭ꯂꯥꯁ 2-3 ꯀꯥꯏꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯃ꯭ꯌꯨꯖꯝ ꯂꯩꯕꯗꯣ ꯊꯥꯡꯒꯗꯁꯨ ꯃ꯭ꯌꯨꯖꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯅꯪꯁꯨ ꯈꯪꯗꯤꯌꯦ ꯊꯥꯡꯒꯩ ꯃꯥꯟꯇꯣ ꯑꯆꯧꯕ ꯃꯅꯨꯡ ꯂꯩꯕꯗꯣ ꯊꯥꯡꯒꯒꯤ ꯃꯥꯡꯇꯣꯞ ꯑꯃ ꯂꯩꯕꯗꯨ ꯃꯅꯥꯛꯇꯅꯤ ꯌꯨꯝꯗ ꯀꯩ ꯍꯥꯏꯅꯣ ꯌꯨꯝꯗꯤ ꯊꯤꯕꯗ ꯑꯗꯨꯝ ꯂꯥꯏꯔꯅꯤ ꯃ꯭ꯌꯨꯖꯝ ꯂꯩꯕ ꯇꯣꯡꯕ꯭ꯔꯝꯗ ꯍꯥꯏꯌꯣ ꯑꯗꯨꯝ ꯈꯪꯉꯤ ꯊꯥꯡꯒ ꯆꯦ ꯇꯣꯡꯕ꯭ꯔꯝ ꯃ꯭ꯌꯨꯖꯝꯗꯨꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯀꯦ ꯀꯔꯤꯅꯣ ꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅ 90% ꯕꯣꯏꯖꯥꯎ ꯂꯝꯐꯦꯜꯗ ꯃꯥꯅꯦ ꯂꯝꯐꯦꯜꯗꯅꯦ ꯆꯠꯅꯤ ꯈꯟꯕ꯭ꯔꯥ ꯇꯜꯂꯦ ꯃꯣꯏ ꯇꯨꯝꯗ꯭ꯔꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯈꯪꯗꯤꯌꯦ ꯃꯤꯕꯨ ꯄꯪꯇꯨꯝ ꯇꯨꯝꯃꯒ ꯅꯠꯇꯦ ꯉꯁꯥꯏ ꯇꯨꯝꯗ꯭ꯔꯤꯁꯤꯗꯤ
Manipurgi achapot chabe yam hawbo mafam am khata khangning chatnaba cha ngasi nate ko ngasi di kind of full oire kayeba pokse full ai kanom to on thoke ko full oire bana karam kanda mu chattuine ai kanom sakani Tang mani ono. mathang hapta ye kayeba hoji april na may gi tarik date 1 te date 5 te gi na 10 bo manung de sakani koi dare numi humni lo san gre ko khangau di ka e me taw de sarang da ringai da hui ga khara sanda ngang khate mapan ji thok chuk em chat pa hau ju cha bo lo di asa pa sa ba khara sat taw lai Thiêng mà tao lên. Hara gì tao lên. yam chakadab de lai te da lai khron mi chapan sa ma wa li ma nang sum chakadab lai ben chaning madi ya me do hujikan chat pa se mafam du chu kana to duga kai hai de no gyan ta de tal Apa để xuống lâu. Ibanang sang pala kano kumla doon to pagi pa pero sa agad plate am dan ta hay saning hay rakat pa singa sa thok sa dikat diba hay ra no baby no ma tay siyang ne phone ko lai kano to lang gito re ma kai ra ba si maya kitang hau bagin ne siam de yali je moi nam te nung sidreng pit hau do lo re siam je pop pe ha ba he nang i wari ne khangi ra che yam thin chaw le me ngang si sa nak tholak pa da pa koi na u da bani na nung koi na u ba okay ba kyan to ka na chaw bu da du ni kwai tan ba si thabak le pura ga thabak ka ba se sine am tan de si ai bit yam lai te chala ga thabak ado khang de sa ba da su loi hai a tam te adi patient su am chil le hai ko patient bu di pai ro du tar ga su chin bagi moi gi data nung ta khomjan ba collect to ba du ma to ba me am da de staff su extra pi da ba yaro da ko duty da ko patient yam khala ati ko adi gi di patient yam tar ga su ka do re bed capacity de khitang hen no hospital de nok sali da na ko khar to so aduna ko staff arrange to na ba khon na ba ama ma to ba do wai bi sa se aduga ne aduga kainogi matang da ko mayamna kainogi haibirak pane wanda kaiba operation theater gi ko adu video ullo habase ai youtube ta hapa ya bra ya da bra habagi knowledge su lai te adu gi mathakta ai kirang gi namme ba ko videography se allow to di ot gi oina aduga videography se karam kan de allow to gi har kan da khoi gi nong thado nong kai ba khoi gi magi part lak thok ko example oina har kan da angang khaw lak thok po oiro gall bladder lak thok po oiro aduga ma lak thok pa kan da kaino tawbodo kai ba haidoino aduga anga pa yawbagumba da patient gi masak yawdo bidu man video number yai ba ko yung chak chaba se hanak tiam tai hai bane local gi oina chaba na phaban kara mana local lo ta kham je dum cha gare bazar de lai bani na ko ma di che mani Ông bị thằng cặp em nào ạ? kom lam cha ra lao Tuma. aduni da da mai na adu ki video number ya de ba ko aduga yam akiba ma har ga de ko ai ngone bu de video lei ba ko ai ha pa se ya de heng mai khara hairakan da ha ba di youtube ki maram de am khanga kan da ko ai ha pa ya ga de hap jar ki angang khaw se sis su le ga blok thok pa ne ba ko yam thina chu chaw ma ki size se ko aduga manak te na ko hai kha ba au yum da thok le kano sam ga ma ya hok jal le ba ko gi da yeng ba da ki ba mo ba do adi main to ba mathang da di khoi de la o ching chak le la ke mathang se cherao ba imai se mathang cherao ba da tholo hai ya kano da ningon ta ko ba thola ura cherao ba ni phai hoi cherao ba ni phai ko hoi la ke lam phen le kai do hai ma di lam fel kano lai ba do langol bi le ba de manak tan shaulang ano
ꯑꯗꯨꯅꯤꯗ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯂꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣꯀꯣ ꯑꯩ ꯍꯥꯞꯇꯤ ꯌꯥꯝ ꯍꯥꯞꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯇꯦꯡꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯕꯨꯗꯤ ꯅꯝꯃꯦꯕꯀꯣ ꯊꯥꯒꯠꯄꯗ ꯏꯀꯥꯏꯖꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯖꯥꯃꯛ ꯅꯠꯇꯕꯅꯤꯅꯀꯣ ꯂꯥꯏ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯥꯛꯄꯗ ꯌꯦꯠꯄꯤꯔꯤꯁꯦ ꯍꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯩꯒꯤ ꯌꯦꯠꯄꯤꯔꯤꯅꯣꯕ ꯀꯩ ꯍꯥꯏꯅꯣ ꯃꯥ ꯍꯥꯏꯗꯨꯕꯣ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯅꯕꯨꯡ ꯇꯨꯝꯅꯤꯡꯉꯛꯑꯕꯅꯤ ꯃꯣꯏ ꯁꯪꯒꯣꯝ ꯕꯥꯏ 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 ꯏꯃꯥ ꯃꯁꯪꯒꯣ ꯂꯣꯏ ꯐꯨꯗꯠ ꯑꯩ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯜꯂꯤꯗꯣ ꯍꯛꯀꯥꯝ ꯆꯟꯗꯅ ꯇꯨꯝꯃꯅꯤ ꯑꯉꯥꯡꯁꯤ ꯇꯨꯝꯃꯣꯏꯗꯕꯅꯤ ꯍꯛꯀꯥꯝ ꯆꯟꯖꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯇꯣꯄꯤꯛ ꯑꯣꯏꯅ ꯇꯧꯗ꯭ꯔꯦꯕꯀꯣ ꯅꯤꯡꯁꯤꯡꯕ ꯈꯛꯇꯗꯣ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯤ ꯁꯪꯗꯕꯒꯤ ꯂꯥꯏꯐꯇ ꯑꯣꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯥꯏꯕꯗꯤ ꯌꯦꯇꯨꯝꯒꯨꯝꯕ ꯊꯤꯟꯈꯤꯕꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯣꯏꯗꯤ ꯄꯦꯁꯦꯟꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯑꯩꯆ ꯑꯥꯏ ꯚꯤ ꯄꯛꯄ ꯑꯗꯨꯝ ꯀꯣ ꯁꯦꯡꯅ ꯑꯣꯅꯦꯁꯂꯤ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯑꯗꯨꯃꯥꯏꯅ ꯄꯛꯄ ꯄꯦꯁꯦꯟꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯀꯣ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯚꯥꯏꯔꯦꯜ ꯃꯥꯔꯀꯔ ꯇꯦꯁ ꯊꯥꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯧꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯤ ꯑꯦꯅꯤ ꯄꯦꯁꯦꯟ ꯑꯦꯗꯃꯤꯠ ꯇꯧꯕ ꯃꯇꯝꯗ ꯚꯥꯏꯔꯦꯜ ꯃꯥꯔꯀꯔ ꯇꯦꯁꯁꯦ ꯂꯣꯏ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯗꯨꯗꯨꯒꯤ ꯑꯣꯏꯅꯗꯤ ꯁꯔꯖꯔꯤ ꯄꯦꯁꯦꯟ ꯀꯣ ꯑꯗꯨ ꯈꯛꯇꯪ ꯑꯗꯨꯒ ꯁꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯄꯦꯁꯦꯟ ꯀꯣ ꯍꯥꯏꯕꯗꯤ खिꯇꯪ ꯃꯉꯣꯟꯗ ꯁꯥꯏꯟ ꯑꯦꯟ ꯁꯤꯝꯇꯝ खिꯇꯪ ꯎꯕ ꯐꯪꯕ ꯗꯣꯛꯇꯔꯅ खिꯇꯪ ꯗꯥꯎꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯦꯁꯦꯟ ꯑꯣꯏꯔꯒꯗꯤ ꯚꯥꯏꯔꯦꯜ ꯃꯥꯔꯀꯔ ꯇꯦꯁꯁꯦ ꯊꯥꯏꯕ ꯑꯗꯨ ꯅꯠꯇꯗꯤ ꯊꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯐꯇꯤꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯁꯦꯀꯣ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯇꯧꯕꯁꯦ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯈꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯤꯗ ꯊꯝꯃꯒ ꯒ꯭ꯂꯞꯁ ꯌꯨꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯦꯁꯦꯟꯒꯤ ꯃꯅꯥꯛꯇ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯣꯠꯄꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯕꯀꯣ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯀ꯭ꯂꯥꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯣꯛꯄ ꯄꯟꯕꯀꯣ ꯕꯥꯏ ꯆꯥꯟꯁ ꯅꯤꯗꯜ ꯑꯃ ꯄ꯭ꯔꯤꯛ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯁ꯭ꯇꯥꯐ ꯑꯃ ꯄ꯭ꯔꯤꯛ ꯇꯧꯕ ꯃꯇꯝꯗ ꯅꯤꯗꯜꯁꯦ ꯀꯔꯝꯕ ꯄꯦꯁꯦꯟꯒꯤꯅꯣ ꯗꯥꯏꯔꯦꯛ ꯈꯪ ꯇꯥꯔꯒꯗꯤ ꯈꯪꯉꯦꯀꯣ ꯈꯪꯗ꯭ꯔꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯇꯣꯀꯣꯜꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯈꯪꯉꯁꯨ ꯈꯪꯗ꯭ꯔꯁꯨ ꯑꯗꯨ ꯈꯤꯇꯪ ꯈꯦꯠꯅꯕꯒꯤ ꯋꯥꯅꯦꯕꯀꯣ ꯀꯩ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯒ ꯑꯥꯗ ꯂꯩꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯩꯅꯣ ꯀꯣꯅꯤꯀꯥ ꯃꯅꯤꯄꯨꯔꯅ ꯑꯗꯨꯝ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯌꯨꯝꯀꯣ ꯑꯩ ꯄꯣꯛꯐꯝꯁꯤꯅ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒ ꯂꯩꯕꯁꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯑꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯌꯦꯕꯀꯣ 30%ꯒꯨꯝꯕꯗꯤ ꯑꯥꯗ ꯅꯨꯡꯉꯥꯏ 70%ꯒꯨꯝꯕꯅ ꯃꯅꯤꯄꯨꯔꯗ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯛ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯄ꯭ꯔꯤꯛ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯄꯦꯁꯦꯟ ꯑꯃꯒꯤ ꯅꯤꯗꯜꯁꯦ ꯄ꯭ꯔꯤꯛ ꯇꯧ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯀꯩꯗꯧꯔꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯂꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯍꯥꯟꯕꯗ ꯁꯨꯡꯄꯥ ꯄꯥꯈꯠꯂꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯅꯤꯗꯜꯁꯦ ꯌꯦꯇꯨꯝꯅ ꯊꯤꯟꯈꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦꯅ ꯃꯁꯥꯁꯦ ꯄꯥꯈꯠꯇꯅ ꯋꯥꯟꯊꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯩ ꯑꯣꯏꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯋꯥꯈꯜꯗ ꯈꯟꯖꯕ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯛ ꯇꯧꯕꯗ ꯃꯁꯥꯗ ꯍꯥꯟꯅ ꯄꯥꯈꯠꯂꯔꯣꯏꯀꯣ ꯄꯥꯈꯠꯇ꯭ꯔꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯔꯟꯅꯤꯡ ꯋꯥꯇꯔ ꯑꯩꯈꯣꯏ ꯇꯦꯞ ꯂꯩꯗꯅꯀꯣ ꯑꯗꯨ ꯄꯔꯞ ꯆꯠꯂꯒ ꯑꯗ ꯆꯥꯝꯊꯣꯛꯀꯅꯦꯕꯀꯣ ꯆꯥꯝꯊꯣꯛꯄꯁꯦ ꯀꯩꯗꯧꯔꯦ ꯃꯦꯠꯂꯒ ꯈꯨꯗꯣꯝꯕꯤꯗꯧꯔ ꯁꯨꯃꯥꯏꯅ ꯃꯦꯠꯄ ꯈꯣꯠꯄ ꯑꯝꯇ ꯌꯥꯗꯦꯕ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯒ ꯏꯁꯤꯡꯁꯦ ꯉꯥꯛꯇꯪ ꯆꯥꯝꯊꯣꯛꯄꯤꯔꯅꯤꯀꯣ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯇꯣꯀꯣꯜꯁꯦ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯋꯥꯔꯗꯇꯨꯒꯤ ꯁꯤꯅꯤꯌꯔ ꯁꯤꯁꯇꯔ ꯀꯣ ꯍꯥꯏꯕꯗꯤ ꯁꯤꯅꯤꯌꯔ ꯕ꯭ꯔꯗꯔ ꯅꯠꯇ꯭ꯔꯒ ꯁꯤꯁꯇꯔ ꯍꯥꯏꯕꯗꯤ ꯅꯔꯁꯁꯦ ꯅꯨꯄꯥꯁꯨ ꯑꯣꯏꯕꯁꯨ ꯂꯩꯕꯅꯤꯅ ꯕ꯭ꯔꯗꯔ ꯅꯠꯇ꯭ꯔꯒ ꯁꯤꯁꯇꯔꯒꯤ ꯀꯩꯅꯣꯁꯦ ꯁꯤꯅꯤꯌꯔꯁꯤꯗ ꯏꯟꯐꯣꯔꯝ ꯇꯧꯔꯅꯦꯕ ꯁꯤꯅꯤꯌꯔꯁꯤꯅ ꯀꯅꯥꯗ ꯏꯟꯐꯣꯔꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯏꯟꯆꯥꯔꯖꯇ ꯏꯟꯐꯣꯔꯝ ꯇꯧꯒꯅꯦꯕꯀꯣ ꯏꯟꯆꯥꯔꯖꯇ ꯏꯟꯐꯣꯔꯝ ꯇꯧꯔꯅꯤ ꯏꯟꯆꯥꯔꯖꯁꯤꯅ ꯀꯩꯗꯧꯔꯅꯤ ꯑꯥꯏꯁꯤएनꯗ ꯑꯃꯨꯛ ꯏꯟꯐꯣꯔꯝ ꯇꯧꯔꯅꯦꯕꯀꯣ ꯑꯥꯏꯁꯤएꯟ ꯍꯥꯏꯕꯗꯤ ꯏꯟꯐꯦꯛꯁꯟ ꯀꯟꯇ꯭ꯔꯣल ꯅꯔꯁ ꯍꯥꯏꯔꯒ ꯄꯨꯔꯥ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯀꯣ ꯏꯟꯐꯦꯛꯁꯟ ꯀꯟꯇ꯭ꯔꯣल ꯅꯔꯁ ꯑꯃ ꯂꯩꯌꯦꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯏꯟꯐꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯂꯣꯏ ꯌꯦꯡꯁꯤꯟꯕ ꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯗꯤ ꯑꯩ ꯈꯪꯗꯦ ꯃꯄꯥꯟꯗꯗꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯆꯨꯝꯃꯤꯆꯦ ꯑꯗꯣ ꯐꯦꯁꯤꯂꯤꯇꯤꯒꯤꯗꯤ ꯑꯥꯗꯅ ꯍꯦꯜꯂꯦ ꯑꯧ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯍꯦꯜꯂꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯀꯣ ꯐꯦꯁꯤꯂꯤꯇꯤꯁ ꯑꯐꯕ ꯂꯩꯀꯣ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯒ ꯆꯠꯄꯤꯔꯅꯤ ꯆꯠꯄ ꯃꯇꯝꯁꯤꯗ ꯏꯃꯔꯖꯦꯟꯁꯤꯗ ꯆꯠꯂꯅꯤꯀꯣ ꯏꯃꯔꯖꯦꯟꯁꯤꯗ ꯇꯥꯕ ꯗ꯭ꯌꯨꯇꯤ ꯗꯣꯛꯇꯔꯁꯦ ꯁꯤꯗ ꯍꯥꯏꯔꯒ ꯐꯣꯝ ꯑꯃ ꯃꯦꯟꯒꯅꯦꯕꯀꯣ ꯐꯣꯝ ꯑꯃ ꯃꯦꯟꯕꯁꯦ ꯍꯥꯏꯔꯤꯕ ꯍꯣꯡꯕ ꯆꯥꯎꯕꯁꯤꯒꯤ ꯁ꯭ꯇꯥꯐꯁꯦ ꯅꯤꯗꯜ ꯁꯨꯃꯥꯏꯅ ꯊꯤꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯅꯆꯤꯡꯕꯗ ꯏꯔꯅꯤꯗꯅ ꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯦꯝꯄ꯭ꯂꯤꯡ ꯂꯧꯅꯦꯕꯀꯣ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯂꯧꯔꯅꯤ ꯄ꯭ꯂꯁ ꯃꯥꯅ ꯊꯤꯜꯂꯤꯕ
ꯄꯦꯁꯦꯟꯗꯣ ꯈꯪ ꯇꯥꯔꯒꯗꯤ ꯄꯦꯁꯦꯟꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯄꯦꯁꯦꯟꯗꯒꯤꯁꯨ ꯀꯩꯅꯣ ꯂꯧꯗꯣꯏꯅꯦꯕ ꯀꯩꯕ ꯁꯦꯝꯄꯜ ꯂꯧꯗꯣꯏꯅꯦꯕꯀꯣ ꯁꯦꯝꯄꯜ ꯑꯗꯨꯒ ꯕꯥꯏ ꯆꯥꯟꯁ ꯄꯦꯁꯦꯟꯁꯦ ꯈꯪꯗꯕꯤꯗ ꯃꯥꯅ ꯔꯤꯀꯦꯄꯤꯡ ꯇꯧꯕꯗ ꯑꯣꯏꯔꯣ ꯑꯗꯩ ꯀꯩꯒꯨꯝꯕ ꯑꯣꯏꯔꯣ ꯃꯥꯅ ꯅꯤꯗꯜ ꯊꯥꯗꯕ ꯃꯇꯝ ꯁꯥꯐ ꯀꯟꯇꯦꯅꯔꯒꯨꯝꯕꯗ ꯊꯥꯗꯕꯗ ꯊꯤꯟꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯦ ꯄꯦꯁꯦꯟꯗꯣ ꯀꯅꯥꯒꯤꯅꯣ ꯑꯝꯇ ꯑꯩꯈꯣꯏ ꯑꯟꯑꯥꯏꯗꯦꯟꯇꯤꯐꯥꯏꯠ ꯑꯣꯏꯔꯦꯀꯣ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯕꯅꯤ ꯃꯥ ꯃꯁꯥꯒꯤ ꯁꯦꯐꯇꯤꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯈꯇꯪ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯆꯠꯀꯅꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯐꯥꯔꯁ ꯗꯦꯗꯀꯣ ꯏꯟꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯆꯠꯂꯅꯤ ꯑꯗꯨ ꯀꯩꯗꯧꯔꯦ 1 ꯃꯟꯇ ꯑꯃꯨꯛ ꯆꯠꯂꯅꯤ 3 ꯃꯟꯇ ꯑꯃꯨꯛ ꯆꯠꯂꯅꯤ ꯂꯥꯁꯇ ꯊꯥ 6 ꯁꯨꯕꯗ ꯑꯃꯨꯛ ꯆꯠꯂꯅꯦꯕ ꯃꯥꯏ ꯁꯦꯝꯄꯜꯁꯦ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯇꯧꯔꯤꯈꯩ 6 ꯃꯟ ꯐꯥꯎꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯁꯦꯝꯄꯜ ꯆꯠꯀꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯀꯩꯗꯧꯔꯦ ꯃꯔꯛꯇ ꯑꯃ ꯋꯥꯠꯂꯧꯔꯦ ꯃꯉꯣꯟꯗ ꯀꯥꯞꯀꯗꯕꯁꯦ ꯍꯦꯛ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯇꯤꯇꯅꯁꯀꯤ ꯏꯟꯖꯦꯛꯁꯟ ꯑꯃꯗꯤ ꯀꯥꯞꯄꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯔꯗ ꯔꯦꯀꯣꯔꯠ ꯃꯦꯟꯇꯦꯟ ꯇꯧꯋꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃ ꯇꯧꯋꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃ ꯂꯩꯔꯦ ꯅꯍꯥꯟꯃꯨꯛ ꯁꯤ ꯀꯅꯥꯅꯣꯝꯅ ꯍꯪꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯀꯩ ꯀꯩꯅꯣ ꯌꯥꯝꯃꯟꯗ ꯑꯩ ꯀꯣꯛ ꯉꯥꯎꯋꯦ ꯀꯩ ꯀꯩꯅꯣ ꯍꯪꯉꯛꯄ ꯃꯌꯥꯝꯗꯨꯕꯨ ꯅꯤꯡꯖꯥꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯍꯩꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯁꯨꯝ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗꯨꯒꯤ ꯑꯩꯅ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐ ꯀꯣ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯅ ꯊꯦꯡꯅꯖꯕꯗꯨ ꯈꯇꯪ ꯍꯥꯏꯖꯕꯅꯦ ꯑꯇꯣꯞꯄ ꯑꯩ ꯌꯥꯝ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝ ꯈꯪꯉꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯁꯨ ꯅꯠꯇꯦꯕꯀꯣ ꯃꯤꯅ ꯁꯨꯝ ꯍꯪꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦ ꯐꯦꯁꯤꯂꯤꯇꯤꯁꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯥꯟꯅꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯁꯤꯖꯗ ꯊꯕꯛ ꯇꯧꯕ ꯃꯤꯒ ꯔꯥꯖꯇ ꯊꯕꯛ ꯇꯧꯕ ꯃꯤꯒꯗꯤ ꯑꯝꯇ ꯃꯥꯟꯅꯔꯝꯃꯣꯏꯗꯅꯀꯣ ꯐꯦꯁꯤꯂꯤꯇꯤꯁꯁꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯁꯦ ꯐꯗꯤ ꯐꯖꯩ ꯑꯗꯨꯁꯨ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦꯕꯀꯣ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯃ ꯇꯧꯔꯝꯕꯁꯦ ꯃꯥꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩꯌꯦꯕꯀꯣ ꯀꯩ ꯐꯪꯒꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯅꯪ ꯅꯁꯥꯒꯤ ꯕꯥꯔꯊꯗꯦ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯨꯄꯥ 500 ꯐꯪꯒꯅꯦꯕꯀோ 500ꯁꯤꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯂꯩꯅꯤꯡꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯅꯨꯡꯗ ꯗꯨꯀꯥꯟ ꯃꯆꯥ ꯂꯩꯌꯦꯕꯀꯣ ꯗꯨꯀꯥꯟ ꯃꯆꯥꯁꯦ ꯑꯩꯅ ꯂꯩꯅꯤꯡꯕ ꯂꯨꯄꯥ 500ꯁꯤꯒꯤ ꯂꯩꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯊꯥ 6 ꯈꯨꯗꯤꯡꯒꯤ ꯁꯦꯂꯔꯤꯒꯤ ꯇꯥꯏꯞꯇꯀꯣ ꯄꯩꯁా ꯈꯔ ꯂꯥꯛꯀꯅꯦꯕ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯒꯤ ꯒ꯭ꯔꯨꯃꯤꯡꯒꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯐꯦꯁꯤꯌꯦꯜ ꯇꯧꯖꯅꯕ ꯑꯗꯒꯤ ꯅꯪꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯂꯩꯗꯅ ꯅꯁꯥꯒꯤ ꯒ꯭ꯔꯨꯃꯤꯡ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯁꯦꯝꯅ ꯗ꯭ꯔꯦꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯄꯩꯁꯥ ꯑꯣꯏꯅ ꯏꯟꯁꯦꯟꯇꯤꯞ ꯈꯔ ꯑꯗꯨꯃꯥꯏꯅ ꯐꯪꯉꯦꯕꯀꯣ ꯑꯦꯚ꯭ꯔꯤ 6 ꯃꯟꯊ ꯀꯣ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃꯗ ꯇ꯭ꯋꯥꯏꯁ ꯀꯣ ꯑꯅꯤꯔꯛ ꯐꯪꯉꯦꯕ ꯑꯗꯨ ꯑꯅꯤ ꯁꯨꯔꯦꯗꯅ ꯑꯗꯒꯤ ꯃꯊꯪꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯂꯝꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯅꯪꯒꯤ ꯃꯥꯗꯔꯂꯦꯟꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯝꯐꯥꯜꯗꯒꯤꯅꯤꯗꯅ ꯏꯝꯐꯥꯜ ꯇꯨ ꯗꯦꯜꯂꯤ ꯀꯣ ꯑꯩꯁꯦ 1 ꯋꯦ ꯑꯃꯗꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯐ꯭ꯔꯤꯗ ꯐꯪꯅꯦꯕ ꯑꯩꯒꯤ ꯇꯤꯀꯦꯠꯁꯤ ꯃꯇꯝꯗꯨꯗ ꯂꯨꯄꯥ 4,000ꯒ ꯀꯌꯥꯅꯣꯝ ꯑꯣꯏꯌꯦꯕꯀோ ꯑꯗꯨ ꯃꯇꯝꯁꯦ ꯑꯦꯌꯔ ꯏꯟꯗꯤꯌꯥꯗ ꯑꯩꯅ ꯇꯤꯀꯦꯠ ꯀꯛꯄꯁꯦ ꯑꯗꯨꯒꯤ ꯇꯤꯀꯦꯠꯇꯣ ꯐꯣꯇꯣ ꯀꯣꯄꯤ ꯇꯧꯔꯒ ꯁꯝꯃꯤꯠ ꯇꯧꯋꯤ ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯊꯣꯛꯄ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯇꯤꯀꯦꯠ ꯑꯃ ꯐꯪꯉꯦꯕ 1 ꯋꯦꯒꯤꯀꯣ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔ ꯊꯣꯛꯄꯒꯤ ꯆꯠꯈꯤꯕꯒꯤ ꯈꯇꯪ ꯇꯤꯀꯦꯠꯇꯣ ꯀꯛꯑꯦꯕ ꯍꯜꯂꯛꯄꯩ ꯇꯤꯀꯦꯠꯇꯣ ꯐ꯭ꯔꯤ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯃ ꯐꯪꯉꯦꯗꯅ ꯑꯗꯨꯒ ꯆꯍꯤ 5 ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯅ ꯊꯕꯛ ꯇꯣꯛꯄ ꯃꯇꯝꯗ ꯂꯨꯄꯥ 50,000 ꯑꯃꯁꯨ ꯐꯪꯉꯦꯕ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 10 ꯇꯧ ꯇꯥꯔꯒꯗꯤ ꯊꯕꯛ ꯇꯣꯛꯑꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯟꯒꯤ ꯇꯥꯏꯞꯇ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁా ꯆꯍꯤ 2 ꯅꯠꯇ꯭ꯔꯒ 3ꯗꯤ ꯐꯪꯒꯅꯦꯕ ꯑꯦꯃꯥꯎꯟꯇꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯐꯪꯉꯦ ꯐꯦꯁꯤꯂꯤꯇꯤꯁ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯊꯥ ꯑꯃ ꯑꯩꯈꯣꯏ ꯊꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ EL CL ꯂꯩꯕ ꯃꯌꯥꯝꯁꯦ ꯇꯣꯇꯦꯜ ꯇꯧꯔꯒ ꯑꯗꯨꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯊꯥ ꯑꯃ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗꯣ ꯑꯩ ꯐ꯭ꯔꯤꯗ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯆꯪꯉꯛꯑꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯣ ꯁꯦꯂꯔꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯕꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯒꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯇ꯭ꯔꯦꯚꯦꯂꯤꯡꯗ ꯑꯩ ꯀꯣꯛ ꯉꯥꯎꯋꯦ ꯑꯦꯝꯕꯨꯂꯦꯟꯁꯇ ꯊꯥꯕꯤꯒꯅꯨ ꯍꯥꯏꯕꯗ ꯈꯤꯇꯪ ꯍꯥꯏꯅꯕ ꯌꯥꯅꯗꯕ ꯍꯥꯏꯇꯥꯔꯦ ꯏꯟꯆꯥꯔꯖꯇꯨꯒꯀꯣ ꯑꯗꯨꯗꯨꯒꯤ ꯑꯌꯥꯝꯕ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯣꯛꯈꯤꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯧꯔꯝꯒꯅꯦꯕꯀꯣ ꯐꯦꯁꯤꯂꯤꯇꯤꯁ ꯌꯥꯝ ꯐꯖꯩꯕ ꯀꯣꯝꯂꯥꯗ ꯊꯨꯝꯃꯦ ꯁꯤꯜꯂꯗꯤ ꯐꯗꯧꯅꯤ ꯂꯣꯏ ꯇꯨꯝꯒ꯭ꯔꯦ ꯀꯗꯥꯏ ꯃꯦꯠꯂꯨꯔꯒꯦ ꯑꯃꯗꯤ ꯍꯧꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯨꯝꯈꯤꯕꯗꯣ ꯃꯤ ꯉꯥꯡꯕ ꯃꯈꯣꯟ ꯇꯥꯏ ꯑꯗ ꯎꯝ ꯑꯐꯥꯎꯕꯤꯅꯦꯕ ꯎꯝ
ꯊꯥꯒꯤ ꯁꯦꯂꯔꯤ ꯀꯌꯥ ꯐꯪꯒꯦ ꯍꯥꯏ ꯁꯤꯇꯜꯖꯤꯠ ꯊꯥꯒꯤ ꯁꯦꯂꯔꯤꯁꯤꯔꯣ ꯁꯦꯂꯔꯤꯗꯤ ꯑꯦꯛꯁꯄꯦꯟꯁꯀꯤ ꯃꯇꯨꯡ ꯏꯜꯂꯦ ꯔꯤꯁꯥꯔꯥꯅꯤ ꯌꯨꯝꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯅꯣꯡꯊꯥꯡꯅꯒ ꯊꯋꯥꯏ ꯑꯃ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕꯅꯦ ꯆꯍꯤ ꯍꯧꯕꯅꯤꯅ ꯀꯩꯗꯧꯔꯒꯦ ꯕꯦꯃꯥ ꯇꯨꯝꯗꯗꯤ ꯁꯤ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯐ꯭ꯔꯦꯁꯔꯁꯇꯤ ꯀꯌꯥꯗꯒꯤ ꯍꯧꯒꯦ ꯅꯔꯁꯀꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯁꯤꯇꯜꯖꯤꯠ ꯁ꯭ꯇꯥꯐ ꯅꯔꯁꯀꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯇꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯆꯦ ꯗꯣꯂꯤꯗꯨꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯃꯥꯁꯦ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏ ꯅꯣꯏꯅ ꯆꯦ ꯗꯣꯂꯤꯁꯦ ꯀꯩꯅꯣꯅꯦ ꯄꯥꯎ ꯐꯥꯎꯅꯩꯌꯦꯕꯀꯣ ꯃꯥ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯖꯣꯏꯟ ꯇꯧꯍꯧꯔꯦ ꯃꯥ ꯍꯜꯂꯛꯄꯒꯅꯦ ꯑꯩ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯌꯨꯝꯁꯨ ꯀꯩꯅꯣꯗꯒꯤꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯅꯠꯇꯦ ꯃꯥꯅ ꯂꯩꯀꯥꯏ ꯑꯃꯅꯤꯀꯣ ꯅꯣꯡꯊꯥꯡ ꯑꯣꯏꯗꯕ ꯉꯥꯡꯕꯤ ꯂꯧꯅꯝꯕꯤ ꯑꯃ ꯊꯦꯡꯅꯔꯦ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯃꯈꯧꯔꯤ ꯃꯦꯠꯂꯣ ꯑꯝꯇ ꯀꯅꯥꯅꯣ ꯃꯈꯧꯔꯤ ꯃꯦꯠꯂꯣ ꯉꯁꯤ ꯃꯦꯠꯂꯨꯅꯨꯀꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯃꯈꯧꯔꯤ ꯃꯦꯠꯄꯤꯔꯤꯅꯨ ꯍꯌꯦꯡ ꯑꯣꯏꯅ ꯃꯦꯠꯂꯣ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯗꯣꯏ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯄ꯭ꯔꯁꯥꯟꯇ ꯁ꯭ꯇꯥꯐ ꯅꯔꯁꯀꯤ ꯍꯥꯏ ꯁ꯭ꯇꯥꯐ ꯅꯔꯁꯀꯤꯗꯤ 26 27ꯒꯨꯝꯕ 25 to 27,000 ꯑꯗꯨꯃꯥꯏꯅ ꯍꯧꯔꯝꯒꯅꯤ ꯐ꯭ꯔꯦꯁꯔꯗ ꯀꯩ ꯍꯥꯏꯅꯣ ꯏꯆꯦꯈꯣꯏꯁꯤ ꯎꯔꯤꯄꯣꯛꯂꯣ ꯁꯨꯝ ꯈꯪꯕ ꯑꯧ ꯃꯥꯅꯤ ꯀꯣꯝꯂꯥ ꯄꯨꯔꯛꯑꯣꯅ ꯀꯣꯝꯂꯥ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯑꯩꯒꯤ ꯍꯩ ꯈꯨꯠꯁꯥꯁꯤꯒ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯃꯊꯪ ꯆꯠꯄꯗꯗꯤ ꯄꯥꯁꯃꯤꯅꯥ ꯐꯖꯕ ꯂꯩꯕ ꯅꯤꯡꯊꯝꯊꯥꯗꯔꯥ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯑꯥꯗ ꯊꯣꯛꯑꯦ ꯑꯩ ꯂꯩꯔꯛꯀꯦ ꯍꯣꯡꯉꯝꯒꯅꯤ ꯑꯗꯩ ꯀꯥꯂꯦꯟꯅꯦ ꯍꯣꯡꯉꯦ ꯑꯩꯅ ꯀꯥꯂꯦꯟꯅꯦꯅ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯅꯍꯥꯟ ꯐꯅꯌꯥꯝ ꯂꯩꯔꯦ ꯄꯥꯁꯃꯤꯅꯥ ꯀꯩꯅꯣ ꯐꯖꯕꯗꯣ ꯑꯩ ꯅꯍꯥꯟ ꯐꯅꯌꯥꯝ ꯂꯩꯔꯦ ꯐꯖ ꯐꯖꯕ ꯑꯩꯅ ꯅꯕꯦꯝꯕꯔ ꯆꯥꯛꯀꯧꯕꯗ ꯊꯣꯛꯂꯛꯄ ꯑꯃ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯀꯩꯅꯣ ꯂꯩꯕꯅꯦ ꯂꯩꯔꯛꯀꯦ ꯃꯊꯪꯗ ꯃꯆꯨꯗꯤ ꯏꯌꯥ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯃꯆꯨꯗꯤ ꯈꯪꯉ ꯂꯩꯔꯣ ꯑꯩꯈꯣꯏ ꯃꯆꯨ ꯑꯌꯥꯛꯄ ꯏꯟꯅꯔꯒ ꯑꯩꯈꯣꯏ ꯇꯞꯅ ꯍꯧꯒꯠꯂꯨ ꯌꯥꯝ ꯍꯣꯡꯕꯅꯤ ꯀꯩꯅꯣ ꯅꯣꯏ ꯒꯥꯔꯤꯁꯤ ꯃꯩ ꯉꯥꯜ ꯂꯩꯔꯦꯅꯦ ꯀꯩꯅꯣ ꯒꯥꯔꯤ ꯃꯩ ꯉꯥꯜꯂꯦꯕꯣ ꯂꯥꯏꯠꯇꯣ ꯑꯣ ꯃꯁꯟ ꯃꯪ ꯉꯥꯜꯂꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯏꯃꯥꯟꯅꯕ ꯑꯃ ꯁꯤꯁꯤ ꯑꯃ ꯎꯔꯤꯄꯣꯛꯇꯩ ꯍꯥꯎꯔꯦ ꯑꯣꯏꯕ ꯍꯥꯎꯔꯦ ꯕꯥꯁꯄꯇꯤ ꯂꯩꯀꯥꯏ ꯑꯣꯏꯕ ꯃꯣꯏꯒꯤꯅ ꯑꯣ ꯑꯣ ꯃꯥꯅꯦ ꯑꯩ ꯕꯥꯁꯄꯇꯤ ꯂꯩꯀꯥꯏ ꯑꯣꯏꯕꯅꯦ ꯈꯜꯂꯝꯃꯦꯕꯀꯣ ꯃꯣꯏꯁꯦ ꯑꯁ ꯈꯪꯗꯦꯗ ꯅꯍꯥꯟꯒꯩ ꯇꯧꯗꯕꯅꯤꯅ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦꯅ ꯑꯃꯨꯛ ꯇꯣꯛꯊꯣꯛꯏꯕ ꯀꯩꯒꯨꯝꯕ ꯂꯩꯕꯨꯗꯤ ꯂꯩꯕꯀꯣ ꯃꯤꯅꯗꯤ ꯅꯨꯡꯁꯤꯔꯣꯏꯗꯕꯅꯤ ꯍꯣꯏ 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 ꯆꯥꯁꯜꯂꯒ ꯋꯥꯏ ꯍꯥꯏꯕ ꯄꯨꯛ ꯅꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨ ꯍꯥꯏꯖꯗ꯭ꯔꯕꯅꯦꯕ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯉꯁꯤꯁꯨ ꯅꯪ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯤꯇꯜꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯤ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯑꯗꯣ ꯌꯨꯝꯗ ꯅꯝꯒꯗꯕ ꯄꯣꯠꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯒꯁꯨ ꯗ꯭ꯌꯨꯇꯤꯗꯣꯀꯣ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯌꯥꯝ ꯀꯟꯅ ꯌꯥꯗꯦꯕꯀꯣ ꯅꯔꯁꯤꯡ ꯁ꯭ꯇꯦꯁꯟꯒꯨꯝꯕꯗ ꯂꯩꯕ ꯀꯥꯟꯗ ꯈꯔ ꯑꯩꯅ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯍꯥꯏ ꯈꯔ ꯅꯝꯕ ꯑꯗꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯝꯗꯥꯏ ꯈꯔ ꯅꯝꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯌꯥꯗꯦꯕꯀꯣ ꯄ꯭ꯔꯣꯐꯦꯁꯟꯁꯤꯅ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯀꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐꯖꯅ ꯅꯝꯕ ꯌꯥꯕꯗꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯒ ꯁ꯭ꯇꯥꯐ ꯃꯈꯩ ꯎꯠꯂꯛꯑꯣ ꯍꯥꯏꯕꯗꯣꯀꯣ ꯂꯣꯏ ꯁꯨꯅꯕꯀꯣ ꯁ꯭ꯇꯥꯐ ꯃꯈꯩꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯏꯃꯥꯔꯖꯦꯟꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯑꯣ ꯇꯤ ꯑꯃ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯃꯄꯥꯁꯦ ꯁꯨꯃꯝꯃꯒꯗꯤ ꯑꯗꯒꯤ ꯑꯥꯏ ꯁꯤ ꯌꯥꯔꯣꯏꯌꯦ ꯌꯨ ꯑꯃ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯨꯅꯦ ꯃꯤ ꯕꯨꯡꯉꯣ ꯁꯤ ꯑꯝꯇ ꯁꯨꯝꯕꯤꯌꯨ ꯅꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ ꯃꯤꯅ ꯑꯩꯈꯣꯏ ꯈꯛꯇꯪ ꯊꯕꯛ ꯇꯧ ꯂꯩꯔꯕ ꯍꯥꯏꯔꯝꯕꯅꯦꯕ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯀꯣ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯝꯕ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯅꯪ ꯀꯣꯝꯂꯥ ꯀꯥꯏ ꯊꯝꯃꯝꯒꯦ ꯅꯪꯅ ꯀꯣꯝꯂꯥꯁꯤꯕꯨ ꯑꯃꯈꯛꯇꯪ ꯄꯤꯔꯛ ꯑꯩꯗꯤ ꯍꯩ ꯌꯥꯝ ꯆꯥꯏ ꯅꯪꯅ ꯈꯪꯗ꯭ꯔꯕꯅꯦ ꯑꯩꯒ ꯂꯩꯃꯤꯟꯅꯗꯗꯅ ꯑꯝꯇ ꯃꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯂꯩꯌꯣ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯌꯣ ꯑꯩꯅ ꯑꯃꯨꯛ ꯅꯪꯅ ꯆꯥ ꯍꯥꯞꯄꯝꯗꯕꯗ ꯅꯤꯡꯁꯤꯡꯉꯛꯏꯕ ꯑꯩꯅ ꯉꯔꯥꯡ ꯍꯥꯞꯇꯦ ꯅꯍꯥꯟꯁꯨ ꯍꯥꯞꯄꯝꯗꯦ ꯑꯥꯎ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯅꯦ ꯀꯥꯎꯊꯣꯛꯑꯦꯅ ꯆꯥꯛ ꯍꯥꯞꯄꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯕꯣ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦ ꯑꯁ ꯂꯥꯡ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯉꯔꯥꯡ ꯑꯩ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯗꯦꯜꯂꯤꯗ ꯇꯧꯔꯤꯅꯤ
ꯗꯦꯜꯂꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯅ ꯇꯧꯔꯤ ꯏꯁ ꯑꯣ ꯑꯩ ꯉꯔꯥꯡ ꯃꯊꯛꯇ ꯂꯩꯕ ꯑꯩ ꯀꯥꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯈꯨꯃꯥꯏ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯗꯨꯒꯅꯦ ꯇꯨꯝꯃꯕꯣ ꯍꯥꯏꯔꯦ ꯑꯗꯨ ꯑꯩ ꯀꯩꯗꯧꯔꯦ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯗꯤ ꯀꯥꯎꯇꯣ ꯈꯨꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯤꯌꯦ ꯉꯁꯤ ꯀꯅꯥꯝꯇ ꯇꯨꯝꯕ ꯌꯥꯔꯣꯏ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯣ 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 ꯏꯃꯥ ꯁꯅꯥꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯕꯦꯝ ꯑꯃ ꯍꯜꯂꯛꯏꯃ ꯃꯁꯝ ꯃꯅꯥꯒꯁꯦ ꯀꯩ ꯇꯩꯁꯤꯕꯣ ꯀꯔꯣꯝ ꯁꯦ ꯆꯥꯇꯦ ꯍꯟꯒꯁꯦ ꯊꯣꯏ ꯁꯦ ꯉꯥꯛꯄꯁꯦ ꯍꯥꯏ ꯃꯌꯥꯝ ꯁꯦ ꯇꯨ ꯁꯦ ꯏꯃꯥ ꯁꯦ ꯑꯦꯄꯜ ꯑꯦꯄꯜꯒꯁꯦ ꯅꯪ ꯂꯣꯏ ꯍꯟꯗꯅ ꯂꯣꯏꯔꯦ ꯑꯝꯇꯣꯏꯕ ꯈꯩꯔꯣꯏ ꯑꯝꯗ ꯍꯦꯜꯂꯦ ꯀꯛ ꯍꯟꯗꯅ ꯃꯥꯅ ꯁꯤ ꯀꯅꯥꯅ ꯂꯩꯔꯛꯏꯅꯣ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯁꯤ ꯀꯅꯥꯅ ꯂꯩꯔꯛꯏ ꯁꯤ ꯀꯅꯥꯅ ꯂꯩꯔꯛꯀꯦꯕ ꯁꯤ ꯀꯅꯥꯅ ꯂꯩꯔꯛꯀꯦꯕ ꯁꯤ ꯑꯁ ꯌꯦꯡꯉꯣ ꯑꯝꯇ ꯃꯁꯥ ꯀꯟꯕ ꯅꯠꯇꯦꯕ ꯁꯤ ꯍꯩꯃ ꯅꯪ ꯐꯅꯦꯛꯀ ꯂꯣꯏ ꯇꯥꯍꯧꯔꯤꯁꯤ ꯎꯗ ꯑꯁ ꯇꯩꯁꯞ ꯆꯣꯡꯉꯤꯁꯣ ꯐꯅꯦꯛꯀ ꯂꯣꯏ ꯇꯥꯍꯧꯔꯤꯁꯦ ꯁꯦ ꯑꯦꯄꯜꯁꯦ ꯑꯝꯇ ꯏꯜꯂꯨꯁꯦ ꯑꯦꯄꯜ ꯆꯥꯁꯦ ꯍꯥꯏꯃ ꯅꯪ ꯅꯍꯥꯟ ꯆꯥꯊꯣꯛꯈ꯭ꯔꯕ ꯁꯦ ꯑꯦꯄꯜ ꯆꯥꯁꯦ ꯁꯦ ꯍꯨꯠꯂꯦ ꯏꯃꯥ ꯃꯣꯠ ꯍꯨꯠꯂꯦ ꯑꯦꯄꯜꯒꯁꯦ ꯃꯣꯍꯣꯟ ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯆꯠꯂꯁꯤꯔꯥ ꯑꯗ ꯇꯩꯁ ꯏꯃꯥ ꯂꯥꯛꯈ꯭ꯔꯦ ꯁꯦ ꯆꯠꯂꯣ ꯁꯤ ꯑꯝꯇ ꯏꯃꯥ ꯁꯤꯔꯦ ꯁꯣꯔꯒ ꯊꯕꯦ ꯍꯣꯜꯂꯦ ꯃꯣꯏ ꯊꯥꯡ ꯁꯤ ꯄꯥꯏꯕ ꯌꯥꯗꯦ ꯕꯦꯝꯃ ꯆꯥꯅꯤ ꯑꯉꯥꯡ ꯁꯦ ꯁꯦꯝꯁꯤꯅ ꯊꯣꯝꯗꯣꯔꯦ ꯌꯥꯝꯁꯦ ꯁꯦ ꯊꯥꯕꯜꯗ ꯇꯧꯊꯣꯛꯁꯦ ꯗꯣꯡ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯗꯁꯦ ꯗꯣꯡꯗ ꯆꯣꯡꯊꯣꯛꯇꯅ ꯁꯦ ꯊꯥꯕꯜꯗ ꯆꯣꯡꯊꯣꯛꯇꯅ ꯏꯃꯥ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤꯅꯦꯀꯣ ꯌꯥꯍꯧ ꯊꯦꯡꯕꯤ ꯁꯨꯒꯠꯈ꯭ꯔꯦ ꯁꯨꯒꯠꯂꯣ ꯃꯅꯝ ꯅꯝꯊꯤꯕ ꯂꯥꯛꯏ ꯇꯛꯁꯜꯂꯛꯇꯁꯦ ꯁꯦ ꯍꯩꯃ ꯑꯁ ꯂꯣꯏꯔꯦ ꯆꯣꯡꯕ ꯄꯨꯛꯀ ꯀꯥꯏꯔꯦ ꯀꯩꯅꯣ ꯑꯃꯨꯛ ꯌꯦꯡꯉꯛꯏꯗꯅ ꯀꯩꯅꯣ ꯊꯥꯗꯈꯔꯦ ꯁꯦ ꯆꯤꯡ ꯀꯥꯕ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯃꯌꯥꯝꯗ ꯆꯤꯡ ꯀꯥꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤ ꯄꯥꯏꯕ ꯌꯥꯗꯤꯌꯦ ꯁꯦ ꯐꯝꯃꯣ ꯁꯦ ꯆꯤꯡ ꯀꯥꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣꯕ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯕ ꯃꯥꯅ ꯁꯤ ꯂꯪꯊꯣꯛꯑꯒꯅꯤ ꯃꯥꯅ ꯁꯥꯟꯅꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯄꯥꯏꯒꯅꯣ ꯊꯣꯏ ꯕꯣꯕꯣꯛ ꯇꯨꯝꯃꯤꯁꯦ ꯕꯣꯕꯣꯛ ꯃꯅꯥꯛ ꯆꯪꯉꯨ ꯕꯣꯕꯣꯛ ꯃꯅꯥꯛ ꯆꯪꯉꯨ ꯕꯣꯕꯣꯛ ꯁꯅꯥꯊꯣꯏꯕꯤ ꯅꯪꯕꯨ ꯑꯩ ꯃꯥꯟꯕ꯭ꯔꯅꯦ ꯃꯤꯅ ꯑꯩ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯁꯦ ꯆꯜ ꯒꯣ ꯁꯦ ꯍꯒꯤꯁ ꯆꯦꯟꯖ ꯇꯧꯍꯜꯂꯁꯦ ꯂꯣꯏꯔꯦ ꯑꯝꯇ ꯀꯦꯖꯤ ꯑꯃ ꯐꯥꯔꯝꯃꯅꯤ ꯂꯨꯞ ꯂꯥꯎꯔꯦ ꯍꯧꯒꯠꯂꯛꯀꯅꯣ ꯅꯣ ꯇꯩꯁꯧ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩꯕꯨ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯂꯥꯛꯑꯣ ꯌꯥꯝ ꯊꯤꯅ ꯃꯣꯛꯄ ꯑꯉꯥꯡꯅꯤ ꯂꯥꯛꯑꯣ ꯁꯤꯅ ꯀꯩꯗꯧꯒꯦꯅ ꯑꯃꯨꯛ ꯇꯈꯥꯏ ꯁꯦꯒꯥꯏꯕꯤꯁꯦ ꯇꯧꯔꯤꯁꯤꯅ ꯅꯪꯒꯤ ꯊꯦꯡꯒꯤꯅꯤ ꯊꯦꯡꯉꯣꯏ ꯑꯗꯨ ꯅꯥꯀꯟ ꯊꯦꯡꯉꯣꯏ ꯁꯅꯥ ꯃꯇꯨꯡ ꯂꯥꯛꯑꯣ ꯁꯦꯁꯤ ꯂꯥꯛꯑꯣ ꯁꯥꯗꯣꯏꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯁ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯀꯣ ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯏꯪ ꯉꯔꯥꯡ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯇꯨꯝꯃꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯁꯥꯗꯣꯏꯁꯦ ꯇꯜꯂꯦ ꯑꯁꯦꯡꯕ ꯁꯥꯗ ꯋꯥꯠꯂꯤ ꯃꯣꯗꯁꯤꯅ ꯇꯨꯝꯃꯒ ꯏꯁꯤꯅꯒ ꯍꯣꯡꯗꯣꯛꯄ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯁꯦ ꯑꯗꯨꯏ ꯍꯥꯏꯔꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯇꯕꯤ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔ ꯄꯩꯁꯥ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯊꯥꯗꯔꯛꯑꯗꯤ ꯇꯨꯞ ꯑꯗꯨꯕꯨ ꯌꯥꯔꯗꯤ ꯁꯤ ꯌꯥꯔꯗꯤ ꯃꯤ ꯂꯣꯏ ꯇꯨꯡꯒꯦ ꯍꯥꯏꯔꯛꯑꯅꯤꯀꯣ ꯀꯅꯥꯝꯇ ꯊꯕꯛ ꯀꯅꯥꯝ ꯊꯕꯛ ꯁꯨꯔꯔꯣꯏ ꯑꯗꯨꯏ ꯃꯥꯅꯦ ꯂꯣꯏ ꯂꯩꯔꯅꯤ ꯂꯣꯏ ꯇꯨꯝꯃꯒ ꯂꯩꯔꯅꯤ ꯅꯠꯇ꯭ꯔ ꯃꯌꯥꯝꯁꯦ ꯀꯅꯥꯝ ꯀꯧꯅꯔꯔꯣꯏ ꯑꯗꯨꯁꯨ ꯃꯤꯁꯨ ꯈꯠꯅꯔꯣꯏꯌꯦ ꯀꯩꯁꯨ ꯃꯥꯏ ꯀꯧꯅꯔꯔꯣꯏ ꯂꯣꯏ ꯊꯥꯗꯅꯔꯛꯑꯅꯤ ꯃꯊꯟꯇ ꯄꯩꯁꯥ
ꯊꯥꯗꯔꯗꯤ ꯐꯩ ꯍꯥꯏ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯌꯥꯝ ꯇꯟꯕ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯐꯪꯗꯕꯁꯦ ꯌꯥꯝ ꯇꯟ ꯃꯥꯅꯦ ꯁꯦ ꯀꯩ ꯂꯝꯗ ꯅꯣꯡꯃ ꯇꯝꯃꯛꯀꯦ ꯂꯦꯞꯄꯗ ꯍꯥꯏ ꯑꯩ ꯃꯅꯤꯄꯨꯔꯗ ꯇꯝꯃꯛꯑꯦ ꯄꯣꯔꯣꯝꯄꯥꯠꯇ ꯇꯩꯁꯪꯉꯣ ꯃꯅꯤꯄꯨꯔꯗ ꯇꯝꯃꯛꯑꯦꯀꯣ ꯃꯅꯤꯄꯨꯔꯗ ꯇꯝꯃꯛꯑꯕꯅꯤ ꯌꯥꯝ ꯍꯩꯔꯕꯅꯦ ꯁꯥꯗꯅꯅꯦ ꯊꯦꯛꯀꯠꯇꯅ ꯆꯠꯂꯦ ꯑꯥꯗ ꯑꯗꯨꯒꯗꯤꯅꯦ ꯇꯪꯈꯥꯏ ꯑꯃ ꯍꯩꯇꯦ ꯃꯤꯔꯝꯗꯨꯗ ꯍꯩꯇꯕ ꯉꯥꯛꯇ ꯄꯣꯠꯊꯣꯔꯛꯑꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯤꯖꯤ ꯇꯧꯔꯛꯎꯒ ꯑꯗꯨ ꯇꯧꯔꯛꯎꯒ ꯑꯦ ꯕꯤ ꯖꯤ ꯂꯧꯔꯒ ꯀꯣꯛꯀ ꯉꯥꯎ ꯑꯩꯈꯣꯏꯗꯤ ꯅꯕꯣꯛꯇꯣ ꯑꯝꯇ ꯍꯩꯖꯔꯛꯇꯦ ꯈꯪꯗꯦ ꯅꯔꯁ ꯇꯝꯃꯤꯉꯩꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯑꯇꯣꯞꯄ ꯍꯩꯔ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯈꯪꯗꯦ ꯑꯝꯇ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯌꯥꯝ ꯌꯥꯝꯃꯦ ꯆꯪꯉꯤꯁꯦ ꯍꯥꯏ ꯑꯜꯕꯔꯠ ꯁꯦꯒꯥꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯐꯔꯦ ꯋꯥꯏ ꯁꯪ ꯂꯨꯝꯃꯦ ꯂꯨꯝꯃꯦ ꯄꯤꯛ ꯊꯜꯂꯦ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯄꯥꯟ ꯂꯝꯗꯗꯤꯀꯣ ꯀꯩ ꯍꯥꯏꯅꯤ ꯀꯣꯔꯦꯁꯄꯣꯟ ꯕꯦꯝꯃ ꯇꯝꯃꯒ ꯂꯥꯛꯄ ꯅꯔꯁ ꯃꯌꯥꯝꯁꯦ ꯃꯤ ꯍꯥꯠꯀꯗꯕꯩ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯑꯌꯥꯝꯕꯅ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯃꯣꯔꯣꯛꯁꯦ ꯇꯝꯃꯕꯅꯦ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯖꯤꯛꯁꯦ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯉꯁꯪ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯉꯥꯡꯉꯦꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯦ ꯂꯥꯛꯑꯒꯅꯦ ꯍꯩꯌꯦꯅ ꯇꯧꯔꯒꯅꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯅ ꯑꯝꯇ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯕꯣꯇꯜꯁꯤꯗꯤ ꯃꯥꯅ ꯅꯍꯥꯟꯗꯩ ꯇꯧꯔꯤꯁꯦ ꯀꯩꯒꯤ ꯑꯁꯤ ꯄꯣꯠ ꯑꯅꯧꯕ ꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕꯁꯦ ꯀꯩꯒꯤꯅꯣ ꯁꯦ ꯃꯥ ꯁꯤ ꯀꯅꯥꯅꯣ ꯂꯣꯏ ꯆꯥꯊꯠꯇꯅ ꯂꯣꯏꯔꯦ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯉꯥꯡꯁꯦ ꯅꯣꯏꯕꯁꯨ ꯑꯌꯥꯝꯕ ꯃꯣꯏꯗꯀꯣ ꯃꯥꯅꯦ ꯇꯥꯡ ꯂꯩꯕꯗꯣ ꯖꯒꯥꯗꯣ ꯀꯩꯅꯣ ꯇꯧꯗꯕꯩꯅꯤ ꯏꯁ ꯍꯧꯖꯤꯛ ꯆꯤꯡ ꯀꯥꯕ ꯍꯧꯕ ꯆꯠꯅꯔꯝꯃꯅꯤꯀꯣ ꯃꯤꯗꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯀꯣ ꯃꯤ ꯌꯥꯝ ꯆꯤꯜꯂꯝꯗꯣꯏꯅꯤ ꯆꯩꯔꯥꯎ ꯆꯤꯡꯒ ꯎꯗꯕ ꯀꯨꯏꯔꯦꯗ ꯆꯩꯔꯥꯎ ꯆꯤꯡ ꯑꯗꯨ ꯀꯔꯤ ꯂꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯆꯠꯄ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯝꯇ ꯆꯠꯇꯣꯏꯅꯣ ꯅꯝꯊꯤ ꯍꯦꯜꯂꯤꯍꯦ ꯀꯣꯛ ꯉꯥꯎꯔꯦ ꯁꯤꯄꯥꯏꯌꯨ ꯑꯩ ꯁꯥꯎꯖꯔꯛꯀꯅꯤ ꯉꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯒꯤꯁꯇꯣ ꯑꯗꯨ ꯄꯥꯏ ꯍꯟꯗꯛꯇꯤ ꯄꯣꯠ ꯆꯩꯀꯣ ꯑꯌꯥꯝꯕꯅ ꯑꯩꯁꯦ ꯄꯣꯠ ꯆꯩ ꯄꯨꯊꯣꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯍꯥꯞꯆꯤꯜꯂꯝꯨ ꯂꯣꯏ ꯂꯧꯊꯣꯛꯑꯝꯃꯦ ꯋꯦꯠ ꯍꯦꯟꯕꯒꯤꯀꯣ ꯋꯦꯠꯁꯦ ꯍꯥꯟꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥꯗ 25 kg ꯑꯣꯏꯔꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯒꯣ ꯑꯣꯏꯒꯦꯔꯥ 15 kg ꯈꯛꯇꯪ ꯂꯣꯏ ꯑꯣꯏꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯞꯄ ꯆꯟꯗꯦ ꯀꯔꯤꯝ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯀꯔꯤꯕ ꯂꯒꯦꯖꯇꯨ ꯈꯛꯇꯅ ꯀꯤꯂꯣ ꯑꯃ ꯃꯈꯥꯏ ꯑꯗꯨꯝ ꯂꯨꯝꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯞꯇꯣꯏꯁꯤꯕꯣ ꯄꯨꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯅꯍꯥꯟꯋꯥꯏ 25 kg ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯪꯒꯨꯔ ꯄꯨꯔꯛꯏ ꯑꯃ ꯄꯨꯔꯛꯏꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨꯅꯦ ꯑꯪꯒꯨꯔ ꯑꯥꯗ ꯌꯥꯝ ꯍꯣꯡꯉꯤ ꯈꯨꯕꯤ ꯁꯥꯡꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯊꯨꯝꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯀꯦꯖꯤꯗ 70-80 ꯈꯛꯇꯪ ꯄꯤꯌꯦꯕ ꯑꯗꯨꯗꯒꯤ ꯄꯨꯔꯛꯀꯦ ꯇꯧꯕꯅꯦ ꯑꯝꯇ ꯆꯟꯗ꯭ꯔꯦ ꯂꯣꯏ ꯊꯝꯃꯝꯃꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯂꯩꯔꯨꯔꯒ ꯃꯣꯏꯒꯤ ꯅꯤꯌꯣꯝꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯍꯟꯗꯛ ꯍꯧꯖꯤꯛꯀꯥꯟꯀꯣ ꯍꯥꯏꯕꯗꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯕꯦꯒꯁꯨ ꯑꯅꯤ ꯁꯨꯕ ꯌꯥꯏꯒ ꯌꯥꯗꯦꯒ ꯇꯧꯏ ꯑꯃꯈꯛꯇꯅꯤ ꯅꯠꯇ꯭ꯔ ꯕꯦꯒꯁꯨ ꯅꯍꯥꯟꯋꯥꯏꯗꯤ ꯕꯦꯒ 2 ꯁꯨꯒꯦꯔꯥ 3 ꯁꯨꯒꯦꯔꯥ ꯋꯦꯠ ꯀꯦꯄꯥꯁꯤꯇꯤꯗꯣ ꯄꯨꯔ ꯂꯣꯏꯔꯦꯗꯅꯀꯣ ꯃꯣꯏ ꯑꯃꯈꯛꯇꯅꯤ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄꯣꯠ ꯀꯩ ꯍꯥꯏꯅꯣ ꯄꯨꯅꯤꯡꯕꯁꯤꯡꯗꯣ ꯑꯝꯇ ꯄꯨꯕ ꯐꯪꯗꯕꯩꯀꯣ ꯍꯧꯒꯠꯂꯣ ꯀꯥꯏꯗ ꯂꯩꯔꯦ ꯊꯕꯛ ꯀꯥꯕꯅꯣ ꯍꯥꯏ ꯍꯧꯒꯠꯂꯣ ꯗꯦꯜꯂꯤꯗ ꯍꯒꯤꯁꯄꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯦꯠꯄ ꯐꯪꯗꯕ ꯑꯉꯥꯡꯁꯤꯕꯨ ꯌꯥꯝ ꯀꯩꯅꯣ ꯂꯦꯡꯉꯦ ꯍꯥꯏꯕ ꯄꯦꯟꯖꯩ ꯍꯥꯏꯁꯤꯅꯦ ꯄꯦꯟꯖꯩ ꯍꯥꯏꯁꯤꯅꯦ ꯇꯩꯁꯪ ꯑꯩꯈꯣꯏ ꯄꯣꯗꯣ ꯉꯁꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯨꯠꯁꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯈ꯭ꯔꯒ ꯑꯣꯟꯅꯔꯕꯣ ꯀꯩꯅꯣ ꯇꯧꯗꯦꯕ ꯇꯩꯁꯪ ꯁꯤ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯋꯦ ꯐꯖꯅ ꯋꯥꯇꯔ ꯁꯦꯠꯇꯣꯏꯅꯦ ꯄꯥꯔꯛ ꯍꯣꯔꯦꯟ ꯑꯃ ꯅꯨꯡꯗꯥꯡ ꯍꯥꯡꯉꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯈꯪꯗꯦ ꯀꯅꯥ ꯍꯪꯒꯠꯈꯤꯕ ꯆꯠꯇꯣꯏꯁꯦ ꯀꯩꯁꯦ ꯍꯪꯒꯠꯈꯤꯕ ꯍꯧꯖꯤꯛ ꯍꯥꯡꯉꯤꯖꯥꯔꯥ ꯈꯪꯗꯦ ꯆꯠꯅꯤꯡꯉꯤ ꯌꯥꯝ ꯌꯥꯔꯦ ꯑꯦꯂꯥꯁꯇꯤꯛ ꯌꯥꯝ ꯀꯜꯂꯦ ꯁꯤ ꯆꯥꯗ꯭ꯔꯦꯕꯁꯦ ꯄꯤꯛꯑꯁꯦ ꯀꯥꯏ ꯆꯥꯗꯣꯏꯅꯣ ꯅꯍꯥꯟꯋꯥꯏ ꯂꯩꯔꯛꯈꯤꯕꯗ ꯍꯥꯄꯛꯈꯤꯕꯅꯦ ꯃꯥꯏ ꯐ꯭ꯔꯣꯛ ꯑꯃ ꯂꯩꯔꯛꯄꯅꯦꯕ ꯆꯥꯔꯣꯏ ꯑꯩꯅ ꯆꯥꯔꯣꯏ ꯑꯁꯪꯕ ꯑꯃ ꯑꯗ ꯍꯥꯄꯛꯄꯅꯦ ꯃꯥꯏꯗꯣ
ꯑꯩꯁꯨ ꯑꯩ ꯁꯤꯂꯣꯡꯗ ꯗꯣꯛꯇꯔ ꯑꯗꯨ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕꯅꯦꯃꯤ ꯌꯥꯝ ꯅꯪꯕꯨ ꯐꯩꯌꯦ ꯁꯤꯂꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯒꯨꯍꯥꯇꯤꯐꯥꯎꯗꯤ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯁꯤꯂꯣꯡꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯂꯣꯡꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯕꯨꯕꯣꯛ ꯇꯨꯝꯃꯤꯕꯅꯤ ꯃꯇꯥꯡ ꯂꯥꯎ ꯆꯥꯕꯗ ꯀꯩꯕ ꯁꯤꯂꯣꯡꯗꯁꯨ ꯑꯝꯇꯪ ꯀꯣꯏ ꯇꯥꯔꯦ ꯁꯤꯂꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯒ꯭ꯔꯤꯟ ꯒ꯭ꯔꯤꯟꯒ ꯑꯣꯏꯕꯗꯣꯀꯣ ꯆꯠꯅꯤꯡꯉꯦ ꯑꯗꯨꯒꯨꯝꯕꯗꯣ ꯇꯥꯅꯦꯃꯤ ꯕꯦꯝꯃ ꯁꯤꯂꯥ ꯀꯝ ꯀꯝ ꯏꯁ ꯏꯁ ꯂꯥꯛꯑꯣꯗꯅ ꯐꯨꯔꯤꯠꯁꯦ ꯂꯤꯠꯈꯤꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯥꯎ ꯁꯤ ꯐꯨꯔꯤꯠꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯛꯁꯨ ꯄꯛꯆꯔꯦ ꯑꯩꯅ ꯍꯦꯛ ꯎꯕ ꯀꯥꯟꯗ ꯑꯁ ꯁꯤ ꯁꯨꯝ ꯅꯨꯡꯁꯤꯔꯦꯗ ꯐꯨꯔꯤꯠꯁꯦꯅ ꯈꯜꯂꯒ ꯂꯩꯔꯛꯈꯤꯕꯅꯦꯕ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯑꯝꯇ ꯂꯥꯛꯑꯣꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯁꯨꯇꯤ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯂꯛꯏꯁꯦ ꯋꯤꯗꯥꯎꯠ ꯄꯦꯗꯅꯦ ꯊꯣꯛꯂꯛꯏꯁꯦ ꯇꯣꯂꯣꯞ ꯐꯪꯗꯕꯤ ꯌꯨꯝꯗ ꯁꯨꯇꯤꯅꯦ ꯍꯟꯗꯛ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯅ ꯊꯥ ꯑꯃ ꯂꯩꯊꯣꯛꯏꯁꯦ ꯇꯣꯂꯣꯞ ꯐꯪꯗꯕꯤꯅꯦ ꯇꯜꯂꯦ ꯅꯨꯃꯤꯠ 10ꯅꯤꯗꯤ ꯊꯕꯛ ꯇꯧꯔꯝꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩꯁꯦ ꯗꯦꯠ 1ꯗꯒꯤꯅ 10 ꯐꯥꯎ ꯊꯕꯛ 10 ꯐꯥꯎ ꯇꯧꯗꯦ 9 ꯐꯥꯎ ꯈꯛꯇꯪ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯈꯛꯇꯅꯦ ꯑꯩꯅ ꯄꯩꯁꯥ ꯐꯪꯗꯣꯏꯁꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯝꯇ ꯐꯪꯉꯔꯣꯏ ꯄꯩꯁꯥ ꯑꯗꯨ ꯀꯅꯥꯅ ꯄꯥꯏꯌꯣ ꯍꯥꯏꯒꯦ ꯀꯣꯛ ꯉꯥꯎꯈꯠꯂꯛꯑꯦ ꯑꯁꯦꯡꯕ ꯆꯥꯃꯟꯗꯅ ꯑꯁꯤꯁꯦ ꯅꯍꯥꯟꯅ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯃꯌꯥꯝ ꯆꯥꯁꯟꯈꯤꯕꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯁꯤꯕꯣ ꯁꯤꯅꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯈꯨꯗꯥꯡꯁꯦ ꯌꯨꯝ ꯌꯧꯕꯗ ꯀꯔꯤꯝ ꯄꯥꯏ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯇꯦꯛ ꯈꯔ ꯄꯥꯏꯕ ꯁ꯭ꯋꯥꯏꯁꯤ ꯅꯥꯏꯌꯦ ꯑꯉꯥꯡꯁꯦ ꯅꯥꯕꯅꯦ ꯑꯥꯎ ꯑꯗꯨꯅ ꯂꯦꯡꯉꯦꯕ ꯌꯥꯝ ꯃꯃꯥ ꯁꯤꯗ ꯈꯨꯗꯥꯡꯒ ꯄꯣꯈꯠꯂꯤꯁꯦ ꯑꯗꯨꯝ ꯌꯥꯟꯕꯅꯦ ꯃꯕꯣꯛꯁꯦ ꯑꯃꯨꯛ ꯆꯣꯡꯈꯠꯈ꯭ꯔꯦ ꯑꯩꯒꯤ ꯕꯇꯟꯁꯦ ꯂꯥꯝꯗꯣꯏꯅꯦ ꯍꯥꯏꯕ ꯕꯣꯇꯜ ꯑꯁꯥꯡꯕꯁꯦ ꯀꯩꯅꯣ ꯃꯥꯅ ꯄꯥꯏꯗꯨꯏꯁꯤꯕꯨ ꯄꯥꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯅꯧ ꯑꯅꯧ ꯃꯥꯅ ꯄꯥꯏꯈꯤꯕ ꯄꯣꯠꯁꯨ ꯈꯪꯉꯦ ꯍꯥꯏꯕ ꯁꯤ ꯉꯥꯡꯁꯦ ꯕꯨꯕꯣꯛꯀ ꯏꯪꯕ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁ꯭ꯇꯥꯐꯈꯩꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯑꯗꯨꯗꯨ ꯇꯧꯗꯅ ꯍꯥꯏ ꯇꯧꯁꯟꯅꯩ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯡꯁꯤꯡꯁꯦ ꯑꯩꯅ ꯈꯪꯉꯤꯕꯅꯦ ꯑꯩꯅ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯇꯦꯒ ꯇꯧꯗꯅ ꯈꯪꯉꯦ ꯌꯥꯝ ꯃꯥꯟꯕꯗꯣ ꯑꯦꯛꯇꯤꯡꯒꯗꯣ ꯈꯪꯕ ꯉꯁꯥꯏꯒ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯑꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯣ ꯀ꯭ꯌꯨꯠꯀ ꯇꯧꯗꯅ ꯑꯉꯥꯡꯗꯒ ꯍꯥꯏꯖꯤꯟꯗꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯀꯗꯔꯗꯣ ꯀꯗꯔꯅꯦ ꯍꯥꯏꯕ ꯉꯥꯎꯁꯟꯅꯕ ꯃꯌꯥꯝꯅꯤ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯆꯥꯄꯣꯠ ꯑꯇꯩ ꯄꯨꯔꯔꯣꯏ ꯅꯨꯃꯤꯠꯂꯩ ꯄꯦꯀꯦꯠ ꯑꯃꯃꯝ ꯌꯦꯟꯕꯤꯔꯒꯦ ꯃꯅꯤꯄꯨꯔꯀꯤ ꯅꯨꯃꯤꯠꯂꯩ ꯍꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯅꯨꯃꯤꯠꯂꯩ ꯍꯦ ꯍꯥꯏꯗꯣꯏꯕ ꯀꯣ ꯅꯪ ꯀꯀꯥ ꯀꯩ ꯆꯠꯈ꯭ꯔꯤꯗꯣ ꯅꯪ ꯈꯪꯗꯅ ꯑꯃꯨꯛ ꯆꯠꯈꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯈꯣ ꯆꯠꯁꯤ ꯀꯀꯥꯒ ꯂꯥꯛꯑꯣ ꯆꯠꯈ꯭ꯔꯣ ꯆꯠꯈꯣ Name a car for an edit is ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ ꯃꯊꯪꯗ ꯁꯥꯟꯅꯄꯣꯠ ꯅꯨꯡꯒꯤ ꯑꯣꯏꯅ ꯂꯩꯔꯛꯑꯅꯦꯕ ꯑꯩꯅ ꯂꯣꯏꯅ ꯂꯪꯊꯣꯛꯇꯅ ꯂꯥꯏ ꯗꯤꯕꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯁꯦ ꯁꯤꯁꯦ ꯍꯦꯛ ꯂꯩꯔꯛꯄꯒ ꯄꯤꯌꯨꯔꯦ ꯃꯁꯝ ꯐꯣꯏꯗꯠꯈ꯭ꯔꯦ ꯇꯪꯈꯥꯏ ꯃꯁꯝ ꯇꯪꯈꯥꯏ ꯑꯃ ꯐꯣꯏꯗꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯃꯥꯏ ꯋꯥꯔꯤ ꯈꯪꯉꯤꯔꯥ ꯈꯪꯗꯦ ꯏꯁ ꯅꯣꯛꯁꯟꯅꯕꯤ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯃꯥꯏ ꯋꯥꯔꯤ ꯁꯥꯕ ꯁꯤ ꯅꯪ ꯋꯥꯔꯤꯅꯤ ꯁꯥꯏꯁꯤ ꯂꯥꯛꯁꯤ ꯂꯥꯛꯁꯤ ꯂꯥꯛ ꯁꯤ ꯅꯪꯅ ꯂꯥꯏ ꯗꯤꯕꯤ ꯀꯃꯥꯏꯅ ꯃꯁꯝ ꯐꯣꯏꯗꯠꯂꯤꯕ ꯑꯝꯇ ꯍꯥꯏꯁꯦ ꯁꯤ ꯃꯥ ꯂꯥꯏ ꯗꯤꯕꯤ ꯃꯁꯝ ꯐꯣꯏꯗꯠꯄꯤ ꯂꯥꯏ ꯗꯤꯕꯤ ꯃꯁꯝ ꯐꯣꯏꯗꯠꯄꯤ ꯅꯪ ꯐꯨꯒꯦ ꯅꯪ ꯁꯤ ꯑꯩꯈꯣꯏꯗꯤ ꯀꯣꯀꯣꯏ ꯆꯠꯇꯣꯏꯅꯦ ꯑꯝꯇ ꯍꯥꯏꯈ꯭ꯔꯣꯁꯦ ꯅꯪ ꯆꯠꯇꯣꯏ ꯋꯥꯔ ꯆꯠꯂꯣꯏꯗꯣꯏ ꯋꯥꯔ ꯍꯥꯏꯖꯟꯅꯕꯅꯤꯗ ꯍꯥꯏꯖꯟꯅꯕꯅꯤꯀꯣ ꯍꯥꯏꯖꯟꯅꯕꯤ ꯁꯦ ꯀꯩ ꯈꯨꯆꯣꯡꯁꯤꯕꯣ ꯆꯣꯡꯕꯒꯤꯅꯦ ꯌꯥꯝꯅ ꯑꯩꯁ ꯀꯩꯅꯣ ꯁꯤꯕꯣ ꯅꯪ ꯆꯤꯆꯣꯠ ꯐꯨꯗꯦꯛꯈ꯭ꯔꯅꯤ ꯐꯨꯗꯦꯛꯑꯣꯏ ꯄꯥꯏꯔꯨꯗ ꯃꯥꯅ ꯁꯦ ꯂꯩꯁꯨ ꯉꯥꯛꯇ ꯂꯩꯕ ꯃꯈꯨꯠꯇꯣ ꯌꯥꯗꯦ ꯅꯪꯍꯧꯗꯕꯅꯤ ꯆꯠꯈ꯭ꯔꯦ ꯀꯩꯝ ꯇꯧꯔꯁꯤ ꯅꯪꯗꯣ ꯂꯦꯡꯒꯅꯨ ꯁꯤꯅꯤ ꯃꯥꯅ ꯄꯥꯏꯅꯤꯡꯉꯤꯁꯦ ꯀꯔꯝꯇ ꯂꯩꯌꯣ ꯑꯩ ꯍꯤꯞꯆꯠꯂ ꯅꯕꯣꯛꯅ ꯕꯟ ꯈꯥꯗꯣꯔꯦ ꯕꯔꯃꯥꯒꯤ ꯕꯣꯔꯗꯔ ꯈꯥꯕꯩ ꯇꯥꯏꯞꯇ ꯇꯨ ꯌꯥꯔꯣꯏꯌꯦ ꯅꯉꯣꯟꯗ ꯍꯦꯟꯅ ꯁꯤꯡꯕꯅꯦ ꯁꯤꯅ ꯑꯩꯁꯦ ꯑꯃꯨꯛ ꯆꯣꯡꯊ ꯂꯜꯂꯛꯀꯗꯣꯏꯅꯤ ꯂꯝ ꯍꯦꯟꯕꯤ ꯍꯦꯛ ꯀꯩꯅꯣ ꯄꯨꯈꯤꯕ ꯁꯤꯕꯣ ꯄꯣꯠꯇꯣ ꯐꯪꯗꯦꯕ ꯇ꯭ꯔꯥꯒꯦꯠ ꯇꯧꯗꯣꯏꯅꯤ ꯅꯁꯝ ꯑꯅꯤ ꯀꯛꯍꯧꯗꯣ ꯃꯥꯏ ꯀꯣꯏꯆꯠ ꯆꯠꯂꯅꯤ ꯏꯇꯣꯏ ꯌꯦꯡꯉꯨ
다이시앙 마복세 좀 갔더니 다이시앙 세 종칼로세 종칼로세 세 종칼로 되나 포이로 되나 มาพี่จ่าย 세 มาสั่นที่นึกถึงเรื่องน้ำเต้าหู้เนี่ย 마복이 또 미쳤나 따로 다이시 가이들 라 이슬람 베아로예 สั่นที่ได้จ่ายมันก็ถึง 세 손을 놔간 갖고 no baby no 아시아다 세 우리 그래 근데 빠이지 마 가만히 또 좀 polisi o hela dra khak de masibo kari de masibo มาสั่นที่น้ำมันจัง sida na nga pharo se face yam le se phar คุณทัวร์ก็ต้องไว้สิเลย na de pha ba le ma skan ja na to is nga me am ya nga sa bin se phar se phar se ngam to phao se hoi dan thong na ba ngam to phao se พี่เดินนี่พังเลย masli se masli hai da de nga se masli pharo se อย่านักเลย tham hindi nga ngo de ba nga de sen tan khra a sa la ko mc sa ba de ko masli se masli ka dai se fish sam lai de green ma chu ji phao se thoi green ma chu ji phao ain tàu ma tàu tam mi so pak tàu anh sao ko ne de li tai pai cáiไว้ได้ยินจะฟังงาน shi ka mai tang ya pak ta ko thoi se pak ko tho la kan no si la kan ยังอย่ามันสิงมา chan do mo lo ko khari man tak pada phao se nga pha ba yang han ge se khoi ko au nga pha ri sai da se pharo nga se pharo se fish asi yang lai gre ma mai tang ne dia se fish pharo se pharo phao si phao green color de phao green hai di si lai de ni hey green hai dia du ni tai xong yellow chứ palm rồi tôi man ê yellow em palm rồi nông bà phải thật cái đấy ไปทำมันก็เท่าไหร่ hử ไปทำมันก็เท่าไหร่ไปอ่ะ 30 ไปตอนนี้ ít siêu một hai các thân lại nhưng ทำ mà บ้านลูกทำบ้านลูกหน่อย đôi các thắc ra bởi mình ทำบ้าน không ลูกหน่อยเถอะ 30 này ยามดียาม các thắc ra đi sang ngang kia liền xí lối đâm hồi lối kia gì thế nào อืม xí cái giềng mà nó phải sao cam xanh không vào bữa làm nên nè aham session đó đi cùng pam sang cái นี่ này เหมือนบ้านถ้าจะเลี้ยงลูกน้อย jagat pun nama kian kita na oh yes baby se มันก็ตายเนี่ยมาสั่งหมองเขาจะ มาเอ้ยมาดิ xem lại chỉ đi lạ xem ta laptop gì mà học to cái này miệng rồi bấm phone cái này mang cái top message top sẽ là đẹp quá sẽ đẹp tay sẽ pop ta câu thổi được nó hay rồi đi ish นี่มันถ้าก็เลยก็ตัวนี้ไม่เป็นหาพังเลย à พังเลยเกิดขึ้นมาหนึ่งตัวเลยมาส่งขับไปเรื่อย oh mẹ ๆ nói ถามก็ที่ด้านเนี้ยทำนี้ก็ Hé, chalo. Đây không? Tung chân cái này mà bốc được. Ây, hay lâu rồi kìa. Tôi có lạc kìa. Hay cha gì. Mà khúc cho ăn sắc rồi. Mùng ngàn nữa mà phàn được. Mà phàn tôi phàm mà sao phàm ra đấy cũng ngon. Sao đến phàm mà kìa. Ai plate tôm tơ lộc rác kìa. Ai cha cái sân cái gì cái nào bị nó hay nổ cái gì cái này kì hay ra sẽ cái anh ta làm ta sôi sang hồi là cái ta sát thôi ngày sáng sôi hơn được bao nhiêu rồi sôi sang rồi là cha kì cái đây nổ
ꯁꯦꯂꯥꯏ ꯑꯩꯈꯣꯏ ꯊꯣꯏꯁꯣꯝꯗ ꯊꯥꯗꯣꯛꯄꯤꯒꯦꯁꯦ ꯉꯁꯥꯏꯗꯒꯤ ꯎꯅꯕ ꯁꯪꯗ꯭ꯔꯦ ꯆꯩꯔꯥꯎꯕꯅꯦꯅꯀꯣ ꯂꯥꯏꯒꯤ ꯀꯩꯒꯤ ꯁꯣꯛꯎꯅꯦꯅ ꯁꯤ ꯂꯩꯁꯤꯔꯥ ꯃꯨꯟꯅ ꯌꯦꯡꯉꯨꯍꯦ ꯑꯗꯨꯔ ꯀꯔꯤꯅꯣ ꯃꯅꯤꯡꯒ ꯀꯥꯁꯜꯂꯝꯃꯤꯗꯣ ꯊꯤꯟꯅꯔꯒ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ ꯊꯥꯏꯅ ꯗꯣꯝꯕꯤꯅ ꯃꯣꯏꯒꯤ ꯃꯃꯥꯏ ꯃꯃꯥꯟꯅꯕꯤ ꯂꯥꯛꯄꯗꯨꯗ ꯃꯥꯅ ꯇꯦꯖꯥꯞꯂ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯊꯝꯕꯗꯨꯅ ꯃꯤꯒꯤ ꯃꯁꯝ ꯃꯀꯣꯛꯇꯨ ꯂꯨꯔꯨꯗꯅ ꯖꯒꯠ ꯄꯨꯝꯅꯃꯛ ꯃꯁꯝ ꯀꯦꯟꯗꯅ ꯇꯧꯈꯤꯕ ꯐꯤꯕꯝꯗꯣ ꯇꯧꯅꯤ ꯍꯦ ꯊꯣꯏ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯍꯨꯏꯗꯅ ꯑꯩꯅ ꯀꯧꯔꯤꯁꯦ ꯃꯤꯒ ꯃꯥꯟꯗ꯭ꯔꯥ ꯆꯟꯅꯤ ꯂꯥꯛꯑꯣ ꯆꯟꯅꯤ ꯂꯥꯛꯑꯣ ꯑꯁ ꯊꯣꯛꯄ ꯍꯥꯏ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯁꯦ ꯆꯠꯂꯨ ꯀꯣꯝ Good boy. Jump. Yare henjan gano nangi. Henjan mana tahu gano. Dai sam se phong ga thugai bira kanu ko. Se na phong ga se. Yare tho habene. Dai sam. Nang adu ko mana tahu gano. Komla do kai se khagi. Ai komla do kai. Phone chứ không làm mà nó có start thopi ra ghê let it ta đâm lại bani hai no kunti saharaga na chama yepaga thora banang suhai amana te ani ni ai si de kunti saharaga kunti sa de ko ai akhoi ya ngang ai gi chana te to thôi tu chila chalo mình lại trong ta luôn chalo ta chalo ta luôn sao Wiley cái ta là sao Thái này nè ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯀꯣ ꯑꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦꯕꯀꯣ ꯃꯃꯤꯡ ꯄꯜꯂꯔꯣꯏ ꯍꯥꯏꯁꯦ ꯃꯥ ꯃꯁꯥꯅꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯌꯦꯡ ꯇꯥꯔꯒꯗꯤ ꯈꯪꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗꯀꯣ ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯀꯩꯕ ꯁꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯕꯀꯣ ꯏꯀꯥꯏꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯗꯦꯜꯂꯤꯗ ꯆꯠꯄ ꯀꯥꯟꯗ ꯊꯕꯛ ꯇꯧꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯍꯤꯟꯗꯤꯁꯦ ꯌꯥꯝ ꯍꯩꯇꯦꯕ ꯑꯩꯁꯨ ꯍꯩꯇꯦ ꯑꯗꯨꯁꯨ ꯃꯥꯅ ꯍꯦꯟꯅ ꯍꯩꯇꯦꯕꯀꯣ ꯑꯩꯗꯤ ꯈꯔ ꯇꯧꯔꯁꯨ ꯑꯗꯨꯝ ꯈꯥꯅ ꯈꯥꯌꯥ ꯈꯣꯠꯂꯦꯒ ꯍꯥꯏꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯦꯍꯦꯔꯒꯨꯝꯕ ꯁꯛꯇꯤꯃꯥꯟꯒꯨꯝꯕ ꯌꯦꯡꯕ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯈꯔꯗꯤ ꯑꯗꯣ ꯃꯥꯁꯦ ꯌꯦꯡꯉꯛꯇꯕ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒꯅꯦ ꯍꯤꯗꯥꯛ ꯀꯥꯞꯄ ꯑꯩꯈꯣꯏ ꯆꯠꯄ ꯀꯥꯟꯁꯤꯗꯅꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯦꯁꯦꯟ ꯄꯥꯏꯔꯤꯗꯅꯀꯣ ꯑꯗꯨꯒꯅꯦ ꯄꯦꯁꯦꯟꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯕꯖꯥꯠꯅꯦꯕ ꯅꯪꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯁꯤꯒꯤ ꯌꯨꯔꯤꯟ ꯄꯣꯠꯁꯦ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯕ ꯑꯗꯣ ꯄꯤꯔꯣ ꯍꯥꯏꯇꯥꯔꯒꯁꯨ ꯋꯥꯔꯗ ꯕꯣꯏ ꯋꯥꯔꯗ ꯒꯔꯜ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯄꯤꯒꯗꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯃꯅ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯛꯁꯦꯞ ꯏꯃꯥꯔꯖꯦꯟꯁꯤ ꯅꯠꯇꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯒꯤ ꯌꯨꯔꯤꯟ ꯄꯣꯠꯀꯨꯝꯕ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯄꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯅꯕꯀꯣ ꯑꯩꯈꯣꯏ ꯋꯥꯔꯗ ꯕꯣꯏ ꯋꯥꯔꯗ ꯒꯔꯜ ꯂꯩꯕꯁꯤꯅ ꯃꯣꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅꯀꯣ ꯌꯨꯔꯤꯟ ꯄꯣꯠ ꯍꯥꯏꯕꯁꯦ ꯅꯨꯄꯥꯗꯨꯅ हाइसे पेशेंट हाइसे मासे खिड़की के पास से हाबा कनम हाइबा जानेबा खंगब्रा यूरिन पोट से अदुगु माने यूरिन पोट से जो यूरिन पोट से यूरिन हाबा से हिंदी दा पेशाब हाइदना को अदुगि पोट से पेशाब हाइगा हाइबा जानेबा को अदो मासे खंगद्रेदना खंगद्रबनिना खिड़की हाबा से दि इसाइदसु कैसु अदुम कई हाइदनो इसाइदनो खिड़की हादि थोंनाउ ने दुम खांगिदना मयामना अदुगने मानने हाई पासादने पेशेंट थोड़ा हम दो हाई बोनिंगने सीरे तो मानने थोड़ा दो हम दो उड़ाबा पेशेंट ने दिन मी कदा यूं गानिंग ले बतुने थोड़ा दो हम दो बेटा दी दो गांग भी रे दना अदनी पेशेंट ने कंप्लेंट करे सुगु मरो मरी थोक त नर्स थाजल कनो आई काजिता अदि तो बिरा कनो ना ये गोने लोनली खंगदा बाइसे पावना होय होय पाई अदुना नोनी नोनी भी हम थेंगे बको लोली है बस हम इंपोर्टेंट होय सिंगबा सिंगदबदि को
ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯝ ꯈꯜꯂꯦ ꯃꯌꯥꯝꯒꯤ ꯋꯥꯈꯜꯒ ꯑꯗꯨꯝ ꯃꯤꯁꯦ ꯋꯥꯈꯜ ꯇꯣꯉꯥꯟꯅꯗꯅꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤꯡꯕ ꯁꯤꯡꯗꯕ ꯍꯥꯏꯁꯦ ꯀꯩꯗꯧꯔꯦ ꯁꯤꯡꯕꯗꯨꯗꯤ ꯈꯔ ꯁꯤꯡꯉꯒ ꯑꯗꯨꯝ ꯌꯥꯔꯦ ꯂꯩꯔꯒꯀꯣ ꯑꯦꯗꯥꯞꯇꯦꯁꯟꯀꯣ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯡꯉꯛꯀꯗꯕꯅꯦꯕ ꯃꯄꯥꯟ ꯊꯣꯛꯑ ꯁꯤꯡꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯡꯉꯛꯀꯅꯤ ꯑꯗꯣ ꯂꯣꯜꯂꯤ ꯗꯥꯏꯔꯦꯛ ꯈꯪꯗꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯟꯖꯥꯡꯒꯨꯝꯕ ꯂꯩꯕ ꯆꯠꯄꯗꯕꯨ ꯍꯤꯟꯖꯥꯡ ꯑꯄꯥꯝꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯁꯤ ꯄꯤꯌꯨ ꯁꯤ ꯄꯤꯌꯨ ꯁꯤ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯄꯦꯁꯦꯟ ꯑꯃꯒ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕ ꯃꯇꯝꯗ ꯍꯤꯟꯗꯤꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯄꯨꯔꯥ ꯕ꯭ꯂꯥꯏꯟ ꯆꯠꯂꯦꯕ ꯌꯥꯗꯦꯕ ꯍꯥꯏꯕꯗꯤ ꯃꯦꯟꯃꯥꯟ ꯁꯨꯛꯇꯥ ꯇꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕꯅꯤꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯏꯪꯂꯤꯁ ꯍꯩꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯨ ꯏꯪꯂꯤꯁ ꯂꯣꯏ ꯍꯩ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯌꯥꯡꯁꯨ ꯑꯌꯥꯝꯕꯅ ꯏꯪꯂꯤꯁ ꯍꯩꯇꯕꯁꯨ ꯃꯌꯥꯝ ꯄꯦꯁꯦꯟꯗꯗꯤ ꯊꯦꯡꯅꯗꯣꯏꯅꯤꯗꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯥꯎꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯣꯡꯃꯒꯤ ꯑꯅꯧ ꯑꯅꯧꯕ ꯉꯥꯛꯇꯅꯦꯕ ꯉꯁꯤ ꯂꯩꯕ ꯄꯦꯁꯦꯟꯁꯦ ꯍꯌꯦꯡ ꯆꯠꯂꯝꯒꯅꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝꯅꯤꯗ ꯑꯗꯨꯅ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯩꯗꯤ ꯌꯥꯝꯅ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯏꯈꯤꯌꯦ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯄꯣꯠ ꯆꯩ ꯍꯣꯡꯕꯀꯣ ꯄ꯭ꯂꯁ ꯇ꯭ꯔꯦꯚꯦꯂꯤꯡꯀꯣ ꯚꯔꯥ ꯍꯣꯡꯕꯁꯦꯀꯣ ꯚꯔꯥ ꯍꯣꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯚꯔꯥ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯗꯤꯀꯣ ꯃꯦꯇ꯭ꯔꯣ ꯂꯩꯕꯅꯤꯅ ꯃꯦꯇ꯭ꯔꯣꯗꯁꯨ ꯍꯣꯡꯉꯦ ꯄ꯭ꯂꯁ ꯑꯗꯨꯝ ꯕꯥꯏꯛ ꯁꯔꯚꯤꯁꯀꯨꯝꯕ ꯑꯗꯨꯝ ꯀꯩꯀꯥ ꯂꯩꯀꯣ ꯑꯗꯨꯒ ꯍꯣꯡꯕꯩ ꯋꯥꯅꯤ ꯑꯗꯣ ꯍꯦꯜꯃꯦꯠ ꯎꯞꯄꯒꯤꯗꯤ ꯌꯥꯝ ꯇꯜꯂꯦ ꯍꯦꯜꯃꯦꯠꯇꯣ ꯍꯥꯏꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯎꯞꯄꯒ ꯆꯠꯇꯣꯏꯅꯤꯅꯦ ꯍꯦꯜꯃꯦꯠ ꯑꯃꯈꯛꯇꯪꯅꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯏꯁꯀꯥꯜꯞꯇ ꯀꯩꯗ ꯃꯥꯒꯤ ꯐꯠꯇ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯤꯅꯤꯗ ꯍꯥꯏ ꯑꯦꯚꯤ ꯑꯦꯜꯕꯔꯠ ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯔꯣ ꯀꯩꯅꯣ ꯀꯥꯏꯗꯒꯤꯅꯣꯅꯦ ꯁꯦꯝꯗꯣꯏꯁꯤꯕꯣ ꯏꯁꯥꯅ ꯑꯄꯥꯝꯕ ꯊꯤꯕꯤꯌꯣ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯅ ꯑꯗꯨ ꯍꯥꯏꯖꯒꯦ ꯅꯨꯡꯁꯤꯠꯀꯁꯤ ꯂꯩ ꯊꯣꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯋꯥ ꯀꯨꯜ ꯂꯩꯔꯝꯃꯦ ꯇꯨ ꯒꯨꯗ ꯕꯣꯏ ꯑꯥꯐꯝ ꯂꯩ ꯄꯣꯒꯣ ꯋꯥꯏ ꯇꯥꯏ कहीं हाय नो या लैंग्वेज कहाँ की है ये नॉर्थ ईस्ट का लैंग्वेज है भैया भैया का थोड़ा हाई से ना कदौदरी कि मैं मयांग भैया भैया पुंगा हाई दुदी ngasi cheiraoba ne hindi lombe yade hindi ki se blog am ta tawsan ki trox na hoy anga oiringadidi cheiraoba da ching kaaba adu tawbada taw mꯌꯥꯝ nungsi mꯌꯥꯝ habadi ko thainigi mꯌꯥꯝ nungsi bu hujikti matamgi matungina adum chatningdabasu adum phawba jani ko wakhalda mi habase maturity gi matungina hojik kan da chatningda ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯆꯤꯟꯖꯥꯛ ꯆꯥꯈꯤꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤꯗ ꯂꯥꯛꯇ ꯉꯥꯏꯔꯤꯕꯅꯀꯣ ꯁꯤꯡꯖꯨꯒꯨꯝꯕ ꯄꯀꯣꯔꯥꯁꯨ ꯆꯥꯗ꯭ꯔꯤ ꯍꯩ ꯔꯥ ꯍꯩꯇꯨꯞ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯆꯥꯗ꯭ꯔꯤꯗ ꯆꯥꯈꯤꯗꯣꯏꯅꯣ ꯂꯣꯏꯅꯃꯛ ꯍꯥꯎ ꯑꯣꯒꯣ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤꯀꯣ ꯃꯦꯒꯤ ꯗꯦꯠ 12ꯇꯀꯣ ꯑꯩꯈꯣꯏꯒꯤ ꯅꯔꯁꯀꯤ ꯅꯨꯃꯤꯠꯅꯤꯗꯅꯀꯣ ꯅꯔꯁꯀꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯦꯕ ꯍꯣꯁꯄꯤꯇꯥꯜꯗꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯋꯥꯁꯨ ꯉꯥꯡꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯋꯥ ꯉꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯄꯣꯁꯁꯤꯅꯀꯣ ꯑꯩ ꯋꯥ ꯉꯥꯡꯗꯕꯁꯨ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯋꯥꯁꯨ ꯉꯥꯡꯗꯣꯏꯅꯦ ꯑꯗꯣ ꯉꯥꯡꯕꯁꯦ ꯀꯩꯅꯣꯗ ꯑꯣꯏꯅ ꯉꯥꯡꯒꯅꯦꯕ ꯑꯩꯗꯤ ꯍꯤꯟꯗꯤꯗꯗꯤ ꯉꯥꯡꯉꯔꯣꯏ ꯍꯤꯟꯗꯤꯗ ꯉꯥꯡꯉꯒ ꯍꯌꯦꯡ ꯁꯣꯏ ꯉꯥꯡꯕꯁꯨꯀꯣ ꯈꯔ ꯈꯔ ꯃꯤꯛꯁ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯉꯥꯡꯅꯤꯡꯉꯦ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯉꯥꯡꯉꯅꯤ ꯑꯗꯨꯒ ꯁ꯭ꯄꯤꯆ ꯄꯤꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯔꯁꯀꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯍꯧꯗꯣꯔꯛꯈꯤꯕꯅꯣ ꯑꯗꯨꯃꯥꯏ ꯂꯣꯏꯅꯃꯛꯇꯤ ꯈꯪꯅꯔꯕꯅꯤ ꯇꯥꯔꯁꯨ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯕꯨ ꯍꯥꯏꯕꯗꯤ ꯐ꯭ꯂꯣꯔꯦꯟꯁ ꯅꯥꯏꯇꯤꯡꯒꯜꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯂꯦꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯗꯤ ꯋꯤꯠ ꯂꯦꯝ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯁꯝꯂꯞꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯣ ꯑꯩꯁꯦ ꯈꯜꯂꯤꯅꯦ ꯑꯗꯣ ꯃꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯃꯣꯏ ꯍꯤꯟꯗꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯣ ꯍꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗꯕꯨꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯀꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯤꯟꯗꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯦꯁꯨ ꯌꯥꯏꯕ ꯑꯗꯣ
ꯈꯪꯗꯦ ꯑꯩ ꯏꯁꯥꯁꯤꯗ ꯈꯜꯂꯤꯁꯦ ꯍꯤꯟꯗꯤꯒꯤ ꯁꯦꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯁꯤꯔꯥ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯍꯟꯅꯤꯡꯒꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯐꯪꯁꯟꯁꯦ ꯌꯥꯝꯗꯤ ꯆꯥꯎꯋꯦ ꯐꯪꯁꯟꯁꯦꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯑꯗꯥꯏꯒꯤꯗ ꯂꯩꯕ ꯍꯦꯜꯊ ꯁꯔꯚꯤꯁꯀꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯃꯦꯛꯁ ꯐꯣꯔꯇꯤꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯔ ꯃꯄꯨꯁꯦ ꯃꯥꯒꯤ ꯐ꯭ꯔꯦꯟꯅꯤꯗꯅ ꯑꯗꯨꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯗꯣꯛꯇꯔ ꯂꯥꯛꯀꯅꯦꯕꯀꯣ ꯏꯟꯚꯥꯏꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯇꯧꯗꯣꯏꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯃꯨꯛ ꯁꯦꯠꯅꯤꯡꯉꯦꯕꯀோ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯎꯠꯅꯤꯡꯕꯗꯣꯀꯣ ꯀꯅꯥꯝꯇ ꯁꯦꯠꯇ꯭ꯔꯤꯗꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯣꯏꯅ ꯁꯦꯠꯂꯛꯀꯗꯣꯏꯁꯦ ꯑꯗꯨꯝ ꯅꯨꯄꯥꯒꯤꯗꯤ ꯅꯨꯄꯥ ꯑꯣꯏꯔꯦꯀꯣ ꯅꯨꯄꯤꯒꯤꯗꯤ ꯁꯜꯋꯥꯔꯒꯨꯝꯕ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯩꯕ ꯁꯨꯠꯀꯨꯝꯕ ꯁꯨꯠ ꯁꯜꯋꯥꯔ ꯑꯗꯒꯤ ꯁꯥꯔꯤꯒꯨꯝꯕ ꯃꯔꯨ ꯑꯣꯏꯅ ꯁꯥꯔꯤ ꯌꯥꯝꯅ ꯁꯦꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯇꯣꯞ ꯇꯣꯞꯄ ꯑꯃꯗꯤ ꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯦꯅꯕ ꯃꯤꯗꯣ ꯂꯩꯇꯕꯁꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯤ ꯑꯃꯨꯛ ꯀꯦꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯈꯪꯗꯦ ꯀꯩ ꯁꯦꯠꯇꯣꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯩ ꯍꯥꯏꯅꯣ ꯏꯃꯥꯟꯅꯕꯤ ꯅꯔꯁ ꯅꯨꯄꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯑꯁꯤ ꯂꯩꯕꯒꯤ ꯌꯥꯝꯅ ꯂꯩꯌꯦ ꯑꯩꯈꯣꯏ ꯇꯝꯃꯤꯟꯅꯔꯛꯄꯗ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯃꯨꯛ ꯁꯨꯔꯦ ꯌꯥꯝ ꯇꯝꯃꯤꯟꯅꯔꯦ ꯑꯗꯣ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥ ꯂꯣꯏ ꯂꯩꯅꯔꯦ ꯅꯨꯄꯥ ꯃꯥꯏ ꯅꯨꯄꯥ ꯂꯣꯏ ꯂꯩꯅꯔꯕꯅꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯌꯥꯔꯣꯏꯌꯦ ꯅꯪ ꯅꯁꯥꯗ ꯑꯐꯕ ꯃꯥꯏ ꯂꯥꯛꯆꯅꯤ ꯏꯁꯥ ꯐꯔꯗꯤ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯅꯨꯄꯥꯒꯤꯗꯤ ꯌꯥꯝ ꯂꯥꯏ ꯀꯩꯅꯣ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦꯍꯦ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯤꯗ ꯄꯤꯔꯁꯤ ꯅꯣꯏꯒꯤ ꯑꯗꯨ ꯄꯤꯔꯁꯤ ꯀꯥꯏ ꯄꯨꯡꯍꯥꯏ ꯍꯥꯏꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯑꯐꯕ ꯑꯃ ꯐꯪꯗꯣꯏꯅꯦꯁꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯋꯤꯁ ꯑꯃ ꯄꯤꯒꯦꯁꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯀꯩꯕ ꯑꯜꯕꯔꯠꯀꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯣ ꯏꯁꯥꯅ ꯄꯥꯝꯖꯕ ꯒ꯭ꯌꯥꯟ ꯇꯥꯕꯤꯕꯀꯣ ꯌꯥꯔꯕ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯕꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯈꯤꯇꯪ ꯂꯦꯡꯕꯁꯤ ꯌꯥꯗꯦ ꯍꯨꯏꯁꯤꯅ ꯑꯩꯁꯦ ꯑꯃ ꯅꯦꯝꯊꯒꯦꯁꯦ ꯀꯣꯛꯀ ꯉꯥꯎꯔꯛꯑꯦ ꯍꯨꯏꯁꯤꯅ ꯅꯦꯝꯊꯔꯤꯁꯤꯅ ꯐꯔꯦ ꯋꯥꯏ ꯁꯪꯉꯦ ꯁꯤꯅ ꯁꯦ ꯀꯞ ꯄꯣꯔꯛꯑꯣꯁꯨ ꯅꯪ ꯀꯧꯇꯥ ꯂꯧꯔꯁꯨ ꯀꯧꯇꯥ ꯂꯧꯔꯁꯨ ꯃꯔꯝ ꯃꯣꯏ ꯁꯪꯒꯣꯝ ꯍꯩꯔꯒꯦ ꯆꯣ ꯄꯨꯔ ꯂꯥꯛꯑꯣ ꯑꯗꯨꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯀꯣꯛ ꯉꯥꯎꯋꯤ ꯃꯥꯅ ꯀꯥꯞꯄꯗꯤ ꯅꯥꯏꯒ ꯃꯥꯅ ꯀꯥꯞꯄꯗꯤ ꯅꯥꯗꯦꯒꯅ ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯇꯧꯗꯣꯏꯅ ꯌꯥꯝ ꯀꯣꯛꯀ ꯆꯤꯛꯑꯦꯕ ꯑꯩ ꯅꯔꯁꯅꯦꯅ ꯉꯁꯤꯁꯦ ꯌꯥꯝ ꯆꯥꯃꯟꯈ꯭ꯔꯦ ꯆꯥꯝꯃꯕꯅꯤꯀꯣ ꯑꯦꯄꯜꯁꯦ ꯃꯅꯤꯄꯨꯔꯗ ꯄꯥꯟꯕ ꯃꯥꯜꯂꯦ ꯑꯦꯄꯜꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯗꯤ ꯁꯛ ꯐꯖꯗ꯭ꯔꯥ ꯈꯥꯏꯔꯒ ꯆꯥꯕꯕꯨꯗꯤ ꯀꯛ ꯆꯤꯛꯑ ꯆꯥꯕꯁꯤꯅ ꯄꯥꯝꯖꯩ ꯑꯩꯗꯤ ꯅꯔꯁꯦꯁ ꯗꯦꯗ ꯖꯒꯣꯏ ꯑꯃ ꯁꯥꯗꯣꯛꯁꯤꯔꯥ ꯈꯪꯗꯦ ꯍꯩꯕ ꯍꯩꯇꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯐꯣꯛꯀꯤ ꯏꯁꯩꯔꯥ ꯐꯣꯛ ꯏꯁꯩ ꯀꯔꯤ ꯏꯁꯩ ꯍꯥꯏꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯩꯕꯥꯛ ꯅꯤꯡꯕꯤ ꯏꯁꯩꯔꯥ ꯀꯔꯤ ꯏꯁꯩꯅꯣꯃ ꯁꯥꯗꯣꯛꯁꯤꯔꯥ ꯈꯪꯗꯦ ꯍꯩꯕ ꯍꯩꯇꯕ ꯇꯝꯃꯒꯀꯣ ꯗꯣꯂꯤꯗꯤ ꯍꯩꯕꯅꯤ ꯗꯣꯂꯤꯗꯤ ꯇꯝꯍꯜꯂꯒ ꯑꯩ ꯐꯣꯟꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯃꯥꯡꯉꯤ ꯅꯪ ꯀꯗꯥꯏ ꯃꯦꯠꯂꯨꯕꯩꯅꯣ ꯈꯪꯗꯦ ꯆꯩꯔꯥꯎꯕ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯆꯩꯔꯥꯎꯕ ꯆꯠꯂꯗꯤ ꯆꯤꯡ ꯀꯥꯕ ꯍꯥꯎꯋꯦ ꯑꯣ ꯑꯃꯨꯛ ꯆꯠꯄ ꯃꯇꯝ ꯌꯧꯁꯜꯂꯛꯑꯅꯤ ꯈꯟꯕ ꯇꯜꯂꯦꯉꯣ ꯏꯁꯥꯁꯦ ꯍꯩꯅꯗꯦ ꯑꯩ ꯊꯥꯏꯅꯗꯤ ꯍꯧꯅ ꯌꯨꯝ ꯌꯥꯝ ꯅꯨꯡꯁꯤꯒꯜꯂꯦꯕ ꯀꯔꯤꯅꯣ ꯑꯍꯥꯟꯕ ꯗꯦꯜꯂꯤ ꯆꯠꯄꯗꯤ ꯄꯨꯔꯥ ꯁꯣꯔꯥꯠꯇꯧ ꯇꯧꯋꯤ ꯀꯩꯅꯣ ꯑꯩꯅ ꯀꯞꯄꯗ ꯆꯍꯤ ꯑꯃ ꯌꯨꯝ ꯊꯣꯛꯂꯛꯑꯔꯣꯏ ꯈꯟꯕꯗ ꯊꯥꯏꯅ ꯍꯣꯁꯇꯦꯜꯗ ꯂꯩꯉꯩꯗ ꯊꯥ 2ꯒꯤ ꯌꯨꯝ ꯊꯣꯛꯂꯛꯍꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯉꯥꯎꯒꯦ ꯇꯧꯋꯦꯕ ꯆꯍꯤ ꯑꯃ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯁ ꯑꯗꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯩꯅꯔꯦꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯍꯦꯕꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ
ꯊꯣꯛꯂꯛꯑꯕ ꯑꯃꯨꯛ ꯀꯩ ꯆꯥꯏꯅꯣ ꯄꯨꯀꯣ ꯄꯨꯀꯣ ꯃꯣꯏ ꯊꯥꯕꯜ ꯆꯣꯡꯐꯝꯗꯩꯔ ꯏꯁꯩ ꯊꯥꯏꯁꯤꯕꯣ ꯃꯥꯅꯤ ꯊꯥꯕꯜꯁꯦ ꯅꯨꯡꯊꯤꯟ ꯅꯪ ꯆꯣꯡꯅꯤ ꯍꯥꯏꯔꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯁꯪꯕꯗꯣ ꯑꯗꯨ ꯄꯨꯡ 5 6 ꯇꯥꯔꯛꯄꯗ ꯆꯣꯡꯕ ꯍꯧꯔꯅꯤ ꯃꯤ ꯂꯣꯏꯁꯟꯅꯔꯝꯃꯅꯤꯀꯣ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯅꯦ ꯑꯩꯅ ꯁꯤꯗꯩ ꯍꯟꯈꯤꯕꯗꯣ ꯋꯥ ꯌꯨꯡꯉꯝꯃꯦ ꯅꯨꯡꯗꯥꯡ ꯊꯦꯡꯉꯐꯥꯎ ꯌꯨꯡꯉꯦꯕ ꯉꯁꯤꯗꯒꯤ ꯍꯦꯟꯅꯗꯤ ꯑꯃꯠꯇ ꯆꯣꯡꯕ ꯌꯥꯔꯔꯣꯏ ꯑꯩ ꯋꯥꯈꯜꯗ ꯊꯥꯕꯜꯀꯣ ꯂꯣꯏꯔꯦꯕ ꯆꯩꯔꯥꯎꯕ ꯂꯣꯏꯔꯕꯅꯤꯅꯀꯣ ꯊꯥꯕꯜꯗ ꯆꯣꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯁꯤ ꯄꯦꯟꯅ ꯄꯦꯟꯅ ꯆꯣꯡꯕꯤꯍꯧꯔꯣ ꯊꯥꯕꯜ ꯐꯖꯅ ꯂꯩꯔꯝꯒꯅꯤ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯀꯣ ꯄꯜ ꯂꯦꯡꯒ ꯂꯩꯔꯝꯗꯣꯏꯅꯤ ꯌꯥꯝ ꯂꯩꯔꯝꯒꯅꯤꯌꯦ ꯌꯨꯡꯉꯥꯎ ꯃꯌꯥꯝ ꯑꯃ ꯈꯟꯅꯔꯛꯄ ꯌꯥꯝ ꯍꯣꯏ ꯑꯗꯨꯒꯤ ꯈꯪꯗꯦ ꯃꯄꯥꯟ ꯊꯣꯛ ꯊꯣꯛꯍꯟꯗꯦ ꯑꯩꯈꯣꯏꯕꯨꯗꯤ ꯊꯥꯕꯜ ꯌꯦꯡꯉꯔꯣꯏꯗ ꯈꯣꯡꯉꯥꯝꯄꯥꯠꯇ ꯆꯠꯂꯅꯤ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯛꯑꯒ ꯊꯦꯡꯅ ꯍꯜꯂꯛꯇꯣꯏ ꯈꯣꯡꯉꯥꯝꯄꯥꯠꯑꯕ ꯀꯗꯥꯏ ꯂꯩꯒꯦ ꯈꯣꯡꯉꯥꯝꯄꯥꯠꯁꯤꯕꯣ ꯈꯣꯡꯉꯥꯝꯄꯥꯠꯁꯦ ꯀꯣꯏꯔꯦꯡꯒꯩꯗꯤ ꯈꯔ ꯍꯥꯏꯊꯔ ꯑꯣ ꯃꯃꯤꯡꯗꯤ ꯇꯥꯏꯌꯦꯕ ꯀꯣꯏꯔꯦꯡꯒꯩꯗꯩ ꯍꯥꯏꯒꯠꯂ ꯂꯩꯔꯦꯗꯅ ꯑꯗꯩ ꯍꯥꯏꯒꯠꯂꯒ ꯐꯗꯤꯡꯒꯥ ꯂꯩꯔꯦ ꯐꯗꯤꯡꯒꯥꯗꯒꯤ ꯅꯍꯥꯟꯋꯥꯏ ꯐꯩꯗꯤꯡꯒꯥꯗ ꯄꯥꯛꯂ ꯀꯩꯅꯣꯝꯃ ꯂꯩꯌꯦꯅ ꯇꯧꯕꯗꯣ ꯂꯩ ꯑꯩ ꯆꯠꯍꯧꯗꯦ ꯑꯗꯨ ꯌꯦꯡꯗ꯭ꯔꯤ ꯑꯗꯨꯁꯨ ꯒꯥꯔꯗꯦꯟ ꯌꯦꯡꯍꯧꯗ꯭ꯔꯦꯀꯣ ꯀꯩꯅꯣ ꯑꯃ ꯂꯩꯕ ꯑꯩ ꯊꯣꯛꯂꯛꯄꯗ ꯀꯣꯚꯤꯠ ꯂꯩꯗꯅ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯑꯩ ꯁꯨꯇꯤꯗꯣ ꯊꯣꯛ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯁꯉꯥꯏꯊꯦꯜ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯑꯃꯠꯇ ꯆꯠꯍꯧꯗ꯭ꯔꯤ ꯑꯩ ꯀꯪꯂꯥꯒꯤ ꯑꯅꯧꯕ ꯁꯥꯕꯗꯣ ꯍꯦꯛ ꯎꯖꯗ꯭ꯔꯤ ꯑꯩ ꯑꯁꯨꯛ ꯌꯥꯝ ꯅꯛꯅ ꯂꯩꯁꯦ ꯑꯩꯕꯨꯛ ꯆꯠꯇꯦ ꯑꯧ ꯀꯪꯂꯥꯗꯣ ꯎꯗ꯭ꯔꯤꯕ ꯑꯅꯧꯕ ꯁꯥꯕꯗꯣ ꯏꯆꯥꯈꯩꯗꯤ ꯑꯝꯇ ꯄꯨꯔ ꯆꯠꯀꯦ ꯑꯧ ꯈꯟꯕꯅꯦ ꯍꯟꯗꯛ ꯒꯥꯔꯤꯗꯣ ꯁꯣꯏꯗꯅ ꯃꯆꯥꯅꯤꯅ ꯌꯦꯡꯉꯅꯤ ꯇꯜꯂꯦꯕ ꯆꯠꯄ ꯅꯍꯥꯟꯃꯨꯛ ꯁꯨꯇꯤꯗ ꯀꯣꯚꯤꯠ ꯇꯧꯕ ꯈꯣꯠꯄ ꯇꯧꯈꯤꯕꯗꯣ ꯑꯗꯒꯤ ꯑꯗꯨꯃ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯨꯅ ꯅꯣꯡꯁꯦ ꯅꯨꯃꯤꯠ 5 10 ꯍꯩꯊꯔꯦꯀꯣ ꯑꯗꯒꯤ ꯏꯔꯥꯡ ꯑꯃꯨꯛ ꯃꯇꯦꯛ ꯃꯇꯦꯛ ꯀꯥꯔꯐ꯭ꯌꯨ ꯍꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯠꯇ ꯀꯣꯏꯍꯧꯗꯔꯦ ꯑꯣꯒꯣ ꯀꯩ ꯆꯥꯔꯒꯦ ꯅꯪꯕ ꯃꯇꯨ ꯁꯦꯝꯂꯣꯏꯔ ꯆꯥꯛ ꯃꯥꯜꯂꯦ ꯆꯥꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯁꯝꯖꯦ ꯐꯖꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦ ꯃꯇꯨ ꯍꯌꯦꯡꯗꯤ ꯏꯔꯨꯖꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯅꯪ ꯆꯥꯏꯗꯣ ꯈꯪꯍꯧꯗꯕꯅꯤ ꯃꯥꯏ ꯃꯆꯤꯟꯗꯤ ꯎꯞꯅꯕꯗꯣ ꯂꯩꯕꯤꯔꯛꯑꯦ ꯑꯗꯨꯒꯅꯦ ꯍꯨꯏ ꯑꯆꯧꯕꯗꯣ ꯎꯞꯀꯗꯕ ꯑꯣꯏꯕ ꯃꯥꯏ ꯃꯆꯤꯟꯁꯤꯒ ꯆꯥꯟꯅꯗ꯭ꯔꯕ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯆꯥꯔꯦ 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 ꯍꯥꯎꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯣ ꯍꯥꯎꯕ꯭ꯔꯣ ꯄꯨꯄꯨ ꯒꯤꯇꯥꯗꯤ ꯐꯩꯗꯤꯡꯒꯥ ꯌꯧꯗ꯭ꯔꯤ ꯀꯥꯟꯗꯅꯦ ꯈꯣꯡꯉꯥꯝꯄꯥꯠꯇꯤ ꯑꯣ ꯑꯩ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ ꯑꯗꯨ ꯑꯅꯤꯃꯛ ꯑꯝꯇ ꯐꯩꯗꯤꯡꯒꯥꯗ ꯆꯠꯇꯤ ꯆꯠꯅꯤꯡꯕꯅꯤ ꯁꯤꯗꯩ ꯍꯥꯏꯒꯠꯂꯒ ꯁꯦꯛꯃꯥꯏ ꯈꯨꯔꯈꯨꯜ ꯀꯔꯤ ꯀꯔꯥ ꯁꯦꯛꯃꯥꯏꯑꯕ ꯑꯗꯨꯗꯤ ꯁꯦꯛꯃꯥꯏ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯂꯦ ꯑꯗꯣ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯅ ꯁꯦꯛꯃꯥꯏꯗꯗꯤ ꯇꯁꯦꯡꯅ ꯁꯤ ꯃꯄꯥꯟꯅꯤ ꯈꯪꯗꯕꯩ ꯋꯥꯅꯦꯕ ꯁꯦꯛꯃꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯆꯥꯛ ꯆꯥꯅꯕꯒ ꯄꯤꯛꯅꯤꯛ ꯌꯥꯝ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯁꯦꯛꯃꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗꯅꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗ ꯀꯣꯀꯤꯂꯥꯜ ꯑꯍꯥꯟꯕ ꯍꯧꯕꯗ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯄꯤꯇꯥꯁꯤꯒꯤ ꯅꯣꯡꯃꯩ ꯄꯥꯟꯗꯅ ꯍꯧꯖꯤꯛꯐꯥꯎ ꯌꯣꯠ ꯐꯨꯝꯃ ꯂꯩꯁꯦ ꯁꯤꯒꯤ ꯄꯥꯝꯕꯣꯝ ꯃꯔꯨꯁꯤ ꯁꯔꯨꯁꯤ ꯌꯥꯎꯗꯕ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯏꯔꯥꯡ ꯍꯟꯗꯛꯀꯤ ꯊꯣꯛꯄꯗꯨꯗ ꯍꯩꯃ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯌꯣꯠ ꯐꯨꯝꯃꯤ ꯑꯗꯨꯅꯦ ꯑꯗꯨꯝ ꯉꯥ ꯂꯩꯔꯤ ꯀꯤꯆꯤꯅꯤꯁꯨ ꯅꯥꯝꯃ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯗ ꯅꯨꯄꯤꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯑꯒ ꯑꯥꯗ ꯅꯨꯄꯤ ꯃꯄꯥꯝ ꯂꯩꯈ꯭ꯔꯦ ꯑꯇꯩ ꯃꯅꯥꯎꯗꯅꯤꯗꯤ ꯂꯩꯁꯦ ꯑꯗꯨ ꯁꯦꯕꯥꯗꯤ ꯀꯅꯥ ꯇꯧꯔꯤꯕ ꯑꯇꯩ ꯃꯅꯥꯎ ꯇꯧꯅꯔꯦꯗꯅ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯃꯥꯁꯤꯁꯦ ꯃꯣꯏ ꯕꯦꯁ ꯑꯣꯏꯅꯦꯕ ꯂꯩꯌꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯧꯖꯤꯛ ꯐꯤ ꯁꯥꯔꯒ ꯃꯇꯩ ꯃꯅꯥꯎ ꯕꯕꯥꯅ ꯅꯥꯅ ꯆꯜꯂꯦꯗꯅ ꯈꯣꯏ ꯂꯣꯏꯕ ꯈꯣꯏ ꯄꯨꯔꯦ ꯃꯆꯥꯁꯤꯡ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯥꯕꯗ ꯌꯦꯡꯗꯕꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯐꯠꯇꯦ ꯂꯤꯁꯤꯡ ꯑꯗꯨꯃꯥꯏꯅ 50 ꯇꯧꯕꯁꯦ ꯍꯨꯝꯐꯨ ꯇꯥꯔꯦ ꯃꯣꯏꯅ ꯍꯦꯟꯅ ꯍꯥꯎꯅ ꯆꯥꯏꯗ ꯃꯇꯩ ꯃꯅꯥꯎꯅ ꯍꯟꯇꯛ ꯑꯩꯈꯣꯏ ꯅꯪ ꯁꯣꯔꯥꯠꯀꯗꯣ ꯆꯥꯕ ꯂꯥꯛꯇꯦꯕ ꯌꯥꯔꯣꯏ ꯑꯩ ꯌꯦꯡ ꯂꯩꯔꯝꯃꯤꯗꯣ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯦ ꯋꯥꯇꯔ ꯄꯥꯔꯛ ꯑꯃ ꯍꯥꯡꯕꯗ ꯃꯤ ꯃꯌꯥꯝ ꯆꯠꯅꯩ ꯍꯥꯏꯗ꯭ꯔꯥ ꯑꯗꯨ ꯈꯜꯂꯤꯅꯦ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔ ꯍꯥꯏꯅ ꯈꯔ ꯁꯥꯕꯅꯤ ꯅꯣꯏ ꯆꯠꯅꯤꯡꯉꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯒꯥꯔꯤ ꯑꯆꯧꯕꯗ ꯌꯥꯎꯔ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤꯅꯅꯦ ꯒꯥꯔꯤ ꯃꯆꯥꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯒꯥꯔꯤ ꯑꯆꯧꯕ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯅ ꯀꯔꯤꯝꯇ ꯆꯠꯅꯤꯡ ꯈꯣꯠꯅꯤꯡꯕ ꯄꯣꯛꯇꯦꯕ ꯁꯤꯁꯤꯡꯁꯤꯒ ꯆꯠꯂ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯊꯣꯛꯈꯤꯅꯤ
ai khối lao thì khăng ngầm mà ta không hay là kẻ เขาคือก็ cái nào là bán không thì bảo ไอ้บุตรห้ามบลาปมาสักกัน lấy ไม่ใช่ ở sau này mi lao rồi nên nó không gì thật thôi nhà đấy lao สอง เชฟจะhindiจะเชฟมันจะไม่ให้ได้นะเชฟสิเชฟหาบ้านก็ทำให้ไปเลยแต่hindiเชฟคิดนะเฮ้ก็ต้องอยู่ที่เลยแต่เราจะไปให้วิชาแต่ละโอ้เลย คุยยังหมดไปทุกตาก็ชาดีเท่าไรเท่าอาลูเนี่ยอาลู alu cái sai là mai chả อาลูด้วย แต่เนี่ยตีเล้าaluโค้งอะมา อ๋อ ก็ดีนั่นเกจีอันนี้มาขายแต่เนี่ยตีเล้าเดินไปเขาตีหาไว้หลักทำเองสิไม่เกจีแต่ภาษาบดอดาวอย่าไปนะเขาเดินด้วยมันเป็นปัตตาปีอ่ะอันนี้น้องอ่ะมันเป็นปากคนยำห้องเนี่ยซาบะทับเป็นประชันติ้งเดียบให้ไปดิคนอยากเห็นว่าเขาแบบไม่เอ็กซ์ตร้าจะติ้งไม่ว่าเนี่ยแบบที่จ้างนับปีมันตั้งเลยยำห้องเนี่ยไปเดี๋ยวเลยจ้ะมื่อดีฮับตากี่บาซาร์ตัววิดเลยแล้วคุลักตาอันนี้ยำห้องอันนี้ยอมจะชอบไล่ไปเล่าแต่ละ เขาใช้เนี่ยเรื่องต่างแต่ไม่ได้เจอตันเลยนะ ตั้งยำน่ะ มีมังไงอะพูน โอ้เฮ้ยชีพจารพุทธรสายชีให้เตะมั้งชีก็มามีโอละเนี่ยแต่ตรงนั้นสิบอก บีไม่พูนเฉลี่ยจากเมื่อกี้จากมันตัวสิเล็กอะสิเล็กนะเราเกี่ยวกับเรามาสับตัวก็จะกันอยู่ที่กินเด็กมันตัวจะรู้เลยมาช่างเลย เชี่ยมจะคว้าวมันพบเราบุตรใจเดียวเชี่ยมใจเดียวเฮ้ยกลับเรามาห่อเพื่อนไทยนะไปอินเตอร์วิวเสร็จเลยบอกเขา hospital เดี๋ยวดูกัน Lotus Temple से ऊपर अब मेट्रो तक इंटरव्यू से लेने का से काउंट तो एक हुआ है पर दी इरांग तो मेट्रो तक कम दर Lotus Temple हादी यंग थोड़े इंटरव्यू तो एक नुंगा लाऊं चले है दी अम्फोक से तो ऊपर बंगा तले भी हम नुंगा इधर मान बदो अदु दिखी चले बता बग तो ओगन है इंटरव्यू तो अदु यंग लाइक तो बग ना अकोई कारण येไปยังมาจ่ายจะกังหูหรือไงเนาะสิบอก กังเนี่ยพวกใส่ยากูดู อ๋องาช้างอย่างนี้อ่ะ งามารินก็ไก่งาเนี่ยว่านี่ประมาณใส่สิไอ้งาใส่แต่ไปใส่ตรงนี้ว่า กี่บัตรช่างงก็เท่ายากเกินจะสิ ใช่ไหมวะ เศร้ารวยกว่า มาอย่างกันที่สาวนะใช่ฮีเอาการพารามันมาเสียอันนี้มาขายพาวตัวมันยามดริบนี่ใช่ฮีอ่างง่างนี่สิ ไอ้นี่สิแต่เมื่อเดี๋ยวทำแบบนี้เนี่ย เอาแต่ปิตรา อาจจะพิจุปี ยามกันนั่นลีดริบนี่มันใช่ฮีอันนี้มาขายตัวมันตัวมาอะไรวะคันอีหยังกันนี่มาเสียด ไอ้ยังเมื่อเดี๋ยวกี้จะฮีเห็นแล้วก็ตัวเองอะ ดูไปนั่นนี่ ว่าทานี่เอาหุ้มให้ก็จะน้อยตรงไหน ปิกตรูปิกปนิสิตะเคียนลกิเลาบเนี่ยบ้าก็ติดแบบว่างาไปงอมเดี๋ยวจะปังกันยัง hayay sa ningin me laga hoy hayay di kumana hi ka thambiram me freezer na hap le me พี่เขาเลยต้องทำบะเลยกังฉลาบมาที่ตก adu freezer ki pothrak pada loy un le kani hayay ma haung no jam bu sa da ba adu yim na pa me na mani bu sa da hauk tre ba bazar de le sa da ya ai he agam cha jen ba phang de daw ya มันจะกินกันตาด้วยใช่ไหม bazar de phang ni ko hayay ja ให้แม่เลือกพังนี้ก็ตลอดไอ้นานมาเลย
hay chán mình nó màn hình quá cũng cả cái lê cô rồi đang đó chúng chắp bút chai giống chai rồi mấy anh đi hay chán ngao vậy mà không được bây giờ là cái này đúng cha này không chặt tô kia chặt cha kia cha rồi đó anh cho phone đi lên cho phone trả những gì cho phone như thế nó phải có số sang ngoài người ta cho đi cái này bao nhiêu cho phone gì có trăm pra rồi là mấy trăm pra này cái trong đó hao rồi nó cái rồi tan là lép tập muốn ra cái ngoài nếu mà bạn nào khôi cũng không có lên mà má chân là tao về không hoa tao đó bố sẽ lấy vào mấy giờ anh nhà sắp cái một bố sẽ lấy là sắp tới đi à cái bị lấy biết được nó không được cái bột ấy hai mươi tới bạn nó mấy mâm gì là nên này hai tuần pha gì đó cái nó luôn đi được bỏ vì nó không bao giờ để phục sự khôi gì hita cặp tôi có đâm nhỉ ai cả đâm khác là đâm aslang cũng có trao được đó thà mấy mà nga hay sao cũng trao được đó nè xí mà tăng đó hita cặp lại nè cái gì tham gia cũng hita cặp rồi cái này hita cặp nung là cái này vậy i o baga phai baga tàu cái ni su đó ni maxi ai na mà đây cặp mà đây gì vẫn ta lôi nung si bên này lại mình này chị nung si vậy mà jangan ta lôi chứ ôi tao có cái phút thở bye bye para ban coi mà thấy tất cả cái cô à tăng mà thấy tất cả zero cái chào là cái đâu mà thấy tất cả tăng cả thôi cái cô nung sao sao numit ta rồi hey chira cha đi xin lỗi cả cha đi mà thôi thế đang cha rồi nó cả rồi cô thế la thông hàng đồ ra sao hồi yam hay bane thế bố có la mình lại xí thông hàng đồ cái con thế la thông hàng đồ thế is yam hay laไม่ทันกิเพนกับทัดทากเสียวันติงกันว่าแต่ยังไอ้นักการเราจะท่ารำมันก็อย่ามาโรยนับปักพิเศษไอ้การเนี่ยใช่ไหม This is my room ไอ้การเสียงนุ่งชีดรายการสักไอ้นุ่งชีนง่ายโอ้ยดิเกี่ยนี่ง่ายสิบ่ชิดรังเคยกี่ family photo นี้มัมมาเนี่ยป๊าป๊าเนี่ยไอ้เนี่ยท้องน่าตะกี้โอ้ยตัวเสือก็ไอ้เดี๋ยวไอ้น่ะพัมกันดับเบิ้ลเซ่ไอ้ส่วนไอ้พัมกันเอาก็เสร็จจุดตัวอันนี้พัมดูสิว่าyes 많이 탐하겠고 와리가 땅 살았지 와리가 땅 살았지 와리가 땅 호이야 마콩에 network sa prasap ta brahang da gyan tai wa le sa san bagi ko ka ngao sang ka
Kaiꯗꯅꯣ ꯃꯦꯠꯂꯨꯕꯁꯤꯕꯣ top message top ꯀꯣꯛ ꯉꯥꯎꯋꯦ ꯀꯣꯛꯁꯤ hi baby hi hi baby 이마 ꯆꯠꯈ꯭ꯔꯦ ꯊꯣꯏ ꯐꯃꯨꯡ ꯅꯣ ꯇꯣ ꯀꯥꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯁꯤ ꯌꯦꯡꯉꯨꯁꯤ ꯄꯣꯒꯣ ꯁꯣꯝꯗ ꯂꯥꯛꯑꯣꯅꯦꯍꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯤ ꯀꯥꯈꯠꯂꯛꯑꯣ ꯁꯦ 하이 떡토세 하이 떡토 찍 빼야 돼 하면 났더라 세 하이 농시 떡토 됐다 농시 떡토 보이겠어요 농시 떡토 하시 되다 뭐해 사바 하래 농아이 하는데도 사바지 한건 사바는 어때고 누가 ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯔꯛꯄꯅꯦ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯀꯩꯅꯣ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯨꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣ ꯊꯨꯝꯃꯣꯛꯇꯀꯣ ꯊꯨꯝꯃꯣꯛꯇ ꯍꯥꯞꯄꯒ ꯑꯆꯥꯄꯣꯠ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯇꯧꯕꯗꯣ ꯑꯗꯨ ꯀꯗꯥꯏꯗ ꯌꯣꯟꯒꯦ ꯑꯗꯨꯗꯣ ꯑꯝꯇ ꯆꯥꯅꯤꯡꯉꯦ ꯈꯪꯉꯒꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯒꯤꯀꯣ ꯁ꯭ꯇꯥꯏꯜꯗ ꯊꯨꯝꯃꯣꯛ ꯃꯥꯟꯕ ꯑꯄꯥꯛꯄꯗ ꯇꯧꯔꯒ ꯀꯩꯕ ꯁꯤꯡꯖꯨꯒꯨꯝꯕ ꯑꯗꯩꯗꯤ ꯕꯣꯔꯥ ꯀꯥꯡꯍꯧ ꯑꯗꯨꯒꯨꯝꯕ ꯍꯥꯞꯄ ꯃꯐꯝꯗꯣ ꯑꯗꯨꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯑꯗꯨ ꯃꯐꯝꯗꯣ ꯌꯥꯝ ꯊꯥꯞꯄꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝꯇꯪ ꯈꯪꯉꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯍꯟꯗꯛ ꯆꯠꯂꯒ ꯆꯥꯕꯤꯒꯅꯤ ꯍꯟꯗꯛ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯋꯦꯕꯀꯣ ꯑꯩ ꯍꯥꯟꯅ ꯍꯧꯖꯤꯛ ꯄꯔꯄꯜ ꯀꯂꯔ ꯁꯦꯠꯄꯗꯣ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦꯕꯀꯣ ꯒ꯭ꯔꯤꯟ ꯑꯃꯨꯛ ꯁꯦꯠꯂꯗꯣꯏꯅꯦꯕꯀோ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯟꯆꯥꯔꯖ ꯑꯣꯏꯒꯦꯔꯥ ꯑꯦꯟ ꯑꯦꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯥꯐ ꯅꯔꯁꯈꯩꯒ ꯗ꯭ꯔꯦꯁꯇꯨ ꯂꯣꯏ ꯃꯥꯟꯅꯍꯜꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯔꯁꯁꯤꯡꯗꯣ ꯃꯔꯤꯡ ꯃꯔꯥꯡꯉꯦ ꯍꯥꯏꯕ ꯅꯔꯁ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯑꯗꯨꯅ ꯇꯨꯕꯒꯤ ꯁ꯭ꯇꯥꯏꯜꯗꯀꯣ ꯗꯤꯖꯥꯏꯟ ꯑꯣꯏꯅ ꯍꯥꯞꯄꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯁ꯭ꯇꯥꯔꯒꯨꯝꯕ ꯍꯥꯞꯄꯣꯏ ꯑꯗꯩꯅ ꯅꯔꯁꯅꯦ ꯍꯥꯏꯔꯒ ꯁ꯭ꯇꯥꯔꯒ ꯍꯥꯞꯄꯗꯤ ꯌꯥꯝ ꯇꯜꯂꯦ ꯄꯨꯂꯤꯁꯁꯨ ꯅꯠꯇꯅ ꯉꯝꯖꯔꯔꯣꯏꯅ ꯑꯩꯅ ꯍꯥꯏꯀꯣ ꯑꯗꯩ ꯀꯦꯞ ꯑꯃꯨꯛ ꯍꯥꯞꯄꯣ ꯍꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯦꯞ ꯍꯥꯞꯄꯗꯤ ꯌꯥꯏꯑꯕ ꯀꯦꯞ ꯍꯥꯞ ꯇꯥꯔꯗꯤ ꯀꯩꯗꯧꯔꯦ ꯁꯝꯅꯥꯗꯣ ꯑꯗꯨꯝ ꯄꯨꯜꯂꯒ ꯖꯒꯠ ꯄꯨꯝꯅꯃꯛꯁꯤꯗ ꯑꯃ ꯊꯦꯠꯆꯜꯂ ꯂꯩꯔꯅꯤꯗꯤ ꯀꯣꯛ ꯉꯥꯎꯔꯅꯤꯗꯅ ꯑꯗꯨꯒꯤ ꯑꯗꯨꯁꯨ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯦ ꯑꯩ ꯉꯝꯃꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯒ꯭ꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯇꯨꯔꯦꯕꯀꯣ ꯑꯗꯨꯒ ꯐꯨꯔꯤꯠ ꯇꯨꯔꯛꯏꯕ ꯁꯥꯏꯖꯁꯤꯅ ꯀꯩꯗꯧꯔꯦ ꯅꯥꯞꯁꯨ ꯂꯧꯔꯒ ꯇꯨꯔꯤꯅꯦ ꯑꯗꯨꯗꯨꯒ ꯄꯣꯔꯛꯑꯒ ꯂꯤꯠꯁꯟꯕꯗꯗꯤ ꯄꯨꯔꯥ ꯏꯚꯤꯜ ꯗꯦꯠꯀꯤ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯩꯕ ꯂꯤꯠꯁꯟꯕ ꯀꯥꯟꯗ ꯌꯥꯝ ꯆꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯍꯥꯟꯅ ꯑꯥꯏꯒꯤ ꯆꯦꯛꯑꯞꯀꯤ ꯍꯥꯏꯕꯤꯔꯣ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯁꯨꯀꯣ ꯑꯩ ꯅꯤꯡꯁꯤꯡꯉꯛꯄꯅꯦ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯥꯏꯒꯤ ꯆꯦꯛꯑꯞꯀꯤꯗꯣ ꯑꯗꯨꯝ ꯊꯥ ꯑꯃꯒꯤ ꯁꯤꯃ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕꯀꯣ ꯊꯥ ꯑꯃꯗ ꯑꯗꯨꯝ ꯑꯥꯏ ꯆꯦꯛꯑꯞꯁꯦ ꯑꯗꯨꯝ ꯐ꯭ꯔꯤ ꯀꯦꯝꯞꯁꯦ ꯇꯧꯕ ꯌꯥꯎꯏ ꯇꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯇꯧꯕ ꯀꯥꯟꯗ ꯑꯩ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯀꯦ ꯂꯣꯡ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯟꯅꯕꯁꯤ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯤ ꯇꯁꯦꯡꯅ ꯁꯤ ꯑꯅꯛꯄꯗ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯌꯥꯎꯔꯒꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯥꯛꯇ꯭ꯔꯤ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯇꯉꯥꯏꯐꯗꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯒꯨꯝꯕ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯃꯤꯡꯗꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯑꯃꯒꯤ ꯑꯣꯏꯅ ꯗꯤꯁꯀꯥꯎꯟ ꯂꯧꯕꯗꯣ ꯑꯗꯣ XYZ ꯌꯨꯝꯅꯥꯛ ꯃꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯗꯤꯁꯀꯥꯎꯟꯗ ꯇꯧꯍꯟꯖꯒꯦ ꯃꯤ ꯈꯔꯗꯤ ꯇꯧꯍꯟꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯆꯦꯅꯤ ꯑꯩꯈꯣꯏ ꯗꯗꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅꯤ ꯃꯃꯥꯒꯤ ꯁꯤꯁꯇꯔꯅꯤ ꯑꯗꯨꯅ ꯄꯨꯡ ꯍꯥꯏꯖꯕ ꯃꯣꯏ ꯈꯪꯗꯦꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯃꯔꯣꯟꯅꯦ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯈꯪꯉꯔꯣꯏꯗꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯇꯥꯍꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯥꯍꯟꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯄꯥꯝꯃꯨꯏꯗꯅ ꯗꯤꯁꯀꯥꯎꯟꯁꯨ ꯐꯪꯒꯗꯕ ꯂꯩꯔꯕ ꯄꯣꯠꯅꯤꯅ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯃꯀꯣ ꯈꯪꯅ ꯆꯥꯟꯅꯕ ꯔꯤꯂꯦꯇꯤꯞꯁ ꯑꯣꯏꯔꯣ ꯔꯤꯂꯦꯇꯤꯞꯁ ꯅꯠꯇ꯭ꯔꯒꯁꯨ ꯑꯃꯅ ꯐꯪꯖꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯖꯩꯑꯕꯀꯣ ꯍꯥꯏꯕꯗꯤ ꯀꯥꯟꯅꯕꯗꯣ ꯂꯧꯔꯣ ꯍꯥꯏꯔꯒ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯣꯏꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯗꯤꯁꯀꯥꯎꯟ ꯑꯗꯨꯝ ꯂꯩꯖꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗꯕꯀꯣ ꯑꯗꯣ ꯍꯤꯗꯥꯛ ꯒꯨꯂꯤꯗ ꯂꯩꯔꯒꯁꯨ ꯂꯣꯏꯅꯃꯛ ꯑꯦꯚ꯭ꯔꯤ ꯍꯥꯏꯕꯗꯤꯀꯣ ꯔꯤꯁꯦꯞꯁꯟꯗꯒꯤ ꯍꯧꯔꯒ ꯐꯥꯔꯃꯥꯁꯤꯗꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯆꯥꯔꯖ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯒꯀꯣ ꯃꯥꯏ ꯃꯥꯏ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯇꯥꯔꯛꯀꯅꯦꯕ ꯑꯗꯨꯗꯤ ꯀꯥꯟꯅꯗ꯭ꯔꯅꯤꯀꯣ ꯍꯥꯏꯕꯗꯤ ꯄꯩꯁా ꯌꯥꯝ ꯇꯤꯡꯒꯗꯕꯗꯣ ꯄꯩꯁꯥ ꯈꯔꯗꯁꯨ ꯍꯟꯊꯕꯗꯣꯀꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯇꯪ ꯂꯥꯛꯑꯒꯗꯤꯀꯣ ꯑꯇꯣꯞꯄꯒꯤꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯣ ꯅꯔꯁ ꯑꯩꯈꯣꯏꯒꯤ
nurse ko inaunupi haidura kai haiduna aigondagi hanbadi kayadi oidaba mali amanibudi yaweko sister dum hairake nurse ke vacancy gi hangbado ai ngasai su mamang da haijagrabani ICU gi tang kawedo fresher loba matam do ko fresher gi se maximum numi humni gi manung dum staff se join to holeba kai gi no haraga di fresher se mati chahi masida ko amutang nurse ta mapolo bisi am leiba male ba ina khanbada ko the fresher thabak ka we haraga di am thina thuna lakpiyo ai adu kauba matamda update adum haijarake aduga aiga mari sungle lenadi ko habadi thabak tawba lakpiyo habani aina paisa chagadaba adugumba habadi kamena magana no mahana haibireba ko nahan noida gi adu tawba ta tawba adu tumaina di khanbigano adu aigi di just lakpiyo haba khata de interview targa lupa ma phokting gadaba natteba ko haidi isa qualified oraga lakpaina kai gi paisa ting doino just my interview la ani interview selection oraga di trial duty tawrani trial duty tawre dum khanjarani lupa ama phawba tinggadaba natteba ko adumaina lana ubigano just aina manipur macha aigi hospital ro thabak tawminaning bagi ko manipur ngangjaning bagi ko adugi aina sum haibane do adumaina aina yam thabak piba ngambasuna ti hospital gi vacancy laitragadi aisu employer mani ko aduna vacancy leiba matamda sum akhoi gi tahawragadi phai haibagi ko aina sum kai hani update tawjarakpane ba adugi de adumaina tasengna adumaina lana di khanbigano aigi hospital maksunate sum haibani da adugi diko aduga tambaloraga internship tawbagi so hangbirakpane do adum any ko hospital related ko habadi thabak vacancy bu oiro amo oiro edum update tawjarake adum yarigai di short video doina hapchage adugi kaino se thabaki matang se ko habadi mina ayya sum chokthora to thabak se kaiba thabaki matang se adum thuna thuna habadi long video da yam nungai te dana ko long video da sum wari batai haba ma yawi adagi khara nokning ba yawi adugum boy aduga short video da yam bana dum just thuna informative oi ba ko kayam thuna information ji yamna phangba ngamba adu maina ohening adudigi aina kainoina samdokchabane adama short video aina ko tasengna fix pudi laite aduga kaino singdo angry bird hoi kai hoi mayang kauraga mukbang tawro habado ko adu ai mathang sabada tawjarake ado suti se yam thina manadabado ko angry bird kai khatang budi manai maram marakta adu budi adu maga ikatang charaga dim nungai mi hum sudri nungai te dana adumaina ai wakhalda moise uti asangwagumba natraga chagem pomba oiro habidi manipur gi famous oiba ko hinjang singse mimi singju oiro adugum mase aina kano to honing ba haitare bizaning ba haitare comment da sudum haibire mayam da angry bird hoido moina chabagi reaction do yengninge hai ado ai isamak su ko ai yengninge ba ko ado matang sabada adum angry bird hoido adum chajarake aduga kaino ne aina haige tabudo amna comment se ai chining jam ma thoktre matam haidi video se isana su yeng basu yadi hai ko YouTube ki se ani hum rakte hen yeng bya de hai aduna ai su kamani yeng no khangdre mar mar ta sudi thopa kanda ngarang nan hoi imagi phone de ge ni mati amani yenge bo ai ge video se aduda comment sum mati mati to bode ning chang ba adegi natraga hospital da mi magi phone paraga yengaga ke ni pa khotra to bodo atmana ning chang ba adu kum ba khata ne ba adu ta sengna idea su lai lai tana dum YouTube se ID just memory ko ina ha ma dum hang ki bane ba ko ai YouTube ke mar su khangi bas lai te noi gi isai tha ba ya da adu mat khang je ya de hai ba budi khangi ko ya da bani ha ai amtang hang gre ba ko hang gre thagat khre isai ya ga ada yari poktagi aigi imanaba ma layeba ko nawba na ado mana aigonda haiba sumana isai sumana happy de lokto copyright lakko ko payam laybani hai ado haiba to boy ne kakhala kana message ta baleram mail da you have copyright of this song ka harga du ko taraga ado main tar me even ngarang na handa su aigi strike haidora kai haidora amala aigi ringtone da ne mayam khangdam na ko aigi live to da mayam isai tamina se ka harga aigi ringtone da lakko da tamina yeba ko ado kimati khangde heba isi ado du gi isai do pura sakhreba ko adugi sai se sakhiba isai sigi matungina aingonda kaino laeba tumane lakpa se ai khangde adugi ne aina khoma mana nga sai nga tangda isai ga thabna ima thawa ya de du thatlo hai to adugi ne da ado yam tindu bani ko YouTube haga du punghang hang ya da bazane adumadi habadi thawak thorom ama laiba hai ta ga di magi ko khana khama darka oidena ko adumane su dum hangi bane ta sengna khangde ai su gyan ta de aduna
ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯌꯥꯝꯕ ꯑꯣꯏꯅ ꯍꯥꯡꯕꯅꯤꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯒ ꯑꯩꯅ ꯁꯨꯝ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯍꯌꯦꯡꯋꯥꯏ ꯍꯟꯅꯨꯔꯛꯑꯀꯥꯟꯗꯁꯨ ꯗꯦꯜꯂꯤꯗ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯀꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯤꯡꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯀꯩꯅꯣꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯃꯤꯅ ꯑꯗꯣ ꯑꯗꯨꯒꯤꯅꯤꯗ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯕꯁꯨ ꯈꯟꯗꯦ ꯑꯗꯣ ꯁꯪꯕꯁꯨ ꯀꯌꯥ ꯁꯪꯗꯦ ꯍꯥꯏꯕꯗꯤꯀꯣ ꯌꯨꯝꯗ ꯂꯩꯕꯅꯤ ꯈꯔꯗꯤ ꯁꯪꯉꯤ ꯌꯨꯝꯗꯗꯤ ꯐ꯭ꯔꯤ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯆꯩꯔꯥꯎꯕ ꯑꯣꯏꯕꯒꯤ ꯉꯁꯤ ꯈꯔ ꯉꯁꯥꯏ ꯉꯥꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯤꯟꯕꯩ ꯋꯥꯅꯤ ꯇꯁꯦꯡꯅ ꯊꯕꯛꯇꯤ ꯂꯩꯇꯦꯕ ꯌꯨꯝꯗꯗꯤ ꯑꯗꯣ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯗꯤ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯒ ꯏꯁꯥꯗ ꯂꯣꯏꯅꯃꯛ ꯁꯦꯜꯞ ꯇꯧꯖꯕꯅꯤꯅꯀꯣ ꯆꯥꯛ ꯊꯣꯡꯕ ꯑꯗꯩ ꯐꯤ ꯁꯨꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯏꯁꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒꯤꯅꯤꯗ करीनो आई हिंदी पारोई को उषा आई ngमरोई ngasi हिंदी पाबे यादी आज हिंदी नहीं है आज जो वो है मणिपुर की न्यू ईयर है तो इसलिए हिंदी बोलना नहीं है पर थैंक यू सो मच उषा पोगो पोगो इश कोई हुई जाम नुꯡꯁꯤꯒꯖꯥꯅꯤ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯊꯕꯛꯁꯦ ꯋꯥꯕ ꯋꯥꯗꯕꯗꯨꯗꯤꯀꯣ ꯑꯗꯨꯝ ꯏꯁꯥꯗ ꯂꯩꯔꯦꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯊꯕꯛ ꯇꯧꯕ ꯀꯣ ꯑꯗꯩ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯇꯧꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯔꯤꯕ ꯄꯣꯁ ꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯄꯣꯁ ꯍꯥꯏꯔꯒꯀꯣ ꯅꯍꯥꯟꯋꯥꯏꯗꯤ ꯈꯜꯂꯝꯃꯦꯕꯀꯣ ꯏꯟꯆꯥꯔꯖꯀꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ ꯁꯦꯔꯤꯟꯁ ꯐꯥꯎ ꯊꯦꯡꯕ ꯅꯠꯇꯦ ꯄꯦꯄꯥ ꯄꯦꯄꯥ ꯈꯔ ꯉꯥꯡꯉꯒ ꯑꯗꯩ ꯑꯩꯈꯣꯏꯗ ꯗ꯭ꯌꯨꯇꯤ ꯔꯣꯁꯇꯔ ꯈꯔ ꯁꯦꯝꯃꯒ ꯃꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯗꯨꯗꯨꯒ ꯇꯧꯗꯅ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕ ꯑꯩꯁꯨ ꯋꯥꯈꯜꯗ ꯑꯗꯨꯗꯨꯒꯅꯦ ꯑꯗꯨꯗ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯗ ꯏꯟꯆꯥꯔꯖ ꯑꯣꯏꯔꯝꯃꯦꯕꯀꯣ ꯃꯃꯥꯡ 2023 ꯑꯣꯏ ꯃꯥ 23ꯗ ꯏꯟꯆꯥꯔꯖ ꯑꯣꯏꯕ ꯀꯥꯟꯁꯤ ꯀꯩꯗꯧꯔꯦ ꯔꯣꯁꯇꯔ ꯈꯔ ꯁꯦꯝꯕ ꯑꯗꯨ ꯈꯔ ꯁꯦꯝꯕꯗꯨ ꯈꯛ ꯑꯣꯏꯔꯝꯗꯦꯕ ꯃꯌꯥꯝ ꯑꯃꯃꯨꯛ ꯊꯕꯛ ꯂꯩꯔꯝꯃꯦꯕꯀோ ꯑꯗꯣ ꯑꯩꯅ ꯈꯜꯂꯨꯕꯗꯣ ꯌꯥꯝ ꯊꯤꯅ ꯑꯣꯟꯅꯕꯗꯣ ꯍꯥꯏꯕꯗꯤ ꯅꯍꯥꯟꯋꯥꯏꯅ ꯑꯩꯅ ꯃꯤꯉꯣꯟꯗꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯨꯕꯗꯣ ꯑꯩꯅ ꯏꯁꯥꯅ ꯂꯥꯜꯂꯦ ꯈꯟꯖꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃ ꯄꯣꯁ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤꯁꯨ ꯊꯕꯛ ꯂꯣꯏ ꯂꯩꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅꯤꯗ ꯑꯗꯣ ꯑꯩꯅ ꯐꯠꯇꯕꯤ ꯑꯣꯏꯗꯅꯅꯦ ꯐꯠꯇꯕꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕ ꯉꯥꯛꯇꯪꯗꯣ ꯏꯟꯆꯥꯔꯖꯇꯨꯅ ꯈꯔ ꯉꯥꯡ ꯈꯣꯠ ꯇꯧꯕꯗ ꯑꯩꯅ ꯃꯥꯏ ꯊꯕꯛꯕꯨ ꯀꯩꯅꯣ ꯑꯁꯤꯒꯤ ꯃꯥꯇꯥ ꯔꯥꯅꯤꯁꯤꯅ ꯈꯔ ꯉꯥꯡꯉꯒ ꯈꯔ ꯁꯛꯑꯒ ꯗ꯭ꯌꯨꯇꯤ ꯈꯔ ꯔꯣꯁꯇꯔ ꯈꯔ ꯁꯦꯝꯕꯁꯤꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯀꯥꯏ ꯋꯥꯈꯜꯗꯒ ꯑꯩꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯒꯁꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯒꯗꯕꯅꯤ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯋꯥꯛꯂꯣꯠ ꯂꯩꯖꯔꯤꯅꯤ ꯑꯗꯨꯒ ꯖꯨꯅꯤꯌꯔ ꯑꯣꯏꯔꯒꯁꯨ ꯖꯨꯅꯤꯌꯔꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯗꯨ ꯇꯧꯕꯁꯨ ꯇꯧꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯃꯥꯁꯨ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯕ ꯂꯥꯛꯏꯅꯤ ꯅꯣꯡꯃꯗ ꯁꯤꯅꯤꯌꯔ ꯑꯣꯏꯔꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯖꯨꯅꯤꯌꯔ ꯑꯣꯏꯕ ꯃꯇꯝ ꯂꯥꯛꯏꯅꯤ ꯑꯗꯩ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤꯒ ꯂꯣꯏꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯍꯩꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯖꯨꯅꯤꯌꯔꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯑꯕ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯂꯥꯛꯄ ꯂꯥꯛꯇꯕ ꯅꯠꯇ꯭ꯔꯁꯨꯀꯣ ꯍꯤꯟꯗꯤꯒꯤ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯃꯆꯥ ꯂꯥꯛꯄꯁꯦ ꯌꯦ ꯀꯔꯣ ꯋꯣ ꯀꯔꯣ ꯌꯦ ꯀꯔꯣ ꯋꯣ ꯀꯔꯣ ꯁꯤꯗ ꯄꯣꯝꯇꯣꯏꯕ ꯀꯔꯤꯅꯣꯅꯦꯍꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯕꯨꯗꯤ ꯈꯔ ꯍꯥꯏꯗꯦꯕ ꯑꯗꯨ ꯇꯥꯔꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯉꯥꯡꯈꯩꯗꯣ ꯑꯗꯨ ꯇꯧꯕ ꯑꯉꯥꯡꯗꯣ ꯋꯥꯔꯒꯅꯦ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯁꯪꯖꯗꯦꯕ ꯍꯥ ꯍꯥ ꯀꯣꯏ ꯕꯥꯅꯤ ꯇꯧꯗꯅꯅꯦ ꯁꯤꯈꯅꯥ ꯍꯦ ꯌꯦ ꯀꯔꯣ ꯋꯣ ꯀꯔꯣ ꯃꯣꯏꯒꯤ ꯑꯩ ꯍꯩꯇ꯭ꯔꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏꯒꯤ ꯑꯦꯛꯁꯟꯁꯤꯗ ꯃꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯊꯕꯛ ꯇꯧꯔꯦ ꯂꯥꯛꯆꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯈꯪꯗꯦ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯆꯤꯡ ꯀꯥꯕ ꯆꯠꯅꯔꯝꯃꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗꯣ ꯃꯅꯤꯡꯗ ꯊꯣꯡꯅꯥꯎꯗ ꯉꯥꯜꯂꯤꯁꯦ ꯊꯣꯡꯅꯥꯎꯗ ꯉꯥꯜꯂꯦ ꯁꯣꯝꯗ ꯑꯣꯟꯊꯣꯛꯀꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯌꯥꯝ ꯆꯪꯕ ꯃꯥꯜꯂꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯁꯣꯝꯗ ꯑꯃꯨꯛ ꯐꯨꯒꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯁꯤꯗꯅ ꯑꯗꯨꯅꯤꯗ ꯑꯗꯨꯒ ꯀꯦꯕ ꯈꯣꯠꯄꯒꯤ ꯍꯥꯏꯔꯒꯗꯤꯀꯣ ꯀꯦꯕ ꯈꯣꯠꯄꯒꯤꯁꯨ ꯍꯪꯕꯤꯔꯛꯏꯗꯅ ꯑꯗꯣ ꯀꯦꯕꯒꯤꯗꯤ ꯑꯩ ꯀꯦꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯂꯥꯏꯠ ꯃꯦꯀꯞ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯍꯦꯚꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯔꯛꯁꯦ ꯃꯤഡിꯌꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯀꯦꯕ ꯌꯥꯏꯑꯕ ꯏꯁꯇꯥꯐ ꯅꯔꯁꯇ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯦꯕ ꯌꯥꯏꯌꯦ ꯑꯗꯣ ꯁꯝ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯨꯜꯂꯤꯁꯦ ꯁꯤ ꯌꯥꯗꯦ ꯑꯗꯣ ꯑꯩꯗꯤ ꯄꯨꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟ ꯄꯥꯏꯗꯕꯅꯤꯅ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯩꯆ ꯑꯥꯔꯗꯒꯤ ꯅꯪꯅ ꯃꯄꯤ ꯑꯣꯏꯔꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯛꯄ ꯑꯗꯨ ꯅꯨꯃꯤꯠꯇꯨꯅ ꯑꯁ ꯑꯕꯤ ꯈꯣꯂꯥ ꯍꯦ ꯒꯤꯂꯥ ꯍꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒꯀꯣ ꯀꯩꯕ
ꯍꯥꯏꯖꯅꯔꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯔꯒꯗꯤ ꯁꯝꯗ ꯄꯨꯟꯁꯤꯜꯂꯒ ꯌꯨꯅꯤꯐꯣꯔꯝꯗ ꯑꯗꯨꯅ ꯍꯦꯟꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯦ ꯑꯗꯣ ꯀꯦꯕꯒꯤꯗꯤ ꯌꯥꯏꯌꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯦꯗ꯭ꯔꯒꯁꯨ ꯈꯔ ꯁꯪꯕ ꯈꯣꯠꯄ ꯇꯩꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯇꯧꯅꯩꯌꯦꯕꯀꯣ ꯖꯦꯂꯤꯁꯟ ꯋꯥꯔꯜ ꯇꯥꯡ ꯀꯌꯥꯗ ꯆꯪꯗꯣꯏꯅꯣ ꯍꯥꯏꯌꯦ ꯃꯦꯒꯤ ꯐꯥꯔꯁ ꯋꯤꯛꯇ ꯆꯪꯗꯣꯏꯅꯦ ꯑꯗꯣ ꯗꯦꯠ 5 to 10 ꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯣꯏꯅꯦ ꯇꯣꯝꯕꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯣ ꯑꯧ ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯩꯔꯥꯎꯕ ꯌꯥꯎꯕ ꯊꯣꯛꯂꯛꯑꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯑꯔꯣꯏꯕꯅꯤ ꯊꯣꯛꯂꯛꯏꯁꯦ ꯃꯔꯛꯇ ꯊꯣꯛꯂꯛꯑꯔꯣꯏ ꯇꯜꯂꯦ ꯌꯥꯝ ꯑꯅꯤꯔꯛ ꯁꯨꯇꯤ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅꯗꯤ ꯈꯜꯂꯦ ꯑꯩꯁꯦ ꯋꯥꯈꯜꯗ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯌꯦꯡꯁꯤꯔꯥꯅꯀꯣ ꯅꯨꯃꯤꯠ 35ꯅꯤ ꯑꯃꯅ ꯀꯩꯑꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯊꯣꯛꯑꯕꯀꯣ 35ꯅꯤ ꯑꯃꯅ ꯆꯩꯔꯥꯎꯕꯗ ꯊꯣꯛꯑꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯊꯣꯛꯑꯁꯤꯔꯁꯨ ꯈꯪꯗꯦ ꯑꯩꯁꯦ ꯍꯥꯏ ꯄꯨꯅꯤꯕꯂꯥ ꯆꯤꯡ ꯀꯥꯕ ꯆꯠꯇꯕ꯭ꯔꯥ ꯑꯩ ꯆꯤꯡ ꯀꯥꯕ ꯆꯠꯇ꯭ꯔꯦꯗ ꯋꯥꯟꯊ ꯂꯩꯔꯦ ꯆꯥꯃꯟꯗꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯎꯋꯤ ꯉꯁꯤ ꯑꯗꯨꯒꯤ ꯑꯁ ꯈꯪꯗꯦ ꯎꯇꯤꯁꯨ ꯌꯥꯝ ꯍꯥꯎꯋꯤ ꯂꯣꯏ ꯆꯥꯁꯟꯈꯔꯦ ꯉꯁꯤ ꯑꯗꯨꯒꯤ ꯆꯤꯡ ꯀꯥꯕ ꯅꯪꯉꯔꯣꯏ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯦꯅ ꯉꯥꯛꯇꯪ ꯂꯥꯏꯚ ꯁꯨꯝ ꯊꯥꯔꯛꯄꯅꯤꯗ ꯑꯗꯣ ꯈꯪꯗꯦ ꯆꯤꯡꯗꯤ ꯀꯥꯕ ꯎꯗꯕꯗꯤ ꯀꯨꯏꯔꯦꯀꯣ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯐꯔꯦꯅꯦ ꯅꯣꯏꯒꯤꯁꯨ ꯆꯩꯔꯥꯎꯕ꯭ꯔꯣ ꯄꯨꯅꯤꯕꯂꯥ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡꯗ ꯂꯥꯎꯒꯗꯕꯗꯣ ꯑꯩ ꯁꯨꯇꯤ ꯐꯪꯗꯕꯒꯤ ꯂꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯟꯗꯛ ꯑꯣꯏꯅ ꯂꯥꯎꯋꯦ ꯃꯤ ꯁꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯆꯩꯔꯥꯎꯕꯁꯦ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯗꯨꯅꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯁꯦ ꯇꯥꯔꯤꯛ 23 ꯃꯦꯒꯤ ꯇꯥꯔꯤꯛ 23 ꯀꯣ ꯃꯦꯒꯤ ꯇꯥꯔꯤꯛ 23ꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯐꯪꯁꯟ ꯑꯆꯧꯕꯁꯦ ꯁꯤꯒꯤ ꯂꯥꯛꯄꯗ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯣꯏꯒꯦ ꯑꯍꯨꯝꯅꯦ ꯑꯍꯨꯝ ꯆꯤꯆꯦꯅꯦ ꯗꯗꯥꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯏ ꯑꯩꯅ ꯂꯥꯁꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁ ꯑꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯄꯣꯒꯣ ꯊꯨꯊꯣꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯇꯨ ꯂꯥꯎꯁꯦ ꯂꯥꯎꯁꯤ ꯂꯥꯎ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯂꯣꯏꯅ ꯄꯥꯜꯂꯦ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯗꯤ ꯄꯥꯜꯂꯔꯣꯏꯗꯅ ꯅꯔꯁ ꯑꯣꯏꯗꯅ ꯂꯩꯔꯦꯗꯅꯀꯣ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯔꯒꯦꯅ ꯀꯩꯅꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯣ ꯅꯠꯇ ꯃꯥꯜꯂꯦꯗ ꯍꯧꯖꯤꯛꯁꯦ ꯆꯩꯔꯥꯎꯕ ꯂꯣꯏꯔꯒꯗꯤ ꯂꯥꯛꯇꯣꯏꯕ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯀꯩꯅꯣ ꯂꯥꯛꯇꯣꯏꯁꯦ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯀꯥꯡ ꯂꯥꯛꯇꯣꯏ ꯃꯥꯜꯂꯦꯀꯣ ꯀꯥꯡꯁꯨ ꯆꯤꯡꯉꯤ ꯑꯥꯗ ꯃꯣꯏꯒꯤ ꯀꯥꯡꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯕ ꯑꯁ ꯈꯪꯗꯦ ꯄ꯭ꯔꯗꯥꯋꯣ ꯀꯔꯤ ꯍꯣꯏ ꯌꯥꯝ ꯉꯥꯎꯋꯤ ꯃꯣꯏ ꯀꯥꯡꯗꯣ ꯌꯦꯡꯕꯗꯅꯦ ꯎꯕꯤꯗ꯭ꯔꯣꯀꯣ ꯃꯣꯏ ꯂꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯌꯦꯡꯕꯗ ꯀꯥꯡ ꯃꯥꯟꯗꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯀꯥꯡꯗꯣ ꯍꯦꯛꯇ ꯆꯀꯥꯒꯗꯣ ꯍꯦꯛꯇꯅꯦ ꯈꯪꯗꯦ ꯄꯔꯦꯡ ꯁꯥꯅꯒ ꯄꯥꯜꯂꯒꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯗꯦ ꯍꯥꯏꯕ ꯅꯪꯗꯤ ꯑꯐꯕꯤꯅꯦ ꯑꯣꯏꯔꯤꯁꯤ ꯃꯌꯥꯝꯒꯤꯗ ꯑꯩ ꯃꯤꯠꯇ ꯎꯏꯌꯦ ꯁꯤ ꯋꯥꯁꯦ ꯑꯩ ꯁꯤꯒꯤ ꯋꯥꯁꯦ ꯃꯦꯁꯦꯁ ꯅꯠꯇꯕꯤꯗ ꯑꯩ ꯅꯥꯀꯟꯗ ꯐꯖꯅ ꯐꯝꯃꯒ ꯍꯥꯏꯕꯤꯔꯛꯑꯗꯤꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯁꯤ ꯋꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤ ꯋꯥꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯠꯊꯣꯛꯈ꯭ꯔꯕꯤꯒ ꯍꯥꯏ ꯌꯥꯝ ꯇꯜꯂꯦ ꯍꯦꯛꯇ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏ ꯍꯥꯏꯕ ꯍꯩꯇꯔꯦ ꯌꯥꯝ ꯊꯤꯅ ꯑꯩꯁꯦ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯈ꯭ꯔꯕꯅꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯄꯤꯊꯛꯀꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯩꯅ ꯂꯣꯜꯂꯒ ꯀꯩꯅꯣ ꯀꯩꯕ ꯃꯥꯏ ꯃꯃꯤꯡꯁꯦ ꯖꯦꯂꯤꯁꯟ ꯌꯨꯝ ꯅꯛꯅꯔꯗꯤ ꯂꯥꯛꯑꯣ ꯆꯥ ꯂꯣꯟꯒꯦ ꯂꯥꯛꯑꯣ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯑꯗꯣ ꯑꯩꯈꯣꯏꯁꯦꯀꯣ ꯄꯦꯁꯦꯟ ꯐꯠꯇꯕ ꯊꯦꯡꯅꯔꯒꯁꯨꯀꯣ ꯑꯗꯨꯝ ꯐꯦꯛ ꯁ꯭ꯃꯥꯏꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯇꯧꯕ ꯑꯗꯨꯝ ꯑꯁ ꯊꯃꯣꯏꯗꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯅꯦ ꯇꯧꯕ ꯄꯦꯁꯦꯟ ꯌꯥꯝ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯣꯛꯁꯟꯅꯔꯒ ꯇꯧꯕꯁꯦ ꯍꯩꯔꯦ ꯍꯥꯏꯕ ꯍꯥꯟꯅ ꯍꯩꯔꯝꯗꯕ ꯃꯌꯥꯝ ꯑꯃ ꯍꯩꯔꯦꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯂꯁꯤꯡꯁꯦ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯁꯨ ꯑꯩ ꯂꯁꯤꯡ ꯅꯨꯡꯁꯤꯡꯒ ꯎꯕꯁꯦ ꯑꯩ ꯏꯁꯥꯁꯤꯗ ꯌꯥꯝ ꯏꯔꯤꯇꯦꯠ ꯑꯣꯏꯖꯕꯗꯣ ꯑꯃ ꯂꯩꯔꯅ ꯑꯗꯨ ꯑꯣꯏꯖꯔꯝꯃꯦꯕ ꯏꯁꯥꯁꯦ ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯇꯧꯔꯒ ꯍꯩꯔꯛꯑꯦ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗꯨꯅꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯑꯕ ꯑꯗꯨꯅ ꯏꯁꯥꯅ ꯍꯩꯅꯔꯝꯕ ꯃꯌꯥꯝ ꯍꯩꯔꯗꯤ ꯇꯨꯝꯕꯁꯦ ꯁꯨꯛꯇꯥ ꯇꯥꯒꯟꯗꯦꯀꯣ ꯑꯩꯁꯦ ꯇꯨꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨꯝꯕ ꯐꯩꯌꯦ ꯀꯧꯕ ꯂꯝꯕ ꯇꯥꯒꯟꯗꯕꯁꯦ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯇꯨꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯀꯔꯝ ꯍꯥꯏꯅꯤ
ꯄꯥꯜꯂꯨꯔ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛ ꯑꯧ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯕꯅꯤ ꯁꯤꯀꯥꯟ ꯁꯤꯔꯦ ꯀꯩꯗꯧ ꯁꯤꯀꯥꯟ ꯁꯤꯔꯦ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯁꯤꯕ ꯕꯨꯠ ꯑꯣꯜꯂ ꯕꯨꯠ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯅ ꯌꯥꯝ ꯕꯨꯠ ꯑꯣꯟꯒꯜꯂꯤꯁꯦ ꯌꯥꯝ ꯁꯤꯅꯤꯡꯗꯅ ꯁꯤꯕꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯅꯪ ꯀꯩ ꯍꯥꯏꯅꯣ ꯆꯤꯆꯦ ꯏꯕꯥꯅꯤ ꯀꯣꯏꯅꯁꯤꯔꯣ ꯆꯤꯆꯦꯁꯨ ꯀꯧꯏ ꯀꯣꯏꯅꯁꯤꯔꯣ ꯍꯥꯏꯁꯤꯕꯨ ꯀꯩ ꯑꯥꯊ꯭ꯔꯅꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯉꯁꯥꯏ ꯃꯦꯁꯦꯁ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯥ ꯑꯜꯕꯔꯠ ꯖꯦꯂꯤꯁꯟꯒꯤ ꯃꯦꯁꯦꯁꯁꯦ ꯄꯥꯎꯑꯣ ꯑꯩꯗꯤ ꯀꯠꯊꯣꯛꯈ꯭ꯔꯕꯤꯅꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯔꯁ ꯑꯣꯏꯗꯅ ꯃꯁꯤ ꯁꯦꯕꯥ ꯇꯧꯗꯅ ꯅꯨꯡꯁꯤ ꯅꯤꯉꯣꯟ ꯍꯥꯏꯕꯁꯦ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯊꯝꯈ꯭ꯔꯕꯅꯦ ꯑꯩꯅ ꯑꯗꯨꯅꯤꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤ ꯋꯥꯗꯣ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯍꯦꯛꯇ ꯋꯥ 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 ꯇꯧꯗꯅ ꯑꯗꯨꯒꯅꯦ ꯑꯁ ꯃꯌꯥꯡ ꯂꯩꯕꯥꯛꯁꯦ ꯇꯧꯅꯩꯁꯤꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦꯕ ꯍꯥꯏꯕꯗꯤ ꯒ꯭ꯔꯨꯞ ꯒ꯭ꯔꯨꯞꯀ ꯄꯨꯟꯁꯟꯅꯗꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯁ ꯃꯌꯥꯡꯁꯤꯡꯁꯤꯅ ꯍꯦꯜꯂꯦꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯀꯥꯏꯅ ꯒ꯭ꯔꯨꯞ ꯒ꯭ꯔꯨꯞꯀ ꯄꯨꯟꯁꯟꯗꯅ ꯈꯪꯗꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯇꯧꯁꯟꯅꯕꯁꯦ ꯌꯥꯝ ꯍꯩꯗ ꯈꯪꯗꯦꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯃꯌꯥꯡꯁꯤꯡꯁꯦ ꯃꯣꯏꯅ ꯑꯥꯗꯀꯣ ꯁꯨꯝ ꯂꯩꯃꯤꯟꯅꯕꯅ ꯃꯒꯨꯟꯗꯣ ꯈꯪꯉꯛꯄꯩ ꯋꯥꯅꯤ ꯑꯐꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯈꯔ ꯑꯃꯈꯛꯇꯅꯦꯕ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯈꯔ ꯑꯃꯁꯨ ꯇꯧꯁꯟꯅꯕ ꯑꯃꯁꯨꯅꯦ ꯇꯧꯁꯟꯅꯕꯁꯤꯗ ꯊꯦꯠ 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 ꯊꯟꯅꯤꯡꯕ ꯑꯃꯁꯨꯅꯦ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯌꯥꯡꯁꯤꯡꯁꯦ ꯍꯦꯛꯇ ꯃꯣꯏꯒꯤ ꯑꯃ ꯂꯩꯌꯦꯕ ꯇꯣꯉꯥꯟꯅ ꯍꯥꯏꯒ ꯇꯧꯁꯟꯅꯗꯅ ꯑꯝꯇꯣꯏꯕ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯒꯤ ꯃꯤꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯒꯤ ꯀꯩꯗꯧꯔꯦ ꯃꯥꯅ ꯈꯜꯂꯤꯁꯤꯅꯅꯦ ꯑꯩꯁꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯃꯇꯝꯅꯦꯕ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥ ꯂꯣꯏꯔ ꯑꯩꯁꯦ ꯇꯨꯝꯅꯤꯡꯃꯟꯗꯅ ꯅꯥꯏꯠ ꯇꯥꯔꯨꯕꯒꯤ ꯁ꯭ꯋꯥꯏꯒꯁꯦ ꯍꯦꯛꯇ ꯈꯥꯝꯇꯦꯛꯑꯒꯀꯣ ꯏꯁꯥꯁꯦ ꯇꯧꯔꯒ ꯐꯝꯃꯒ ꯂꯩꯕꯁꯤꯗꯅꯦ ꯃꯣꯔꯅꯤꯡ ꯇꯥꯕꯁꯤꯅ ꯄꯔ ꯂꯥꯛꯑꯦ ꯑꯗꯨꯒꯅꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯝ ꯑꯥꯁꯇꯣ ꯕꯍꯨꯠ ꯁꯨꯟꯗꯔ ꯍꯦꯛ ꯍꯥꯏ ꯈꯪꯕ ꯀꯔꯤꯝ ꯐꯖꯈꯤꯕ ꯂꯩꯇꯦ ꯑꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯐꯖꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯂꯣꯏ ꯐꯥꯎꯅꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯅ ꯅꯥꯏꯠ ꯇꯥꯔꯨꯕꯒꯤ ꯑꯩ ꯏꯊꯟꯗ ꯌꯦꯡꯖꯕꯁꯤꯗꯅꯦ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯩꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯄꯨꯈꯥꯝ ꯈꯥꯝꯃꯒꯅꯦ ꯑꯁꯤꯕꯤꯗꯨꯃꯛ ꯉꯥꯏꯔꯕꯅꯦꯕꯀꯣ ꯌꯥꯝ ꯊꯤ ꯍꯥꯏꯕ ꯅꯥꯏꯠ ꯇꯥꯔꯨꯕꯩ ꯑꯗꯨꯒ ꯃꯥꯅꯅꯦ ꯑꯩꯁ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯩ ꯀꯥꯏꯅ ꯑꯗꯨ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯕ ꯃꯥꯅ ꯇꯧꯁꯟꯅꯩꯅꯦ ꯍꯥꯏꯕꯗꯨꯕꯨ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤꯗ ꯅꯣꯛꯅꯤꯡꯕꯅ ꯃꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯊꯥꯒꯠꯁꯟꯅꯔꯒ ꯇꯧꯕꯁꯦ ꯌꯥꯝ ꯀꯜꯂꯦ ꯃꯌꯥꯡꯁꯤꯡꯁꯤꯗꯅꯦ ꯑꯝꯇꯣꯏꯕꯅꯦ ꯑꯗꯨ ꯃꯣꯏꯒꯤ ꯁꯨꯇꯤ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏ ꯑꯃ ꯇꯧꯔꯝꯗꯥꯏ ꯌꯥꯝ ꯀꯟꯕꯗꯣ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯀꯩꯕ ꯃꯨꯛꯕꯥꯡꯒꯨꯝꯕ ꯇꯧꯔ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕꯁꯦ ꯑꯩꯁꯦ ꯂꯤꯊꯣꯛꯀꯦꯕꯀꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯀꯩ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯅꯠꯇ꯭ꯔꯥ ꯂꯤꯊꯣꯛꯀꯦꯕ ꯃꯥꯏꯛꯇꯣ ꯃꯥꯏꯛꯁꯦ ꯑꯩꯅ ꯂꯩꯔꯛꯄ ꯃꯥꯏꯛꯁꯦ ꯑꯩ ꯃꯃꯤꯡ ꯀꯩꯀꯥꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯪꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯁꯨꯝ ꯃꯨꯛꯕꯥꯡꯒꯨꯝꯕ ꯇꯧꯕ ꯀꯥꯟꯗ ꯎꯔꯒꯁꯨ ꯊꯦꯠꯂꯒ ꯋꯥ ꯉꯥꯡꯕꯗ ꯀ꯭ꯔꯣꯛ 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 ꯌꯥꯝ ꯂꯥꯎꯏꯗꯅ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯆꯠꯂꯝꯗꯥꯏꯗ ꯆꯥꯛ ꯑꯃ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯤ ꯃꯌꯥꯝꯅ ꯔꯤꯁꯅꯒ ꯆꯥꯛ ꯆꯥꯕꯗꯣ ꯆꯣꯛ ꯆ꯭ꯔꯥꯛ ꯃꯈꯣꯟ ꯃꯋꯥꯒꯁꯦ ꯀꯌꯥ ꯍꯧꯗꯦ ꯑꯗꯨꯗꯨꯅ ꯃꯥꯏꯛ ꯑꯃ ꯍꯥꯞꯄꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯣꯠꯅꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯀꯩ ꯍꯥꯏꯅꯣ ꯀꯥꯡꯉꯕꯝ ꯔꯣꯅꯤ ꯍꯥꯏ ꯅꯪꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯤ ꯀꯧꯒꯦ ꯅꯣꯡꯃ ꯂꯥꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯗꯤ ꯎꯗꯦ ꯑꯣꯔ ꯀꯟꯇꯦꯛ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯔꯝꯅ ꯌꯥꯅꯤ ꯄ꯭ꯂꯤꯁ ꯔꯤꯄꯥꯏ ꯗꯣꯟ ꯁ꯭ꯀꯤꯞ ꯃꯥꯏꯟ ꯑꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯁ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯕꯅꯦꯀꯣ REES ꯔꯤꯁ ꯀꯣ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄꯤꯔꯝꯒꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯗꯤ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯑꯌꯥꯝꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯕꯅꯦ ꯑꯗꯨꯒꯤ ꯅꯝꯕꯔꯗ ꯋꯥꯆꯦꯞꯁꯨ ꯑꯗꯨꯝ ꯍꯥꯡꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒꯗꯤ ꯔꯣꯅꯤꯁꯦ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯅꯤꯗ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯑꯩꯁꯦ ꯃꯥꯏꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯟꯗꯛ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯑꯩꯁꯦ ꯁꯣꯞꯄꯤꯡ ꯇꯧꯕ ꯆꯠꯂꯦꯕꯀꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯈꯔ ꯂꯩꯒꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯗꯣꯜꯗꯣ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯅ ꯑꯩ ꯆꯠꯄ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯏꯛꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯑꯩꯁꯦ ꯅꯣꯏꯒꯤ ꯀꯔꯤꯗꯣ ꯃꯥꯏꯛꯁꯦ ꯑꯝꯇ ꯂꯩꯈꯤꯒꯦꯅ ꯑꯩꯁꯦ ꯍꯪꯕ ꯌꯥꯕ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ 800 1200 ꯑꯗꯨꯗ ꯄꯨꯡꯈꯥꯏꯗ ꯍꯥꯏꯔꯛꯑꯦꯕ ꯃꯌꯥꯡꯒꯤ ꯍꯧꯅꯕꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯅꯠꯇ꯭ꯔꯁꯨ ꯍꯤꯟꯗꯤꯒꯤ ꯃꯤ ꯅꯠꯇꯕꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯣꯏ ꯌꯥꯝ ꯍꯦꯟꯖꯟꯅ ꯍꯥꯏꯗꯅ ꯃꯌꯥꯡꯈꯩꯁꯦ ꯑꯗꯣ ꯑꯩꯁꯤꯅꯅꯦ ꯃꯣꯏꯗ ꯀꯩꯅꯣ ꯚꯩꯌꯥ ꯇꯥꯡꯃꯟꯈꯔꯦꯒ ꯇꯧꯗꯅ ꯑꯩꯒꯤ
ꯑꯩꯒꯤ ꯍꯥꯏꯔꯦꯗꯅ ꯃꯅꯤꯄꯨꯔꯤ ꯄꯨꯡꯉꯥꯡꯗ ꯉꯥꯡꯁꯤꯟꯕꯤꯗꯣ ꯇꯧꯕꯁꯤꯗꯅꯦ ꯃꯌꯥꯡꯒꯁꯦ ꯀꯣꯛ ꯉꯥꯎꯗꯅꯅꯦ ꯑꯗ ꯃꯥ ꯂꯨꯄꯥ 100 ꯇꯥꯔꯒꯦ 2 ꯇꯥꯔꯒꯦ ꯑꯗꯣ ꯑꯩ ꯑꯦꯛꯖꯦꯛ ꯄ꯭ꯔꯥꯏꯁꯁꯨ ꯈꯪꯗꯦꯕ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯑꯩꯒꯤ ꯆꯠꯃꯤꯟꯅꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯁ꯭ꯇꯥꯐꯁꯨ ꯃꯌꯥꯡꯅꯤꯅꯀꯣ ꯃꯥꯁꯨ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦꯕ ꯍꯥꯏꯕꯗꯤ ꯃꯥꯏꯛ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯃꯤꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯔꯝꯒꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤꯀꯣ ꯁꯨꯝ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯟꯁꯇꯥ ꯅꯨꯡꯗ ꯃꯣꯏꯒꯤ ꯑꯃ ꯇꯧꯕ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯈꯪꯗꯦ ꯃꯥꯁꯨ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯇꯥꯡꯃꯜꯂꯦ ꯂꯧꯔꯨꯔꯅꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦꯗꯅ ꯂꯥꯛꯄꯁꯦ ꯗꯨꯀꯥꯟ 3-4 ꯍꯪꯕꯁꯦ ꯂꯣꯏ ꯇꯥꯡꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯝ 1,000ꯒ ꯑꯗꯨꯗꯨ ꯄꯨꯡꯍꯥꯏꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯒꯤ 2,500ꯒ ꯑꯗꯨꯗ ꯄꯨꯡꯍꯥꯏ ꯍꯥꯏꯕ ꯌꯥꯎꯋꯤ ꯗꯕꯜꯅꯦꯕꯀꯣ ꯃꯥꯏꯛꯁꯦ ꯑꯅꯤꯁꯨꯕ ꯑꯃꯁꯨꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯑꯩꯁꯨ ꯈꯪꯗꯦ ꯑꯗ ꯌꯦꯛꯑꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯗꯨꯀꯥꯟ ꯑꯃꯈꯛꯇ ꯉꯥꯏꯔꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯗꯤ ꯀꯩꯗꯧꯔꯦ ꯇꯥꯡꯒꯦꯔꯥ ꯍꯣꯡꯒꯦꯔꯥ ꯑꯩ ꯂꯩꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯌꯨꯝ ꯆꯠꯂꯒ ꯑꯩ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯕ ꯑꯃꯨꯛꯇꯪꯗꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯂꯥꯗ ꯇꯧꯔꯒ ꯆꯥꯕꯗꯣ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯝꯇꯪ ꯆꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦ ꯃꯥꯏꯛꯁꯦ ꯂꯩꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯆꯪꯉꯦꯕ ꯗꯨꯀꯥꯟꯁꯤꯗꯀꯣ ꯗꯨꯀꯥꯟꯁꯤ ꯆꯪꯉꯀꯥꯟꯁꯤꯗ ꯑꯗꯨꯒ ꯊꯪꯅꯕꯁꯤꯗ ꯀꯣꯁꯃꯦꯇꯤꯛ ꯌꯣꯟꯕ ꯑꯃꯁꯨ ꯂꯩꯔꯝꯃꯦꯕ ꯗꯨꯀꯥꯟꯁꯦꯀꯣ ꯑꯗꯣ ꯀꯣꯁꯃꯦꯇꯤꯛ ꯌꯣꯟꯕꯁꯤꯗ ꯑꯩꯅ ꯂꯩꯔꯛꯄꯁꯦ ꯐꯦꯁ ꯋꯥꯏꯞ ꯑꯃꯈꯛꯇꯪ ꯂꯩꯒꯦꯅ ꯑꯩꯁꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯨꯔꯒ ꯅꯥꯀꯟꯗ ꯃꯥꯒꯤ ꯃꯥꯏꯛꯀꯤꯁꯦ ꯎꯔꯦꯕꯀꯣ ꯑꯩꯅ ꯚꯩꯌꯥꯁꯤꯒꯤ ꯀꯩꯕ ꯗꯕꯜ ꯋꯥꯂꯥ ꯃꯥꯏꯛ ꯀꯤꯇꯅꯥ ꯍꯦꯒ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯑꯗꯨꯒꯅꯦ ꯑꯩ ꯁꯀꯦꯠꯇꯒꯤꯅꯦ ꯑꯣ ꯁꯀꯦꯠ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯅꯛꯅꯔꯦ ꯑꯗꯨꯒ ꯀꯤꯇꯅꯥ ꯍꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯅꯦ ꯃꯥꯅ ꯗꯨꯀꯥꯟ ꯀ ꯃꯥꯂꯤꯛ ꯅꯍꯤ ꯍꯦ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯌꯥ ꯍꯦ ꯅꯪ ꯗꯨꯀꯥꯟ ꯐꯝꯃꯒ ꯅꯪ ꯂꯩꯇꯗꯤ ꯀꯩꯅꯣꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯛ ꯌꯥꯝ ꯁꯥꯡꯕꯗꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯍꯤꯟꯗꯤꯗ ꯅꯪ ꯐꯝꯃꯒ ꯅꯪꯅ ꯃꯤꯒꯤ ꯗꯨꯀꯥꯟꯁꯦ ꯐꯝꯃꯒ ꯀꯩꯗꯧꯔꯤ ꯄꯣꯠ ꯂꯩꯒꯦ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯅꯦ ꯀꯌꯥ ꯕꯣꯂꯥ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯡꯗꯨꯅ ꯑꯗꯨꯒꯅꯦ ꯑꯩꯅꯅꯦ ꯀꯣꯏ ꯕꯥꯠ ꯅꯦ ꯍꯥꯏꯗ ꯑꯩꯅ ꯌꯦ ꯆꯥꯏꯌꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯒꯤ ꯕꯣꯛꯁ ꯁꯨꯃꯥꯏꯅ ꯂꯧꯔꯀꯥꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯦꯕ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦꯗ ꯃꯥꯁꯦ ꯈꯪꯗꯦ ꯑꯗꯨ ꯄ꯭ꯔꯥꯏꯁꯁꯦ ꯃꯥ ꯌꯦꯡꯗꯤ ꯌꯦꯡꯒꯗꯕꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯦꯞꯄꯒ ꯂꯩꯔꯒ ꯄꯣꯠꯁꯤꯅ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯌꯥꯡꯒꯤ ꯁꯨꯃꯥꯏꯅ ꯊꯥꯡꯇꯣꯛꯑꯒ ꯃꯃꯥꯡꯗ ꯇꯧꯕꯤꯗꯨꯅꯦꯕ ꯂꯥꯝꯃꯒ ꯂꯧꯗꯣꯏꯁꯦ ꯃꯣꯏꯒꯤ ꯁꯦꯜꯐꯤ ꯏꯁꯇꯤꯛꯅꯒ ꯂꯥꯝꯃꯦꯕ ꯀꯣꯠꯂꯒꯀꯣ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯥꯝꯃ ꯀꯥꯟꯗ ꯑꯗꯨꯝ ꯑꯣꯏꯔꯒꯗꯤ 350 400 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯁꯤꯅ ꯇꯥꯡꯗꯅ ꯀꯌꯥꯝ ꯇꯥꯡꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯅ ꯑꯇꯣꯞꯄꯗ ꯍꯪꯉꯨꯕꯁꯦ 1,100 1,200 ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏꯔꯛꯈꯤꯕꯀꯣ ꯑꯩꯅ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯜ ꯑꯣꯏꯕ ꯃꯥꯏꯛꯂꯥꯅ ꯌꯦꯡꯉꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯑꯩꯅ ꯄꯤꯛꯆꯔꯗ ꯌꯦꯡꯀꯥꯟꯗ ꯃꯇ꯭ꯔꯣꯛ ꯑꯅꯤ ꯃꯇ꯭ꯔꯣꯛ ꯑꯩ ꯃꯥꯏꯛꯀꯤ ꯀꯩꯅꯣꯗꯣ ꯁꯥꯎꯟ ꯉꯥꯡꯅꯕꯗꯣ ꯑꯅꯤ ꯌꯦꯛꯑꯦꯕꯀꯣ ꯑꯅꯤ ꯌꯦꯛꯄꯁꯦ ꯎꯔꯦ ꯑꯗꯨ ꯑꯩꯅ ꯀꯩꯅꯣ ꯃꯥꯅ ꯍꯥꯏ ꯑꯩꯅ ꯚꯩꯌꯥꯁꯤ ꯀꯌꯥ ꯑꯃ ꯍꯥꯏꯅꯤ ꯃꯥ ꯂꯧꯊꯣꯛꯄ ꯉꯝꯃꯔꯣꯏ ꯅꯪ ꯂꯧꯗꯧꯔꯒꯗꯤ ꯍꯥꯏꯔꯛꯎ ꯂꯧꯔꯣꯏꯗꯧꯔꯒꯗꯤ ꯇꯣꯛꯑꯣꯏ ꯃꯥ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯗꯩ ꯃꯄꯨꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅꯦ ꯅꯪ ꯑꯗꯨꯗꯤ ꯃꯄꯨꯗ ꯐꯣꯟ ꯇꯧꯔ ꯍꯪꯉꯣꯗꯅ ꯑꯩ ꯂꯩꯗꯕ ꯌꯥꯗꯕꯅꯦ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟ ꯂꯩꯇ꯭ꯔꯦꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯍꯪꯅꯈ꯭ꯔꯕꯅꯀꯣ ꯑꯗꯨꯝ ꯃꯥꯅ ꯃꯄꯨꯗ ꯐꯣꯟ ꯇꯧꯔ ꯍꯪꯀꯥꯟꯁꯤꯗꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯐꯣꯟꯁꯦ ꯄꯥꯏꯔꯛꯇ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯗꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯑꯗꯨꯒ ꯑꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗ ꯑꯩ 350ꯗꯒꯤꯗꯤ ꯇꯥꯕ ꯉꯝꯃꯔꯣꯏ 350ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯒꯤ ꯑꯩꯅ ꯀꯩꯅꯣ ꯉꯁꯥꯏꯒꯩꯅ ꯌꯥꯝ ꯇꯥꯡ ꯍꯥꯏꯔꯛꯏ ꯗꯨꯀꯥꯟ ꯃꯌꯥꯝꯗ ꯃꯥꯅ 350 ꯍꯥꯏꯁꯦ ꯍꯣꯏ ꯂꯧꯔꯒꯦꯁꯦ ꯐꯔꯦ ꯚꯩꯌꯥ ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯥꯅ ꯑꯗꯨꯗꯤ ꯑꯣꯄꯟ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯅꯪ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯂꯧꯔꯒ ꯗ꯭ꯔꯣꯡ ꯂꯥꯎꯅ ꯁꯦꯒꯥꯏꯔꯒ ꯇ꯭ꯔꯣꯛ ꯁꯝꯖꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯥꯛꯑꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯦ ꯇꯥꯔꯒ ꯐꯨꯠꯄꯒ ꯀꯥꯝꯃ ꯌꯦꯡꯉꯦꯕꯀꯣ ꯋꯥꯒ ꯉꯥꯡꯉꯒ ꯑꯗꯣ ꯍꯧꯋꯦꯕ ꯌꯥꯝꯅ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯥꯔꯒ ꯑꯅꯤ ꯑꯪꯀ ꯍꯧꯔꯦ ꯑꯗꯨꯗꯤ ꯄꯥꯝꯖꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯃꯥꯅ 350 ꯈꯛꯇꯪ ꯍꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯄꯤꯊꯣꯛꯑꯝꯃꯦ ꯄꯩꯁా ꯄꯤꯔꯒ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯑꯃ ꯍꯥꯞꯄꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯨꯄꯥ 50 ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯛꯈꯤꯕ ꯃꯥꯏꯛꯁꯦ ꯁꯪꯒꯥꯗ꯭ꯔꯤ ꯑꯗꯣ ꯌꯥꯝ ꯍꯣꯡꯅ ꯂꯩꯔꯛꯄ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗꯀꯣ ꯑꯗꯣ 350ꯗꯗꯤ ꯑꯗꯨꯃꯥꯏꯅ ꯗꯕꯜꯁꯦ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯀꯝꯄꯦꯅꯤꯗꯨꯁꯨ ꯀꯔꯝꯕꯅꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯎꯔꯕꯨꯗꯤ ꯈꯪꯉꯤ ꯂꯒꯦꯖꯇ ꯌꯥꯎꯔꯤꯕ ꯍꯥꯡꯗꯣꯛꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯦꯡꯁꯤꯀꯣ ꯑꯁ ꯌꯦꯡꯁꯦ ꯃꯆꯨꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯃꯊꯛꯇ ꯀꯥꯒꯦ ꯃꯊꯛꯇ ꯃꯥ ꯅꯪ ꯏꯟꯅꯔꯛꯏꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯂꯥꯛꯀꯅꯣ ꯃꯊꯛꯇ ꯀꯥꯈꯠꯈꯤ ꯊꯣꯏꯊꯣꯏ ꯈꯣꯡꯒꯅꯨ ꯀꯣꯛ ꯉꯥꯎꯋꯦ ꯑꯩꯅ ꯀꯤꯍꯣꯡꯒ ꯊꯥꯔꯝꯕꯅꯦ ꯑꯥ ꯃꯊꯛꯇ ꯏꯃꯥ ꯑꯩꯈꯣꯏ ꯃꯊꯛꯇꯤ ꯂꯣꯏꯁꯟꯗ꯭ꯔꯤꯕꯀꯣ ꯃꯊꯛꯇ
ꯃꯊꯛ ꯂꯣꯏꯁꯟꯗ꯭ꯔꯤ ꯑꯩꯅ ꯅꯍꯥꯟ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤ ꯀꯩꯕ ꯀꯩꯅꯣꯗꯒꯤ ꯇꯣ ꯇꯈꯦꯜꯔꯣꯝꯗ ꯏꯃꯥꯟꯅꯕ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯒꯤ ꯄꯤꯔꯛꯄꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅ ꯄꯨꯔꯛꯄꯅꯦ ꯀꯤꯍꯣꯝꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯌꯦ ꯄꯥꯝꯕꯤꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯅꯦꯕꯀꯣ ꯆꯥꯎꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯥꯡꯗ ꯄꯥꯟꯒꯗ꯭ꯔꯥ ꯄꯥꯜꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯁꯦ ꯄꯥꯜꯂꯗꯤ ꯐꯅꯤꯀꯣ ꯀꯥꯏꯗ ꯃꯦꯠꯂꯨꯔꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯉꯁꯤ ꯊꯥꯕꯜ ꯆꯣꯡꯗꯣꯏ ꯃꯥꯜꯂꯦ ꯊꯥꯕꯜ ꯆꯣꯡꯕꯗꯒꯤ ꯃꯈꯣꯏ ꯑꯝꯇ ꯌꯦꯡꯉꯣ ꯊꯥꯗꯠꯈ꯭ꯔꯦ ꯑꯩꯅ ꯁꯥꯍꯨꯝ ꯌꯥꯝ ꯀꯜꯂꯦ ꯀꯩꯅꯣ ꯑꯩ ꯑꯃꯨꯛ ꯌꯦꯡꯗꯅ ꯂꯩꯔꯦ ꯁꯤ ꯑꯉꯥꯡꯁꯦ ꯎꯠꯂꯛꯀꯦꯁꯦ ꯑꯩ ꯌꯦꯡꯗꯅ ꯂꯩꯔꯦ ꯊꯣꯡꯅꯥꯎꯁꯤꯗ ꯖꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯁꯤꯕꯣ ꯆꯪꯈꯔꯦ ꯑꯉꯥꯡꯁꯦ ꯑꯩꯅ ꯂꯥꯎꯗꯦ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯀꯣꯛ ꯉꯥꯎꯋꯦ ꯉꯁꯤꯒꯤ ꯋꯦꯗꯔ ꯈꯨꯅꯨꯡꯉꯥꯏꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯤꯡ ꯀꯥꯕꯈꯩ ꯀꯩꯅꯣ ꯇꯧꯔꯝꯕꯅꯤ ꯉꯁꯤꯗꯤ ꯀꯩꯑꯕ ꯅꯨꯡꯁꯥ ꯁꯥꯗꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯅꯤ ꯍꯧꯖꯤꯛꯁꯦ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏ ꯆꯤꯡꯁꯤ ꯅꯛꯑꯗꯤ ꯅꯛꯑꯕꯅꯦ ꯑꯩꯈꯣꯏꯗꯤꯀꯣ ꯕꯦꯝꯃꯣ ꯏꯁ ꯌꯥꯝ ꯆꯥꯎ ꯂꯩꯔꯝꯃꯦ ꯃꯣꯏ ꯑꯉꯥꯡꯁꯦ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯝꯇ ꯈꯪꯅꯗ꯭ꯔꯦ ꯍꯥꯏꯕ ꯆꯍꯤꯒꯤ ꯑꯃꯨꯛꯃꯨꯛ ꯊꯣꯛꯂꯛꯄꯅ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯣꯏꯗꯤ ꯂꯥꯏꯅ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯁꯦ ꯑꯝꯇ ꯄꯪꯒꯦ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯀꯨꯝꯃꯁꯤ 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 ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯃꯤꯅꯤꯠ 5-10 ꯂꯩꯔꯗꯤ ꯊꯣꯏ 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 ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯀꯣꯏ ꯆꯦꯜꯂꯤꯗꯨꯕꯣ ꯆꯦꯟꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏ ꯏꯃꯥ ꯁꯦ ꯎꯠꯀꯦꯁꯦ ꯅꯪ ꯑꯝꯇ ꯎꯠꯀꯦꯁꯦ ꯁꯦ ꯆꯥꯎ 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 ꯇꯩꯁꯪ ꯅꯈꯨꯠꯇꯣ ꯍꯜꯂꯛꯀꯅꯨ ꯅꯈꯨꯠ ꯍꯜꯂꯛꯀꯅꯨ ꯑꯍꯟꯗ ꯃꯈꯨꯠ ꯍꯟꯕ ꯌꯥꯗꯦ ꯇꯩꯁꯪ ꯏꯃꯥ ꯅꯪ ꯏꯆꯥꯎ ꯆꯥꯎꯈꯩ ꯇꯩꯗꯣ ꯏꯀꯥꯏꯖꯗ꯭ꯔꯦ ꯂꯝ ꯍꯦꯟꯒꯅꯨ ꯌꯦꯡꯉꯨ ꯂꯝ ꯍꯦꯟꯒꯅꯨ ꯁꯤ ꯒꯧ ꯑꯝꯇ ꯈꯣꯡꯗꯣꯛꯗꯅ ꯆꯠꯂꯣ ꯅꯪ ꯀꯞ ꯄꯣꯔꯛꯑꯣ ꯀꯧꯇꯥ ꯄꯣꯔꯛꯑꯣ ꯆꯠꯂꯣ ꯀꯧꯇꯥ ꯄꯣꯔꯛꯑꯣ ꯆꯠꯂꯣ ꯑꯥꯗꯩ ꯇꯩꯁꯪ ꯇꯧꯅꯣꯃꯤ ꯁꯦ ꯄꯣꯒꯣ ꯀꯧꯔꯁꯦ ꯀꯧꯇꯥ ꯄꯣꯔꯛꯑꯣ ꯇꯨ ꯑꯥ ꯂꯩꯔꯦ ꯀꯧꯇꯥ ꯄꯣꯔꯛꯑꯣ ꯆꯠꯂꯣ ꯀꯧꯇꯥ ꯄꯣꯔꯛꯑꯣ ꯂꯥꯛꯑꯣ ꯄꯣꯔꯛꯑꯣ ꯀꯧꯇꯥ ꯄꯣꯔꯛꯇ꯭ꯔꯗꯤ ꯐꯨꯔꯅꯤ ꯑꯩꯅ ꯄꯨꯔ ꯂꯥꯛꯑꯣꯀꯣ ꯀꯨꯝꯈꯔꯦ ꯃꯈꯥꯗ ꯀꯧꯇꯥ ꯄꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯄꯨꯔ ꯂꯥꯛꯑꯦ ꯃꯔꯝ ꯃꯣꯛꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯨꯏꯁꯦ ꯁꯦ ꯄꯤꯔꯛꯑꯣ ꯄꯨꯔꯛꯑꯗꯤ ꯀꯗꯥꯏꯅꯣ ꯏꯃꯥ ꯀꯧꯇꯥ ꯄꯣꯔꯛꯑ ꯐꯪꯉꯤꯁꯦ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯄꯤꯌꯨ ꯌꯥꯗꯦꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝ ꯒ꯭ꯔꯣꯡ ꯆꯦꯜꯂꯒ ꯃꯥꯒꯤ ꯀꯞꯀꯁꯦ ꯂꯧꯔꯨꯔꯤꯁꯦ ꯇꯝꯕꯤꯔꯗꯤ ꯂꯣꯏ ꯍꯩꯕꯅꯤꯗ ꯍꯨꯏꯁꯤꯡꯁꯤꯁꯨꯀꯣ ꯑꯗꯨꯝ ꯁꯥ ꯉꯥꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯩꯌꯦ ꯀꯧꯇꯥ ꯄꯣꯔꯛꯑꯣ ꯑꯗꯨ ꯄꯣꯔꯛꯑꯣ ꯍꯥꯏꯔ ꯂꯣꯏ ꯄꯣꯔꯛꯏ ꯃꯌꯥꯝꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯂꯣꯏꯔ ꯃꯥꯜꯂꯦ ꯐꯔꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯀꯣ ꯉꯁꯤ ꯃꯌꯥꯝꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕꯒꯤ ꯌꯥꯝꯗꯤ ꯁꯥꯡꯒꯗꯕ ꯃꯥꯟꯗꯦ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯇꯪꯒꯤ ꯅꯝꯃꯦꯕꯀꯣ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅꯀꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦꯅ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯁꯤꯗꯀꯣ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯕ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯦꯟꯅ ꯐꯕ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ